ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯦꯡꯍꯟꯕꯤꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯟꯅꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏ ꯁꯥꯟꯅꯔꯣꯏ ꯄꯨꯡ 12:30 ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤꯕꯨ ꯁꯥꯟꯅꯅꯤ ꯀꯨꯀꯤ ꯑꯣꯠꯄꯒꯤ ꯀꯅꯥꯅꯣ ꯂꯥꯏꯛ ꯑꯃ ꯄꯤꯔꯛꯑꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯀꯅꯥꯅꯣ ꯆꯪꯉꯛꯏꯁꯤꯕꯣ ꯃꯤ 5 ꯂꯩ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯤꯇꯩ ꯃꯆꯥ ꯌꯥꯎꯔꯕꯗꯤ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯤꯔꯛꯎ ꯆꯥꯛ ꯆꯥꯔꯣ ꯏꯌꯥꯝꯕ ꯏꯅꯥꯎ ꯆꯥꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯗꯤ ꯊꯦꯡꯅ ꯆꯥꯏꯌꯦ ꯀꯦ ꯁꯥꯁꯟ ꯅꯨꯡꯉꯥꯏꯕ ꯏꯅꯥꯎ ꯅꯪꯕꯣ ꯏꯆꯥꯁꯤꯗꯤ ꯀꯨꯏꯔꯦ ꯎꯗꯕ ꯆꯥꯗ꯭ꯔꯤꯌꯦ ꯃꯪꯂꯦꯝꯕ ꯅꯤꯡꯊꯧꯖꯝ ꯏꯆꯦꯅ ꯌꯥꯏꯐꯔꯦ 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 ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯃꯔꯣꯟꯁꯦ ꯑꯍꯥꯟꯕ ꯗꯥꯛ 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 ꯏꯕꯤꯔꯛꯄ ꯑꯗꯨꯗꯤ ꯑꯩ ꯈꯪꯒꯅꯦꯕ ꯃꯤꯇꯩ ꯑꯁꯨꯛ ꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯑꯝꯇꯪ ꯏꯕꯤꯔꯛꯎ ꯈꯨꯗꯛ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯁꯅꯤ ꯅꯪ ꯆꯥꯔꯖꯔꯗꯣ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩꯒꯤꯗꯤ ꯁꯤꯒ ꯊꯝꯃꯒ ꯍꯣꯔꯦꯟ ꯄꯥꯕꯒꯤ ꯏꯔꯨꯡꯕꯝ ꯃꯅꯤꯀꯨꯃꯥꯔ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯑꯁꯦꯡꯕ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯑꯍꯥꯟꯕꯗ ꯁꯦ ꯋꯥꯍꯩꯁꯤꯅ ꯕꯦꯁ ꯏꯔꯨꯡꯕꯝ ꯃꯅꯤꯀꯨꯃꯥꯔ ꯏꯅꯥꯎ ꯑꯣꯏꯗꯣꯏꯔꯥ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯕꯨ ꯂꯥꯏꯚꯇ ꯂꯥꯛꯄꯤꯕꯩ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯃꯌꯥꯝ ꯀꯦ ꯁꯥꯁꯟ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯍꯥꯁꯟ ꯌꯥꯏꯐꯔꯦ 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 ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯇꯥꯕꯗꯅꯤ ꯊꯃꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯄꯦꯜꯂꯦ ꯀꯨꯂꯦꯟ ꯌꯧꯒꯗꯕ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏ ꯁꯤꯒ ꯄꯥꯜꯂꯝꯒꯅꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯄꯣꯛꯅꯐꯝ ꯏꯔꯝꯗꯝꯅꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯅꯤꯂꯃꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯅꯣꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯔꯕꯣ ꯀꯅꯥ ꯀꯅꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯟꯅꯒꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯗ꯭ꯌꯨꯇꯤꯗ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯅꯤꯡꯊꯧꯖꯝ ꯄꯥꯔꯤ ꯃꯣꯝ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯋꯥꯔꯦ ꯉꯥꯏꯕꯗ ꯋꯥꯔꯦ ꯃꯪꯂꯦꯝꯕ ꯅꯤꯡꯊꯧ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯥꯏꯕꯗ ꯋꯥꯏꯌꯦ ꯂꯦꯞꯇꯅ ꯊꯥꯡꯒꯠꯄꯤꯌꯨ ꯋꯥꯏꯌꯦ ꯈꯨꯗꯥꯀꯟꯅꯨ ꯏꯅꯥꯎ ꯑꯩꯒꯤ ꯀꯃꯦꯟ ꯑꯁꯪꯕꯤꯗꯣ ꯐꯪꯈꯤꯗ꯭ꯔꯣꯕꯣ ꯅꯤꯡꯁꯤꯡꯕꯅꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯍꯥꯟꯕꯒꯤꯗꯣ ꯄꯥꯕꯤꯈꯤꯗ꯭ꯔꯦ ꯑꯣ ꯎꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯏꯌꯥꯝꯕ ꯋꯥꯔꯧꯕ ꯌꯥꯗꯦ ꯌꯨꯝ ꯑꯃ ꯑꯅꯤ ꯅꯥꯟꯊꯣꯛꯈ꯭ꯔꯁꯨꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯈꯥꯡꯉꯦꯝꯕꯝ ꯅꯤꯂꯃꯅꯤ ꯊꯥꯒꯠꯆꯔꯤ ꯂꯥꯏ ꯍꯧꯕꯤꯔꯣ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜ ꯀꯪꯂꯩꯄꯥꯛꯇ ꯂꯥꯛꯀꯅꯤ ꯍꯟꯗꯛ ꯈꯔꯅꯤꯁꯤꯒ ꯃꯅꯤꯄꯨꯔ ꯆꯪꯉꯛꯀꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯗꯣ ꯃꯊ꯭ꯋꯥꯏ ꯈꯔ ꯆꯥꯛꯍꯟꯒꯦ ꯏꯉꯣ ꯈꯨꯡꯒꯪꯕꯝ ꯀꯀꯥ ꯅꯤꯅꯦꯗꯤ ꯎꯗꯦ ꯏꯉꯣ ꯅꯦꯅꯦ ꯂꯥꯛꯀꯅꯤ ꯅꯪ ꯅꯣꯏ ꯕꯕꯥꯅ ꯐꯨꯕꯗ ꯃꯅꯝ ꯁꯥꯏꯌꯦꯗꯥꯏ ꯌꯥꯏꯐꯔꯦ 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 ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯕꯤꯀꯤꯡ कुकीलैंड यस कुकीलैंड मतलब कॉफीलैंड कोफिनलैंड कुकीलैंड हाइबदी मथक्ता मखाददी लेत्रे
ꯕꯤꯀꯤꯡ ꯃꯤꯇꯩ ꯃꯔꯛꯇ ꯅꯪ ꯃꯤꯇꯩ ꯃꯌꯥꯝꯁꯤꯅ ꯍꯧꯔꯛꯄꯗ ꯅꯪꯕꯨ ꯆꯦꯟꯈꯤ ꯇꯥꯔꯦꯅꯦ ꯑꯦ ꯕꯤꯀꯤꯡ ꯑꯔꯥꯝꯕꯥꯏ ꯂꯥꯛꯑꯦ ꯑꯔꯥꯝꯕꯥꯏ ꯂꯥꯛꯑꯦ ꯑꯔꯥꯝꯕꯥꯏ ꯄꯜꯂꯗꯤ ꯆꯦꯟꯕꯅꯤꯅꯦ ꯀꯨꯀꯤꯁꯤꯡꯁꯦ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯨꯀꯤ ꯃꯤꯅꯥꯏ ꯑꯃ ꯆꯪꯉꯦ अनुराग गुरुंग कोकसाई डिलीट गेम कोकसाई करी मरमगी मितै मचानो कोकसाबो होनादे मीगी कोक सानगदबनी मितै मचाना टेंशन लौबसो होनादे मीगी टेंशन मोंदा टेंशन पीगदबनी अरमबाई से करीनो खंगकनी गाइरो अरमबाई करीनो कुकी लेनसिबु काई लेगे लाकदबा मतमदो हाना खंगहलउ अखोइना गाइदुना लेरमगे खांगेबम नीलमणि इंगो खुंदांगो ककानीने कदाइदा लेगे लेये लेये लाकनी खुदा कनो लिसिनाव लाकदा पाव फाउबीरगो इमा मणिपुर की तंपाक्तगी खुद अमा खुतंग समना होगे यामा थागसरिये खुद अमुक्तंग समना जाओगे थागसरी हाइबीबो वाफमसे थमो याम पेले हदक लाकनी हदक खरनी से लाकनी अरमबाई सिनो मयाम उनबा लाक्तोइबा यूनिट लेरी मैम दो चतना खरा उनरुगे दुगा कुकीलेंद लेबा कुलेन मचा सिंगदुसु खरा मथवाइदु चाकपदो अतैसु हेलेदना अखोजे फोन दा ngang लेब्रा नत्रा मफम जुजो ngambrai दुगी हंदक लाकनी सुंसोय सोयदना मणिपुर लाकनी डिलीट गेम तादा नुंकाई गिनो तादा नंकाई गिनो यस तादा होय जाय चही मतांगे तादा कोबदा काइदी चिराई तांग खुदांग हेनु तादा कोरियोंगनी खुदांग थी तांग समझे खोता बोना बदा वारबनी ए असम हो जाएगी ने लेट गो हो किपेंग ओ किपेंग ओ कुकी किपेंग आई एम कमिंग मणिपुर ओ किपेंग एखोय मणिपुर लाक्तोरी किपेंग अरामबाई हाइना फ्रुट अरो लिपा एखोयना मिन्नाई नोय नतिक लेबर अरामबाई दा थेंगनाबा नतिक लेब्रो मिन्नाई नोय मिन्नाई नोय आई चैनल लोग चंगौने नेने चक सारी ब्रो कका सादी लाए दो पेपा लाए दो नेने पेपा लाए तादा से हीरोनी थागसरी मितै मसादी मतम खुदिंग दे हीरोनी अखो पुरो हीरोनी कुकीना बेटनी मिनाइनी हेलो दादा चकचारबो डिलीट गेम तादा दी हीरोनी थागसरी कई मथेल मैम पुनम लाइट तला के बेटा मखने ता थागसरी कई मथेल साइ दादा ओ हंदा मणिपुर दा खानी से थोलकनी दो दादा दा चकचराम दादा ने पिजा तारे ना ओए कुकी मिनाई सा अखोय मणिपुर दा लाकनी कुकी मिनाई लेब्रो लाइव सिगा जावरो कुकी मिनाई का जावरो अखोय मणिपुर लाक्तोरी अइना मयाम अइना नहान केनो पाबदो कि कमेंट पाथोपदा अइना नागाम पाक की ची हाइबदो सब्सक्राइबर याम ब्रो याई फरे अरमबाई ने याई फरे मिस्टर लाइफस्टाइल मणिपुर कुकी मयाम लेबे यादरे माले मिनाई सिंसी अइना अदु असाई फोन तोरंबा दरा मणिपुर दबुदी कुकी लेबे यागदरो सीबताबनी हजि मोय सीमतम योरबनी कुकी की इंडियालाम इसे इतै कका हेक्ता कौरगेको याई फरे कौबदा काइदेदा थागसरी एगी लाइफ ता लापनो वइसिनाव सिंग मतम खुदिना सपोर्ट तौना चपी बसे थमो यम सबजै नहान मखै दी खंगे एखोइना दी लान होबदा ओइना खल्लुरे एखोइना मयाम हालम खरेबदो नोआइते मिन्ना डिलीट गेम कुकी अमा लेरे ए मिनाई अमा लेरे हाइरो कुकी हाइगनो मिनाई अमा चंबुती कुलेन चक्कदबा मिनाई अमा लेरे जुली सहा सपोर्ट तौबिरमो आइदी तौग्रमे जुली सब तौग्रमे आइदी कुइरबनी ना चैनलदा नंग तौरपन नोगान बाइदी तौग्रमे आई मेसेज थागे दुदी तौग्रमे सब तौग्रमे होय दादा
ka kari thabak tauge นี่ซุมอีเจน thabak masam tawli ไม่ mari mangadi chapon mangani thabak to ไอ้คัง Juli saha bro ite se hybra ite z hybra Juli ate se hybra oh yes Juli sa da no mem support to biwai อีเจกะ Ningthem Hangsing hi อันตัวเราค่อยดูมาตั้งไว้สุดเลยมินส Hello Ningthem Hangsing most welcome please support anytime my channel กูกี่ดงนี่ Kuki wedi nawalo day ค่อยนุ่งสินะว่าอามาค่อยกินเลยนะที่บ้านมารีเสียอาศินะควายเห็นมันนี่ไปซาลูปาอามาเดี๋ยวจะมาทำอะไรแล้วนาบีกิดเลยก็ ได้ นานแต่ ได้ ยัง มีบาบุนเลย Minay masasing sumarang mata kharga jawlo ne nungai te ne noi da nga ga mata misat ni ne Juli sa like emoji thank you เดี๋ยวได้ดูดิ Ingo hey saksar bro ค่อย Biking sanukai lot pano ita biking show kai lot pano ita narun khangde narun irun thai mai kuki pagla mai mai happy family thank you เนี่ยรู้ตรงนี้ไอ้หลักกันเนี่ย Sina aigi heroni เดี๋ยวอีเจ Sesana aigi inau pi พรมจะได้ไหม ไอ้ที่เจฮีกินสมไหลสมมวยเดทุงนี้มายามเจเจนะใครนั้นตีไหนเนี่ยแบบแต่ละสักษาเราเองอ่ะตั้งหลายใจมาค่อยไอ้ Sarma มาแล้วก็ subscribe แม่งแรงต้องไว้ชนะ kanglei pak na yai free yai free kanglei pak na yai free พยายามดูเขาแต่พยายามใบให้กัน Muni nga ngom na sang pagka mayam bay hai re tagat sari อีเจไอ้กูรวยเจฮะอีเจมาคนตาบ่เดียวว่างงเอาครากันนะFare ice. Kaya ba? Oh. Kaya ba baking sa Alak to ito sisini ice. ไม่แบบพูดกับใบจริงจริง Kadan jadi ice ay sulak sage. nang su laibak da pham ning di manipur phum ning di manipur da lawai Fare ice nga tang le tau ra ge ko. Hayeng tau ra ge. ได้บ้างก็พุ่งใหญ่บ้าง Tama tam. manipur da lawai Kama kuki no hai do. Ay lakan ni ne noi kuki no piya mani tang tharo ne amta. Noi gi kulen da manong nam ta hap chalang ge ne. Jengna sine noi kuki no piya mani tanga. Natra nangoi na lao ne. ne kana na hori do wai ingona Ay ato pa no piga mana de na ngasi video da so hai gi bani. sister thagatsari koro bu most welcome Welcome ichinao mite ichinao mayam. amtang minai maja sing ji mana segai na ba kanglei pak na yai free amtang hai rong mi icham cham na sing chan chap pada noi na dui duwa akan ba sara noi lum na ta leiba ne mi nai noi huran ba noi nungsi adubu yam thaklaga mai da ocean ningi huran ma kuki noi lum ma jite sarang thena kuki me da ocean ningi ai thagatsari ocean lu na tik tu dilai tramina thagatsari koro sadel thauna phana thokpa ngam de bana tik ti lei tabani na lum ma ga ason balai ra mi gi ke no enga ga aina live se phana kuina tharu dra bani kuki noi si ta bune am ta live se ga thi ngange na live se thari mi khanga ba moni ngom koro yamba khurumjari ai ichana mayam kuki bu uradi ha loi sini moi di lem thapa ja ban te moi ma hik si di ne minung si jaw da ba akhoi na moi de ngang sing se moi gi tori ba sajat li cha se yang jal laga di ne akhoi na ngang se jam na li bani chai ba ai isa gi imung da tho di kari wa gi du khalwa ba hana akhoi gi lei khidra ba thauba mayam do adu sing du ai gi imung da tho di akhoi na ngasi nungai te ba phongdok chari adu nungai te ba phongdok ga ngasi thoi ba imung du na wari ba do akhoi na du do saruk ya jari haina haire aduga imung du gi awat pa do akhoi na men mangam gadra ba imung du na chai ba wari ba do akhoi na men mangam gadra ba aduna kuki haiba kuki sidi no si jari ba ba ichina mayam comment biro comment ore ina power khara son to ini ora wi ade masin thire baking soda na baking soda am baking show wari me baking so oh ai di baking soda ai ma ai khale kongmon oi sum to khidro isi like ai aing be lamam na aing be lamam ai ninga ne thagat chari hoi brother sister aikhoi manipur se yamna ware aikhoi manipur se yamna wana re mahapapi kugi singna kanglepak sida mahik oire aduni mahik to kya ni no corona virus ena mi me amse corona ena
ꯆꯪꯉꯛꯅ ꯀꯔꯨꯅꯥꯅ ꯁꯤꯅꯔꯦꯕꯗꯣ ꯀꯌꯥꯅꯤ ꯂꯩ ꯉꯝꯃꯤ ꯀꯔꯨꯅꯥꯗꯣ Nene khose live se pung kya de hoge ingona. ꯑꯣ ꯏꯉꯣ ꯑꯩꯅꯦ ꯂꯥꯏꯐꯁꯦ ꯅꯨꯡꯇꯤꯒꯤ ꯇꯧꯖꯗꯦꯕ ꯑꯗꯣ ꯑꯁꯨꯝ ꯑꯩꯁꯦ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯅꯤ ꯍꯞꯇꯥꯁꯤ ꯃꯅꯨꯡ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯅ ꯂꯥꯏꯐꯁꯤꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩ ꯊꯣꯛꯂꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯔꯛꯀꯦ Koro channel morning among from jari. ꯅꯣꯡ ꯅꯤꯅꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯑꯅꯤ ꯍꯟꯗꯛ ꯍꯞꯇꯥꯁꯤꯒ Baking chow na cookie len se sang adi se haina lakpa oiramani hai kari hai bana ron arin khangde kukilenda changadi isi sige haina lakpa oiramani ꯀꯨꯀꯤꯂꯦꯟꯗ ꯆꯪꯉꯛꯑꯗꯤ ꯁꯤꯒꯦꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯣ ꯀꯨꯀꯤꯂꯦꯟ ꯍꯥꯏꯗꯣ ꯀꯗꯥꯏꯗꯅꯣ ꯅꯣꯏꯅ ꯂꯩꯔꯤ ꯃꯐꯝꯗꯣ ꯋꯥꯔꯜꯗ ꯈꯪꯉꯤꯁꯦ ꯃꯅꯤꯄꯨꯔ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯂꯩꯇꯦ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯤꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯃꯅꯤꯄꯨꯔ ꯅꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯊꯤꯕꯣꯡ ꯆꯥꯏꯗꯣ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯄꯤꯕ ꯅꯊꯤꯕꯣꯡꯅꯤ ꯅꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯥꯔꯤꯗꯣ hojai asam hojai dagi chanbi hojai dagi tomba yaubro ai tomba di kanano khangde tomba gi tomba ngatan ꯈꯪꯗꯦ ꯍꯣꯖꯥꯏꯒꯤ ꯇꯣꯝꯕ ꯀꯅꯥꯅꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯂꯥꯟꯕ ꯇꯥꯔꯒꯁꯨ Nongin ꯑꯗꯨꯝ channel ꯍꯥꯏꯕꯤꯔꯛꯑꯣ iche sumaina kayam kuina wakhi doino lambida chatkado wakire ꯑꯗꯨꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯍꯥꯏꯕ ꯃꯇꯝꯁꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯕꯨꯙꯧꯒꯤ ꯂꯥꯡꯂꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯣꯡꯁꯥ ꯃꯌꯥꯝꯁꯦ ꯆꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯅꯕ ꯊꯣꯛꯏꯕ ꯅꯠꯇꯦꯕ ꯃꯤꯇꯩ ꯅꯣꯡꯁꯥ ꯃꯌꯥꯝꯁꯤꯅꯁꯨ ꯍꯨꯏꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯚꯥꯞ ꯇꯥꯔꯛꯀꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯂꯩꯔꯤꯕꯅꯦꯕ Koro channel na ꯍꯧꯖꯤꯛ sister ꯃꯣꯏꯅ ma ꯁꯤꯡꯅꯕ sak mana ꯄꯥꯝꯃꯛꯑꯕꯅꯤꯅ sister ꯁꯤꯡꯅꯕ ꯍꯥꯏꯁꯤꯗꯤ ꯍꯧꯖꯤck ꯇꯧ ꯇꯥꯏꯅ ꯁꯤꯡꯅ ꯇꯥꯔꯦꯕ ꯍꯧꯖꯤꯛ ꯃꯣꯏꯅ ꯁꯤꯡꯅꯕ ꯄꯥꯝꯃꯛꯑꯕꯅꯤꯅ Koro channel na maya Koro channel la sister manipula kora welcome to jari thinglasi ko brother ꯊꯥꯒꯠꯆꯔꯤ ꯊꯦꯡꯅꯁꯤ Thagasari. ꯑꯩ ꯏꯃꯣꯏꯅꯨ ꯅꯪꯅꯕ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯅꯤ ꯏꯃꯣꯏꯅꯨ ꯃꯃꯥꯡꯗ ꯂꯥꯛꯀꯦ ꯈꯜꯂꯤ ꯏꯃꯣꯏꯅꯨ ꯅꯪꯅꯕ ꯍꯜꯂꯛꯇꯣꯏꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ Mayam puno mabu ikai khomna ba uchari Koro channel na accept khuramjari accept cookie mahik ai ꯀꯨꯀꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ Anil Khetri ꯃꯅꯤꯄꯨꯔꯁꯤꯗ Mayung ꯑꯩꯁ ꯑꯅꯤꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯅꯍꯥꯟꯅ Kuidramani ꯅꯪꯒꯤ cookie ꯐꯣꯟꯗꯣ singke ꯑꯩꯅ ꯇꯧꯔꯤ loigadaba ꯆꯪꯗꯦꯅꯦ ꯑꯅꯤꯜ ꯈꯦꯇ꯭ꯔꯤꯃꯌꯨꯝ cookie singke loigadaba kuidrubuni ai Anil na ꯑꯗꯣ ꯍꯣꯏ ꯆꯨꯝꯃꯤ ꯑꯅꯤꯜ ꯀꯨꯀꯤꯅ asare bano saraktre aji warning pire ꯀꯨꯀꯤꯅ ꯈꯜꯂꯤ hadogani ai ꯀꯨꯀꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏꯗꯤ ꯆꯤꯡ ꯃꯄꯥꯟꯗ ꯀꯣꯏꯁꯜꯂꯒ ꯂꯩꯔꯕꯅꯦ ꯍꯥꯏꯅ ꯅꯣꯏꯒꯤ ꯋꯥꯡꯃꯗ ꯀꯣꯏꯔꯤꯕ ꯃꯤꯇꯩ ꯃꯌꯥꯝꯁꯦ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯕꯣꯔꯥꯛ ꯚꯦꯂꯤꯗ ꯅꯣꯏꯗ ꯀꯣꯏꯁꯜꯂꯤꯕ ꯍꯥꯏꯁꯦ ꯁꯤ ꯍꯥꯟꯅ ꯀꯥꯎꯒꯅꯨ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯅꯅꯤ ꯅꯣꯏꯗ dum ꯀꯣꯏꯁꯜꯂꯤꯕꯁꯦ cross ꯈꯪꯕ tawida sini mo ꯃꯅꯨꯡꯂꯣꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯇꯩ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯛꯑꯅꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯕꯣꯔꯥꯛ ꯚꯦꯂꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯃꯌꯥꯝꯁꯤꯅ ꯀꯣꯏꯁꯜꯂꯛꯄꯗ Noidi ꯀꯨꯀꯤ lore. ꯀꯨꯀꯤ ꯅꯣꯏ ꯂꯣꯏꯗꯣꯏꯃꯤꯗꯨ ꯍꯥꯟꯅ ꯈꯪꯉꯨ ꯅꯣꯏꯅ ꯈꯪꯒꯗꯕ ꯋꯥꯔꯤꯗꯤ dum lore no dum karantuna chakhi da no dum lore asam rifle no jo ꯑꯃꯗꯤ haire noi na we hana mudu mai tor noi tumna hat kane na oh abe mamite ise blue to biramo blue to hure subadani takhil mayum cookie len haido mathak tani haibi kho ꯀꯨꯀꯤꯂꯦꯟ ꯍꯥꯏꯁꯦ ꯑꯣ ꯆꯨꯝꯃꯤ ꯁꯨꯕꯗꯅꯤ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯆꯍꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯁꯨꯕꯗꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯀꯨꯀꯤꯂꯦꯟ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯀꯨ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯨꯅꯤ ꯃꯣꯏꯅ ꯀꯨꯀꯤꯂꯦꯟ Anil ꯍꯥꯏꯔꯤꯁꯦ Khetri ma'am iche ai number do balance hapta beini WhatsApp ta hairabani handak ta hapani da ꯑꯣ ꯑꯩꯅ ꯅꯝꯕꯔꯗꯣ ꯆꯪꯗꯦ ꯍꯥꯏꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯅ ꯗꯤꯂꯤꯠ ꯇꯧꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯤ ꯆꯦꯛ ꯇꯧꯔ ꯈꯪꯒꯅꯤ ꯅꯝꯕꯔ ꯇꯧꯕꯗ ꯆꯪꯗꯦ ꯍꯥꯏꯅ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯐꯣꯟ ꯇꯧꯔꯝꯃꯦꯕ ꯆꯪꯗꯕꯗꯣ ꯑꯩ ꯈꯜꯂꯤ ꯅꯪ ꯅꯝꯕꯔ ꯑꯣꯟꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯐꯣꯟꯁꯨ ꯅꯪꯐꯥꯎ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯆꯦꯛ ꯇꯧꯒꯦ ꯂꯩꯔꯤꯕ ꯍꯥꯏꯅ this senam gari Koro channel na Anil bu kaurei Koro channel ni ibe ma haina su kaurei Koro channel na Subadani haina su kaurei mathang mathang ꯁꯨꯕꯗꯅꯤ ꯀꯩ ꯂꯝꯒꯤꯅꯣ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯂꯥꯛꯑꯝꯒꯅꯤ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯒ ꯌꯥꯝ ꯎꯅꯅꯤꯡꯕ ꯑꯩꯅ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯗꯨꯒꯗꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯕ ꯐꯪꯖꯔꯛꯇꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅꯤꯇꯪ ꯎꯅꯖꯔꯨꯒꯦ ꯑꯗꯨꯒ ꯃꯣꯏꯒ ꯋꯥꯔꯤ ꯑꯃꯅꯤꯇꯪ ꯁꯥꯟꯅꯔꯒ ꯆꯥꯛ ꯆꯔꯥ ꯑꯃꯅꯤꯇꯪ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯩ ꯍꯟꯗꯛ noi ꯂꯥꯛꯀꯦ angang ꯇꯧꯕꯅꯤ noi nacha singdi cookie lenda mai thaba taurunu ko nusibagi haibani iche baking chow ꯀꯨꯀꯤꯂꯦꯟꯗ Anil ꯀꯨꯀꯤꯂꯦꯟ ꯂꯩꯇꯦ ꯅꯉꯣꯟꯗꯁꯨ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯅꯣꯏꯅ ꯃꯤꯅꯥꯏ ꯅꯣꯏꯒꯤ ꯅꯇꯧ ꯅꯣꯏꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯉꯁꯤꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯃꯃꯥꯡꯗꯁꯨ ꯈꯔꯅꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛꯅꯣ ꯅꯣꯏꯒꯤ ꯀꯨꯀꯤ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯁꯤꯟꯅꯕꯤꯔꯤꯁꯦ ꯉꯔꯥꯡꯔ ꯉꯁꯤꯗꯁꯨ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯃꯤꯇꯩ ꯅꯤꯄꯥꯗ ꯌꯨꯝ ꯄꯥꯜꯂꯝꯕꯒꯤ ꯑꯗꯨ ꯀꯨꯀꯤ ꯅꯨꯄꯤꯗꯨꯅ ꯂꯝ ꯍꯦꯜꯂꯝꯕ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯔꯝꯕ ꯈꯪꯗꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣই ꯃꯤꯇꯩꯅ ꯍꯥꯠꯄꯤꯗꯒꯩ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯝꯊꯤꯅ ꯍꯥꯠꯇꯒꯩ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔ ꯄꯤꯔꯤꯗꯨꯅꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯚꯔꯥ ꯊꯤ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯅ ꯅꯣꯏ ꯊꯥꯕꯤꯈ꯭ꯔꯤꯗꯨꯅꯤ ꯃꯤꯅꯥꯏ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯂꯨꯈꯥꯛ ꯆꯥꯔ ꯂꯩꯒꯗꯕ ꯅꯣꯏ Anil Khetri mayum ai message tawrake ngahak lerga ꯍꯣꯏ ꯍꯣꯏ ꯑꯅꯤꯜ ꯏꯅꯥꯎ Anil Khetri ꯇꯧꯕꯤꯔꯣ mayum tai koro kai haige koro da jit sarang them bro and ise cookie sing se
Sigi ku kana kanna aina sari. hoi Ahong moda pigani se khara haibiu. hoi cooking noi gi ku do pa ma ta ra di paisa le Ite tra sarang su thiamna chinta sari. ta no adui tamak tension tau ge no akhoi gi lei ba mi te i chana ma yam na Kiri bibi noi wai gi now. mi ama da cookie noi cookie ama da ku hum yen ngani hai Kiri da. Comment view chumrai chana ma yam ai hai se ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯂꯧꯕ ꯃꯤꯇꯩ ꯅꯨꯄꯤ ꯐꯥꯎꯅꯁꯨ ꯃꯤꯇꯩ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯔꯦ ꯃꯔꯝ ꯀꯔꯤꯅꯣ ꯑꯗꯨꯅꯔꯥ ꯈꯪꯉꯝꯃꯅꯤ ꯏꯆꯦ ꯃꯔꯝꯗꯤ ꯍꯣꯏ ꯅꯣꯏꯅ ꯑꯩ ꯗꯔꯀꯥꯔꯗ ꯍꯥꯏꯔꯛꯀꯦ ꯍꯪꯕꯅꯤ ꯃꯤꯅ ꯃꯔꯝꯗꯨ ꯅꯠꯇꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯅꯣꯏ ꯀꯨꯀꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯤꯄꯥꯁꯤꯡꯁꯦ ꯎꯕ ꯌꯥꯗꯕ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯔꯁꯨ ꯅꯣꯏꯅꯅꯦ ꯃꯤꯇꯩ ꯅꯤꯄꯥꯕꯨ ꯑꯣꯏꯗꯤ ꯅꯣꯏꯅꯅꯦ ꯉꯥꯎꯔꯤꯕ ꯀꯩꯒꯤꯅꯣ ꯅꯣꯏꯒꯤ ꯍꯧꯅꯕꯤꯅꯤꯅ ꯑꯎꯕꯗ ꯅꯣꯏ ꯅꯨꯄꯤꯁꯤꯡꯗꯣ ꯉꯥꯎꯔꯒ ꯅꯣꯏꯅ ꯃꯣꯏ ꯀꯨꯀꯤꯅ ꯊꯥꯕꯒꯤ ꯂꯧꯕ ꯃꯤꯇꯩ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯃꯤꯇꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯑꯩ ꯃꯤꯇꯩ ꯅꯨꯄꯤꯅ ꯃꯤꯇꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕ ꯑꯃꯇ ꯑꯩꯈꯣꯏ ꯇꯥꯖꯒꯦꯅꯦ ꯏꯅꯥꯁꯤꯅ ꯑꯃꯈꯛꯇꯪ ꯊꯥꯗꯔꯛꯑꯣ ꯆꯤꯟ ꯊꯤꯕ ꯅꯣꯏꯕꯨꯅꯦ ꯏꯅꯥꯁꯤꯅ ꯑꯝꯇ ꯇꯥꯖꯒꯦꯅꯦ ꯅꯣꯏ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯗꯨꯅꯤꯅꯦ ꯍꯧꯖꯤꯛ ꯃꯤꯇꯩ ꯅꯤꯄꯥ ꯎꯖꯥꯗꯅ ꯃꯤꯇꯩ ꯅꯤꯄꯥ ꯎꯔꯗꯤ ꯃꯤꯇꯩ ꯅꯤꯄꯥꯏ ꯃꯊꯨꯟꯗ ꯅꯞꯆꯒꯦ ꯍꯥꯏꯅ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯤꯄꯥ ꯉꯥꯛꯇꯅꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯛꯄꯤꯔꯤꯗꯣ ꯄꯣꯔꯣ ꯅꯣꯏꯗ ꯆꯦꯅꯦꯜꯅ ꯕꯤꯀꯤꯡꯗ ꯍꯥꯏꯔꯛꯏꯕ ꯃꯆꯤꯟ ꯊꯤꯔꯛꯏ ꯌꯥꯝ ꯐꯖꯩ ꯆꯠꯊꯨ ꯅꯪ ꯄꯥꯝꯂꯤꯁꯤ ꯀꯩꯅꯣ ꯀꯥꯏꯔꯔꯣꯏ ꯅꯪꯁꯨ ꯅꯆꯤꯟ ꯅꯅꯥꯎ ꯀꯨꯏꯔꯔꯣꯏ ꯀꯨꯏꯔꯔꯣꯏ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯀꯩꯅꯣ ꯀꯨꯂꯦꯟꯗ ꯆꯠꯂꯅꯤ ꯃꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗ꯭ꯔꯥ ꯃꯅꯤꯄꯨꯔꯁꯦ ꯂꯩꯔꯤꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕ ꯍꯥꯎ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯗꯩꯗꯤ ꯂꯩꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯕꯤꯍꯥꯔꯤ ꯃꯔꯋꯥꯔꯤ ꯕꯦꯡꯒꯣꯂꯤ ꯂꯩꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯃꯤꯅ ꯃꯅꯤꯄꯨꯔꯁꯤꯕꯨ ꯎꯕꯒ ꯃꯅꯤꯄꯨꯔꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯃꯅꯤꯄꯨꯔ ꯆꯪꯉꯨ ꯆꯪꯉꯨ ꯆꯥꯛ ꯐꯥꯎꯅꯁꯤ ꯌꯦꯟꯁꯥꯡ ꯆꯥꯕꯗ ꯃꯣꯏ ꯍꯥꯎꯕ ꯃꯐꯝ ꯐꯖꯕ ꯁꯥꯟꯅꯕꯒꯤ ꯃꯔꯝꯗ ꯃꯅꯤꯄꯨꯔꯁꯤ ꯂꯩꯇꯦ ꯍꯥꯏꯅꯀꯣ ꯑꯎꯕ ꯃꯤꯅ ꯃꯅꯤꯄꯨꯔꯁꯦ ꯂꯩꯕꯗ ꯃꯅꯤꯄꯨꯔꯁꯦ ꯆꯪꯉꯛꯄꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯂꯩꯔꯤꯕꯅꯦ ꯇꯧꯕꯇꯕꯨ ꯀꯨꯀꯤ ꯅꯣꯏꯅ ꯅꯔꯝ ꯂꯩꯇꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯀꯣꯏꯉꯥꯎ ꯉꯥꯎꯅꯔꯤꯕ ꯅꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯆꯪꯉꯛꯄꯗꯩ ꯅꯣꯏꯅ ꯄꯥꯃꯟꯒꯤꯅ ꯃꯤꯇꯥꯃꯟꯒꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯥꯒꯗ꯭ꯔꯥ ꯍꯥꯏ ꯈꯜꯂꯤꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤ ꯑꯣꯏꯔꯣꯏꯗꯕ ꯁꯨꯕꯗꯅꯤ ꯋꯥꯔꯤꯅꯤ ꯇꯈꯦꯜꯃꯌꯨꯝ ꯃꯔꯨꯞ ꯍꯥꯏꯖꯒꯦ ꯂꯦꯡꯒꯥ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯩ ꯁꯒꯣꯜꯕꯟ ꯍꯩꯅꯧ ꯄꯣꯛꯄꯤꯅꯤ ꯑꯣ ꯑꯩ ꯍꯟꯗꯛ ꯁꯒꯣꯜꯕꯟꯗꯁꯨ ꯆꯪꯉꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯀꯦ ꯂꯩꯔꯛ ꯁꯒꯣꯜꯕꯟ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯂꯩ ꯃꯥꯁꯨ ꯑꯥꯔ ꯀꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯍꯦꯛ ꯃꯧꯄꯥ ꯅꯤꯄꯥ ꯑꯍꯟꯒꯤ ꯅꯨꯄꯤ ꯁꯒꯣꯜꯕꯟꯗꯒꯤꯅꯤ ꯑꯣꯀꯦ इसे 00 है को चैनल लगा इसे इबाई करी कौन मान को करी कौन मानबा कुकी ngakten है मनी अब्दुल रजाक नीनी है कौरे अब्दुल रजाक लाए वेलकम अब्दुल रजाक कमाई तौरी नुंगाइरिबो आई मणिपुर चत्तोरे अब्दुल रजाक मणिपुर चलुगिगे आरामबाई चेना उनरुगिगे अदुगा मोइगा चक्चरा अमनि तंग चामिनरुगे न खल्ली अवा नुंगाई वरी सानरुगे अदुगा आइगा आरामबाई चेना सिंगा उनबा चक्के हैना हंदकसे वखन मा खल्ली बिकिंग चौ ता अंजन खत्री मेम ना ngangai ba बिकिंग चौ खिप्तांग उचिएल थुई मिंगोलपा कइनो नोंदरी खंगा ba करी है बदी अनिन ला खंगरे अब्दुल रजाक होई सुमी ने कुकी नजांग कुकी नसु कोरो चैनल करी वायरल वीडियो इबुंगो नंग नबु हंगु करी सेतत निंगी कोय मामा कुकी हनाय बा मांगोना लैय मिति नुपी कुकी नजांग दुनी हाइजे कुकी नजांग कुकी नसु खंगबा फजबरा करी हाय न दो कुकी नजांग कुकी नसु लोंचो ब्रा मोगी थैंक यू कोरो चैनल करी वायरल वीडियो न लैदो उलो जेंगे मिति नुपी नौसा तेंगों तो खतंग हापा परोदो मकेनो दो असाबा दो जेंगे फदिगोम हाप कमेंट दो इचिनो मैम प्लीज कमेंट इचिनो मैम कना लई इचिनो हा कइनो इंद्रा हिबा कमेंट दो बियो कमेंट दो बियो इचिनो मैम इबुदो पा खंबा कांगलै पा याई फरे कांगलै पाकना याई फरे हो मी क्या लेगे कमेंट लाक्तोइसे मी निफु एना लई इचिनो कमेंट तो बिरो कमेंट दो बियो फजे फम मी निफु एना लई लाय अब्दुल रजाक हायु वाई अखोई तौद्रने मिते पांगनगा मिते गसु इचिनाउनी अदेदी अखोईगा कबुई गसु इचिनाउनी हने भेट बेम चाक चार बोइचे सोनिया चाद्री
ꯂꯩꯗꯤ ꯀꯣꯔꯧ ꯆꯦꯅꯦꯜ ꯏꯆꯦꯒꯤ ꯁ꯭ꯄꯤꯁꯇꯣ ꯐꯖꯅ ꯅꯩꯔꯦ ꯍꯟꯗꯛꯇꯤ ꯀꯔꯝꯕ ꯏꯁꯄꯤꯁꯅꯣ ꯀꯣꯔꯧꯏꯅꯥꯎ ꯈꯨꯕꯤꯗꯨꯗ ꯉꯔꯥꯡ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕ ꯏꯁꯄꯤꯁꯇꯨꯔꯣ ꯈꯪꯗ꯭ꯔꯦ ꯀꯔꯝꯕ ꯏꯁꯄꯤꯁꯅꯣ ꯕꯤꯀꯤꯡ ꯆꯧꯁꯤꯅ ꯑꯃꯨꯛ ꯍꯥꯏ ꯀꯔꯤ ꯍꯤꯡꯖꯥꯡꯅꯣ ꯅꯦꯅꯦ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯅꯦꯅꯦ ꯑꯃꯨꯛ ꯀꯧꯔꯛꯏꯕ ꯕꯤꯀꯤꯡ ꯆꯧ ꯑꯩꯈꯣꯏꯗꯤ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯏ ꯀꯨꯀꯤꯗꯤ ꯑꯍꯥꯎꯕꯁꯨ ꯆꯥ ꯐꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯤ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯍꯥꯏꯁꯦ ꯂꯚ ꯑꯅꯧꯕꯅꯤ ꯌꯥꯏ ꯑꯣ ꯍꯦꯜꯂꯣ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯃꯨꯛꯀ ꯍꯪꯉꯦ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯝ ꯃꯥꯅ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯔꯣ ꯅꯨꯡꯉꯥꯏꯔꯤ ꯆꯥꯔꯣ ꯅꯨꯡꯉꯥꯏꯔꯤ ꯆꯥꯔꯣ ꯆꯥꯔꯒ ꯅꯤꯔꯨꯗ ꯆꯝꯐꯨꯠꯇ ꯋꯣꯜ ꯃꯨꯜꯂꯕ ꯌꯦꯡꯉꯨ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯆꯝꯐꯨꯠꯇ ꯅꯤꯔꯨ ꯃꯨꯜꯂꯕ ꯌꯦꯡꯉꯨ ꯀꯣꯔꯧ ꯆꯦꯅꯦꯜꯅ ꯍꯣꯏ ꯌꯥꯝ ꯃꯨꯜꯍꯟꯒꯅꯨ ꯉꯁꯤꯒꯤꯁꯨ ꯅꯩꯔꯦ ꯑꯣ 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 ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯆꯠꯄꯗ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯏꯁꯄꯤꯁꯇꯨꯗꯤ ꯊꯥꯡꯒꯠꯂꯛꯇꯔꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯈꯪꯗꯦ ꯂꯩꯔꯤꯕ ꯃꯤꯇꯩ ꯂꯩꯔꯤꯕ ꯊꯣꯡꯗꯣꯏ ꯃꯌꯥꯝꯗꯨꯒꯤꯀꯣ ꯑꯩꯈꯣꯏ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤꯗꯃꯛ ꯃꯌꯥꯝ ꯖꯤꯠ ꯃꯤꯅꯤꯠ ꯁꯔꯥꯡꯊꯦꯝ ꯖꯤꯇꯦ ꯁꯔꯥꯡꯊꯦꯝꯅ ꯏꯆꯦ ꯀꯨꯀꯤꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯃꯨꯊꯠꯂꯣ ꯀꯣꯛꯇ꯭ꯔꯦꯡ ꯀꯩꯅꯣꯗꯣ ꯃꯨꯟꯗ꯭ꯔꯤ ꯀꯣꯛꯇ꯭ꯔꯥꯡ ꯍꯥꯏꯕ ꯍꯥꯏꯕꯅꯤ ꯌꯥꯏ ꯀꯨꯀꯤꯒꯤ ꯑꯁꯦꯡꯕ ꯏꯁꯀ꯭ꯋꯥꯠ ꯃꯃꯤꯡꯗꯤ ꯃꯨꯜꯂꯅꯤ ꯃꯨꯊꯠꯂꯣ ꯀꯣꯛꯇ꯭ꯔꯥꯡ ꯍꯥꯏꯕꯅꯤ ꯏꯁꯀ꯭ꯋꯥꯠꯇꯪ ꯄꯨꯔꯛꯑꯣ ꯀꯨꯀꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯀꯣꯛꯇ꯭ꯔꯥꯡ ꯍꯥꯏꯕꯅꯤ ꯀꯨꯀꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯀꯣꯛꯇ꯭ꯔꯥꯡ ꯍꯥꯏꯕꯅꯤ ꯃꯥꯅ ꯖꯤꯇꯦꯅ ꯀꯨꯀꯤ ꯅꯖꯥꯡ ꯍꯥꯏꯗꯣ ꯀꯨꯀꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯏꯆꯦꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯣꯖꯥꯏꯒꯤꯔꯣ ꯍꯣꯖꯥꯏꯒꯤꯅꯤ ꯀꯣꯔꯧ ꯆꯦꯅꯦꯜ ꯀꯨꯀꯤ ꯅꯣꯏ ꯇꯥꯕ꯭ꯔꯥ ꯑꯩ ꯍꯣꯖꯥꯏꯒꯤꯅꯤ ꯈꯪꯉꯕ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯇꯥꯡ 35 ꯅꯠꯇ꯭ꯔꯒ ꯇꯥꯡ 16ꯇ ꯃꯅꯤꯄꯨꯔꯗ ꯊꯨꯡꯉꯅꯤ ꯀꯣꯔꯧ ꯆꯦꯅꯦꯜ ꯂꯥꯏ ꯅꯍꯥꯟꯁꯨ ꯑꯃ ꯐꯦꯁꯕꯨꯛꯇ ꯐꯖꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯃꯌꯥꯝꯗ ꯑꯣ ꯑꯣ ꯍꯣꯏ ꯑꯩꯗꯤ ꯈꯪꯗꯦꯕ ꯀꯣꯟꯅ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯚꯤꯗꯤꯑꯣ 3-4 ꯚꯥꯏꯔꯦꯜ ꯆꯠꯂꯦꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯩꯅꯤꯅ ꯑꯗꯣ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯩꯅꯤ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯆꯥꯛꯅ ꯄꯣꯇꯣꯛ ꯈꯔ ꯑꯩꯅ ꯉꯥꯡꯗꯕ ꯃꯌꯥꯝꯅ ꯊꯋꯥꯏꯗ ꯑꯁꯨꯛ ꯌꯥꯝ ꯆꯛꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕꯁꯦ ꯀꯨꯀꯤꯅ ꯈꯪꯗ꯭ꯔꯤꯑꯕ ꯃꯣꯏꯅ ꯃꯤꯇꯩꯅ ꯁꯥꯎꯔꯛꯄ ꯃꯣꯏ ꯎꯗ꯭ꯔꯤ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤꯅ ꯑꯩꯈꯣꯏ ꯄꯟꯙꯧ ꯍꯣꯏꯁꯨ ꯍꯣꯖꯥꯏ ꯒꯣꯕꯤꯟꯄꯨꯔꯗ ꯂꯩꯌꯦ ꯑꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯔꯣ ꯃꯅꯥꯎꯕꯤ ꯃꯅꯥꯎꯕꯤ ꯍꯥꯏꯔꯣ ꯈꯜꯂꯤ ꯃꯅꯥꯎꯕꯤ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯃꯅꯥꯎꯕꯤ ꯀꯩ ꯂꯝꯒꯤꯅꯣ ꯈꯥꯏꯗꯣ ꯅꯪꯗꯤ ꯚꯥꯏꯒꯤꯁꯨ ꯀꯩꯁꯨ ꯂꯣꯏ ꯈꯥꯏꯗꯣ ꯍꯌꯦꯡꯒꯤ ꯍꯦꯟꯖꯥꯡ ꯇꯦꯛꯅꯣꯝ ꯊꯝꯃꯣ ꯁ꯭ꯀꯨꯜ ꯖꯦꯂꯨ ꯁꯨꯝ ꯃꯃꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯋꯥꯍꯪ ꯈꯔ ꯍꯪꯕꯤꯔꯛꯑꯣ ꯏꯆꯦ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗ ꯄꯥꯎ ꯄꯤꯔꯛꯎꯀꯣ ꯁꯣꯏꯗꯅ ꯊꯦꯡꯅꯗꯣꯏꯅꯤ ꯏꯆꯦ ꯊꯦꯡꯅꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯌꯥꯔꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯆꯠꯀꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯇꯥꯡ 34ꯗ ꯑꯩ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ ꯁꯪꯉꯒꯗꯤ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯥꯏꯔꯤꯕ ꯃꯅꯥꯎꯕꯤꯅ ꯁꯔꯠ ꯀꯧꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯤꯡ ꯉꯥꯉꯣꯝꯅꯤ ꯒꯣꯕꯤꯟꯄꯨꯔ ꯉꯥꯉꯣꯝ ꯁꯔꯠ ꯁꯔꯠ ꯀꯧꯕꯅꯤ ꯃꯥꯏ ꯄꯄꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯨꯕꯦꯔ ꯀꯧꯕ꯭ꯔꯣ ꯑꯩꯗꯤ ꯀꯁꯥꯔ ꯕꯣꯟꯇꯦꯌꯥꯄꯨꯔꯗꯒꯤꯅꯤ ꯏꯆꯦ ꯑꯣ ꯀꯁꯥꯔꯗꯤ ꯑꯩꯅ ꯀꯁꯥꯔ ꯆꯠꯂꯤꯁꯦ ꯀꯩꯅꯣꯗ ꯆꯠꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯍꯣꯏꯗꯤ ꯀꯩꯅꯣꯗ ꯂꯩꯌꯦꯕ ꯃꯣꯏ ꯀꯁꯥꯔ ꯖꯤꯂꯥꯗ ꯑꯗꯩꯗꯤ ꯀꯩꯅꯣ ꯀꯃꯥꯔꯕꯣꯟꯗꯁꯨ ꯂꯩ ꯀꯣꯏꯂꯥꯄꯨꯔꯗꯁꯨ ꯂꯩꯌꯦꯕ ꯀꯥꯂꯤꯅꯒꯣꯔꯒ ꯑꯗꯣ ꯑꯩꯅ ꯆꯠꯄꯗꯤ ꯂꯃꯥꯔ ꯕꯦꯔꯥ ꯈꯥꯟꯗꯣ ꯃꯔꯨ ꯆꯤꯡ ꯂꯩꯕꯗꯣ ꯑꯗꯨꯒꯇ ꯆꯠꯂꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯑꯣ ꯀꯨꯕꯦꯔꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯔꯥꯙꯥꯒꯤ ꯄꯄꯥꯅꯤ ꯀꯨꯕꯦꯔꯗꯤ ꯊꯣꯛꯑꯦ ꯑꯣ ꯑꯗꯨꯗꯤ ꯈꯪꯉꯤ ꯒꯣꯕꯤꯟꯄꯨꯔꯒꯤꯗꯤ ꯑꯅꯝꯕꯅ ꯂꯣꯏ ꯈꯪꯉꯤꯗ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯒꯤ ꯃꯅꯥꯎꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯕ ꯐꯪꯕ ꯀꯣꯛꯁꯦ ꯀꯨꯀꯤꯕꯨ ꯆꯪꯉꯗꯤ ꯀꯣꯛꯁꯦ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯊꯋꯥꯏꯁꯦ ꯆꯥꯛꯏ ꯈꯥꯡꯕ ꯉꯝꯗꯦꯕ ꯀꯣꯔꯧ ꯆꯦꯅꯦꯜꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯩ ꯀꯣꯔꯧ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯏꯆꯦ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯅꯒꯥꯝꯄꯥꯟꯒꯤꯗꯣ ꯑꯗꯨꯏ ꯏꯆꯦꯗꯨꯅ ꯁꯣꯏꯕꯨꯝ ꯅꯍꯥꯟ ꯁꯣꯏꯕꯨꯝ ꯄꯤꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡꯅ ꯌꯦꯟꯗꯦꯝꯒ ꯁꯣꯏꯕꯨꯝꯒ ꯑꯂꯨꯒ ꯇꯧꯔꯒ ꯎ ꯃꯣꯔꯣꯛꯀ ꯍꯥꯞꯄꯒ ꯏꯔꯣꯜꯂꯦ ꯍꯥꯎꯔꯦ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯃꯃꯥ ꯄꯥꯕꯨꯡ ꯑꯣꯏꯁꯨ ꯂꯣꯏꯅ ꯌꯦꯡꯉꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯃꯌꯥꯝꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯅꯥꯎꯕꯤ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤꯅ ꯏꯆꯦꯁꯦ ꯀꯥꯏꯒꯤꯅꯣ ꯅꯍꯥꯟꯗꯒꯤ ꯍꯪꯉꯤꯕꯅꯤ ꯑꯩ ꯍꯣꯖꯥꯏꯗꯒꯤꯅꯤ ꯍꯣꯖꯥꯏꯗꯒꯤ
ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯍꯥꯟꯗꯩ ꯍꯪꯈꯤꯕ ꯑꯍꯟꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇ ꯈꯪꯉꯦ ꯍꯣꯖꯥꯏꯗꯒꯤꯅꯤ ꯍꯥꯏꯕꯤꯌꯨ ꯍꯣꯖꯥꯏ ꯂꯥꯛꯑꯗꯤ ꯁꯨꯝ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯗꯤꯅꯦ ꯑꯅꯝꯕ ꯍꯣꯖꯥꯏꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯣꯟꯗꯩ ꯈꯪꯗꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯈꯪꯅꯕꯕꯨ ꯂꯥꯛꯑꯕ ꯂꯩꯕ ꯂꯩꯇꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯀꯣꯔꯧꯁꯦꯟꯗꯅ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯏꯪꯒꯗꯧꯕ ꯈꯪꯗ꯭ꯔꯦ ꯏꯪꯒꯅꯤꯗ ꯃꯤꯅꯥꯏ ꯃꯣꯏꯅ ꯇ꯭ꯔꯦꯡ ꯇ꯭ꯔꯦꯡ ꯆꯣꯡꯉ ꯀꯌꯥꯅꯤ ꯆꯣꯡꯗꯣꯏꯅꯣ ꯀꯌꯥꯅꯤꯅꯣ ꯀꯨꯀꯤ ꯃꯣꯏꯒꯤ ꯃꯄꯥ ꯃꯄꯨꯗꯧꯅꯕꯣ ꯑꯩꯈꯣꯏ ꯃꯤꯇꯩꯗ ꯂꯥꯛꯆꯕ ꯉꯝꯃꯛꯇ꯭ꯔ ꯃꯃꯤꯠ ꯂꯥꯛꯆꯕꯗꯤ ꯇꯣꯛꯈ꯭ꯔꯣ ꯃꯃꯤꯠꯅ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯒ ꯃꯣꯏ ꯈꯔꯅ ꯆꯣꯡꯉꯒ ꯉꯝꯒꯗ꯭ꯔꯅꯦ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤꯅ ꯍꯣꯏ ꯏꯆꯦ ꯍꯧꯖꯤꯛ ꯈꯪꯂꯕꯅꯤꯅ ꯍꯥꯏꯔꯅꯤꯌꯦ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯍꯣꯏ ꯃꯅꯥꯎꯕꯤꯅ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯅꯦꯛꯁ ꯇꯥꯏꯝ ꯂꯥꯛꯂꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯍꯣꯏ 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 ꯂꯥꯛꯑꯣ ꯎꯅꯁꯤ ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯊꯣꯛ ꯂꯣꯏꯁꯜꯂꯣ ꯁꯨꯅꯤꯆꯥꯅ ꯁꯨꯃꯥꯏꯅ ꯆꯥꯔꯒꯁꯨ ꯂꯥꯏꯐꯇ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯦ ꯆꯣꯄꯣ ꯆꯣꯄꯣ ꯁꯥꯏꯕ ꯇꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯉꯤ ꯑꯩꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯅꯅꯤ ꯊꯣꯛ ꯂꯣꯏꯁꯜꯂꯣ ꯅꯪ ꯆꯠꯊꯣꯛꯑꯣ ꯅꯥꯎꯆꯥ ꯅꯪ ꯆꯥꯔꯣ ꯆꯠꯂꯣ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯋꯥ ꯀꯣꯔꯧꯁꯦꯟꯅ ꯚꯦꯔꯥꯏꯇꯤꯁ ꯃꯅꯥꯎꯕꯤ ꯍꯥꯏꯔ ꯀꯧꯔꯛꯏ ꯀꯣꯔꯧꯁꯦꯟꯅꯅ ꯀꯧꯔꯛꯏ ꯚꯦꯔꯥꯏꯇꯤꯁ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯝꯕ ꯑꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ ꯀꯣꯔꯧꯁꯦꯟꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯧ ꯑꯩꯈꯣꯏ ꯃꯣꯅꯤꯗꯣ ꯑꯩꯈꯣꯏ ꯑꯩ ꯏꯅꯥꯎꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦꯕ ꯃꯥ ꯆꯥꯛ ꯆꯥꯔꯒ ꯆꯠꯇꯣꯏꯕ ꯑꯗ ꯃꯤꯅꯤꯠ 5 ꯇꯪꯕꯤꯌꯨ ꯃꯥ ꯍꯦꯟꯖꯥꯡ ꯈꯥꯏꯗꯣꯛꯑꯝꯒꯦꯀꯣ ꯃꯥ ꯈꯥꯏꯗꯣꯛ ꯑꯩ ꯇꯜꯂꯤ ꯌꯥꯏ ꯃꯣꯏ ꯑꯪꯀꯜ ꯃꯃꯥꯡꯗ ꯂꯥꯛꯆꯒꯦ ꯈꯥꯏꯗꯣꯛꯑꯝꯗ꯭ꯔꯣ ꯐꯣꯇꯣꯒ ꯃꯜ ꯂꯩꯅꯨ ꯒꯣꯔꯣ ꯀꯣꯠꯂꯨ ꯃꯜ ꯂꯩꯅꯨꯀꯣ ꯒꯣꯔꯣ ꯒꯣꯔꯣ ꯀꯣꯠꯂꯨ ꯐꯠ ꯐꯠ ꯑꯩꯒꯤ ꯁꯔꯨꯛꯇꯨꯁꯨ ꯍꯥꯞꯄꯨ ꯄꯞꯄꯨ ꯂꯥꯎ ꯁꯤꯗ ꯆꯥꯗꯣꯏꯅꯦ ꯑꯩꯁꯨ ꯅꯪꯗꯔ ꯊꯦꯡꯒꯅꯨ ꯅꯪꯗꯅꯤ ꯂꯣꯏ ꯍꯪꯗꯣꯏ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯈ꯭ꯔꯦꯅ ꯊꯣꯛꯂꯛꯎ ꯍꯣꯏꯁꯦ ꯑꯩ ꯈꯪꯍꯟꯕꯗ ꯅꯪꯗꯪ ꯑꯗꯨꯒꯩꯗꯤ ꯀꯣꯔꯧ ꯆꯦꯅꯦꯜ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯧꯔꯦ ꯀꯣꯔꯧ ꯆꯦꯅꯦꯜꯒꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯧ ꯀꯣꯔꯧ ꯆꯦꯅꯦꯜ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯤ ꯉꯥ ꯆꯥꯔꯦ ꯏꯆꯦꯗꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯁꯣꯏꯕꯨꯝꯒ ꯀꯔꯤꯒ ꯊꯣꯡꯉꯤꯕꯗꯤ ꯈꯪꯗꯦ ꯆꯪꯒꯦꯔꯤ ꯆꯥꯛꯈꯨꯝꯗ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯍꯥ ꯐꯠ ꯐꯠ ꯄꯨꯔꯒ ꯂꯥꯛꯑꯣ ꯌꯦꯁ ꯐꯠ ꯐꯠ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯩꯁꯨ ꯆꯥꯗꯣꯏ ꯃꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯆꯤꯔꯥꯏ ꯌꯥꯝ ꯇꯥꯡꯕꯅꯤꯗ ꯁꯝꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯣꯊꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯗꯣ ꯂꯥꯛꯆꯔꯝꯕꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯃꯤꯅꯥꯏ ꯃꯆꯥ ꯅꯣꯏꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯤꯅꯥꯏ ꯃꯆꯥ ꯈꯔ ꯂꯥꯛꯑꯝꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯌꯥꯏꯐꯔꯦ 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 ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯕꯗ ꯀꯤꯖꯔꯦ ꯃꯤꯇꯩ ꯎꯔꯗꯤ ꯀꯤꯅ ꯆꯦꯟ ꯇꯥꯕꯅꯤꯅ ꯃꯤꯅꯥꯏ ꯃꯣꯏꯗꯤ ꯆꯦꯟ ꯇꯥꯕꯅꯤ ꯌꯦ ꯇꯨ ꯁꯆ ꯕꯣꯜꯇꯥ ꯍꯥꯏ ꯃꯤꯅꯥꯏ ꯎꯔꯗꯤ ꯃꯣꯏ ꯆꯦꯟꯕ ꯇꯥꯕ ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏ ꯃꯄꯨ ꯎꯔꯗꯤ ꯃꯣꯏꯅ ꯆꯦꯟꯗꯅ ꯑꯩꯈꯣꯏ ꯆꯦꯟꯒꯗ꯭ꯔꯣ ꯃꯣꯏꯗꯤ ꯃꯤꯅꯥꯏꯅꯤ ꯆꯦꯟ ꯇꯥꯕ ꯃꯤꯅꯥꯏ ꯃꯆꯥꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕꯣ ꯕ꯭ꯔꯣ ꯆꯠꯈ꯭ꯔꯁꯅꯨ ꯂꯨꯝ ꯂꯨꯝ ꯂꯩꯕꯅꯤ ꯍꯨꯔꯥꯟꯕꯗꯧꯅ ꯂꯣꯏ ꯂꯥꯛꯀꯅꯤ ꯌꯦꯡꯉꯨ ꯍꯨꯔꯥꯟ ꯂꯨꯝ ꯂꯨꯝ ꯂꯩꯕꯅꯤ ꯂꯥꯛꯄꯅꯤ ꯑꯗꯨꯗꯤ ꯀꯣꯔꯧꯖꯦꯟꯅ ꯃꯤꯅꯥꯏ ꯀꯨꯀꯤ ꯃꯤꯅꯥꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯨꯀꯤ ꯃꯤꯅꯥꯏ ꯃꯌꯥꯝ ꯋꯥꯡꯖꯝ ꯕꯕꯤꯇꯥ ꯍꯥꯏ ꯋꯥꯡꯖꯝ ꯕꯕꯤꯇꯥ ꯂꯥꯏꯚꯇ ꯂꯥꯛꯄꯤꯕꯩ ꯊꯥꯒꯠꯆꯔꯤ ꯋꯥꯡꯖꯝ ꯕꯕꯤꯇꯥ ꯂꯥꯏꯚꯇ ꯂꯥꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯀꯗꯥꯏ ꯆꯪꯈ꯭ꯔꯦ ꯂꯥꯏꯚꯇꯨ ꯃꯥꯡꯈ꯭ꯔꯦ ꯂꯩꯔꯦ ꯋꯥꯡꯖꯝ ꯕꯕꯤꯇꯥ ꯍꯥꯏ ꯍꯦꯜꯂꯣ ꯋꯥꯡꯖꯝ ꯕꯕꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯑꯩꯁꯦ ꯈꯔ ꯏꯪꯂꯤꯁ ꯃꯣꯗꯦꯜꯅꯤꯀꯣ ꯃꯌꯥꯝ ꯈꯔ ꯇꯥꯔꯅꯤꯡ ꯃꯥꯔꯅꯤꯡ ꯑꯩ ꯈꯔ ꯇꯧꯕꯅꯤ ꯑꯩꯁꯦ ꯖꯣꯀꯤꯡ ꯃꯦꯟꯅꯦꯕ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯦꯕ ꯑꯩꯁꯦ ꯁꯝꯁꯦ ꯇꯦꯜꯍꯟꯕ ꯌꯥꯗꯦ ꯆꯤꯔꯥꯏ ꯀꯥꯡꯉꯤꯀꯣ ꯃꯌꯥꯝꯗꯨꯅ ꯁꯝ ꯁꯥꯡꯅ ꯈꯥꯛꯏꯃꯤ ꯂꯋꯥꯏꯗꯤ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯨꯔꯦ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯦꯂꯦꯟ ꯀꯥꯡꯉꯕꯝ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯦꯂꯦꯟ ꯂꯥꯛꯄꯤꯕꯒꯤ ꯂꯥꯏꯚꯇ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚꯇ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯏꯕꯥꯏ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯔꯛꯑꯣ ꯏꯆꯦ ꯉꯥꯏꯕ ꯑꯣꯏꯅ ꯁꯛꯂꯛꯀꯅꯤꯀꯣ ꯑꯗꯨꯒ ꯏꯁꯩꯁꯤꯗꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯄ ꯁꯛꯄꯁꯤꯗꯤ ꯈꯤꯇꯪ ꯉꯥꯛꯇꯪ ꯂꯩꯔ ꯁꯛꯄꯅ ꯈꯔ ꯃꯌꯥꯝꯗꯨꯅ ꯈꯔ ꯇꯧꯔꯛꯄ ꯇꯟꯖꯥꯗ ꯁꯛꯂꯛꯄꯗꯣ ꯃꯃꯤꯠ ꯂꯣꯏ ꯄꯥꯡꯊꯣꯔꯛꯀꯅꯦꯕ
ꯅꯨꯡꯁꯤꯔꯕꯁꯨ ꯊꯃꯣꯏꯕꯨ ꯀꯞꯍꯜꯂꯤ ꯃꯔꯨꯂꯣꯜꯂꯤ ꯊꯃꯣꯏ ꯑꯅꯤ ꯁꯨꯕꯒꯨꯝꯅ ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯅ ꯃꯥꯂꯦꯝ ꯉꯥꯟꯕ ꯌꯥꯝ ꯐꯖꯩ ꯃꯤꯡꯁꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯂꯦꯡꯁꯤꯟꯕꯤꯔꯣ ꯂꯥꯏꯐꯇ ꯂꯥꯛꯄꯩ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯌꯦ ꯈꯔ ꯊꯦꯡꯅ ꯆꯥꯏ ꯅꯪꯅ ꯍꯥꯏꯃꯟꯗꯅ ꯃꯤꯅꯩ ꯃꯆꯥ ꯖꯥꯎꯒꯅꯨ ꯀꯥꯟꯅꯗꯅ ꯃꯤꯅꯩ ꯃꯆꯥꯅ ꯁꯤ ꯖꯥꯎꯒꯅꯨ ꯚꯦꯔꯥꯏꯇꯤ ꯑꯗꯩꯗꯤ ꯀꯨꯃꯥꯔ ꯁꯥꯅꯨ ꯃꯥꯂꯤꯞ ꯊꯥꯒꯠꯆꯔꯤꯌꯦ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧ ꯁꯅꯥ ꯅꯤꯡꯊꯧ ꯍꯥꯏ ꯃꯌꯥꯝ ꯍꯦꯜꯂꯣ ꯅꯤꯡꯊꯧ ꯁꯅꯥ ꯅꯤꯡꯊꯧ ꯃꯤꯇꯩꯗꯤ ꯅꯤꯡꯊꯧꯅꯤ ꯃꯇꯝ ꯈꯨꯗꯤꯡꯅ ꯅꯤꯡꯊꯧꯅꯤ ꯃꯤꯇꯩꯗꯤ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧ ꯁꯅꯥꯕꯨ ꯆꯦꯅꯦꯜ ꯂꯥꯏꯚ ꯁꯤꯁꯦ ꯂꯥꯛꯄꯤꯕ ꯌꯥꯝ ꯁꯥꯊꯤ ꯊꯥꯒꯠꯆꯔꯤ ꯈꯥꯕ ꯌꯨꯝꯅꯥꯝ ꯍꯦꯜꯂꯣ ꯈꯥꯕ ꯌꯨꯝꯅꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯣꯏ ꯅꯠꯇꯦꯀꯣ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯍꯥꯏꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯚꯇ ꯂꯥꯛꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯠꯇꯕ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎꯗꯅꯤ ꯑꯩꯅ ꯑꯣꯛꯏꯕꯁꯦ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯣꯏ ꯅꯥꯀꯟ ꯆꯠꯊꯣꯛꯈꯣ ꯕꯣꯕꯤꯟ ꯒꯦꯃꯤꯡ ꯋꯥꯏꯇꯤ ꯌꯥꯝ ꯄꯛꯇꯦ ꯄꯛꯑꯁꯨ ꯊꯥꯒꯠꯆꯔꯤ ꯄꯛꯇ꯭ꯔꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝ ꯐꯔꯛ ꯇꯥꯗꯦ ꯀꯩꯅꯣ ꯅꯤꯡꯊꯧ ꯁꯅꯥ ꯅ ꯍꯥꯏ ꯇꯥꯃꯣ ꯏꯁꯩ ꯇꯥꯁꯦ ꯍꯣꯏ ꯉꯥꯛꯇꯪ ꯂꯩꯔꯒꯀꯣ ꯀꯃꯦꯟꯁꯦ ꯃꯔꯤ ꯂꯥꯛꯄꯅꯤꯅ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯑꯝꯇ ꯆꯠꯊꯈꯤꯁꯤ ꯃꯌꯥꯝ ꯋꯥꯍꯪ ꯄꯥꯎꯈꯨꯝꯁꯨ ꯂꯥꯛꯏ ꯁꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯈꯨꯝꯈꯤꯒꯦ ꯀꯣꯛ ꯂꯨꯈꯨ ꯍꯥꯏ ꯍꯦꯜꯂꯣ ꯀꯨꯀꯤꯔꯥ ꯃꯤꯇꯩꯔꯥ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯤꯌꯨ ꯀꯣꯀꯣ ꯂꯨꯈꯨ ꯍꯥꯏꯁꯤꯕꯨ ꯃꯤꯇꯩꯔꯥ ꯀꯨꯀꯤꯔꯥ ꯈꯪꯗ꯭ꯔꯦ ꯔꯦꯛꯁ ꯋꯥꯏ ꯍꯦꯟꯁꯤꯡ ꯍꯦꯜꯂꯣ Hensing friend, welcome. Khaba Yumnam. Kanglipakna Yaifare. N Chandramukhi Devi. N Chandramukhi Devi Cookie Gadhana Troy. Cookie Gadhata Nase. Atashuli. Cookie Hidi Aroi Bini. Gadhata Ganati Moshe. Natin Nibu Jai Sri Ram, Jai Bajrangbali, Jai Hanuman. Ito paano ini? Hah? Ada. Kamu sok. Daro ay siya paano pa niyan daw, di ba? Natin ni Jai Shri Ram. Tengram Siam. Siam sila ini. Hi bro, Tengram Siam. Thakasari, welcome bro. Mitay sinon mayam. Comment daw view. Tengram Siam. Say he back reply. Say hi back reply. Hi, hello. Comment daw view. Abdul Razak nene aigi paisa phangle nene aigi paisa phangle hoi sen talu lamakta ledi gyan taw sen tungjalu ima ipa da piu sen tungjan gadami lamakta lerga ngausana ba yade jam gyan tana legadabani akhoi mite ichinaw punamak yam gyan ta legadabani ngausana ba yade Ito ise. sidong sin paliba se suloi thari betri jade senum pan Ugya moriye. ba Dito. se di handa kare pura adu nong panjali Koto ise. 75 Buah. He Prabhu Dayanand Kripa. Jadi sare dia Abdul Razak phone number piro wai Abdul Razak phone number piro Abdul Razak nangonda ina haigi do di akhoi Insta da chango ina Sonia chanu ina leibani aba Instagram maming do adugo chango adugo nang phone number dum piro launa si siga directly pipa yaroi Where are you from bro I am from Assam Hujai Northeast India अब अगर हिंदी है
थैंग्रेम श्याम अगर हिंदी है तो हिंदी में बोलिए मैं जवाब दूंगी हिंदी में मैं जरूर जवाब दूँ थांग्राम श्याम ओ थैंक यू हिंदी में भी है तो हिंदी में बोलिए my real name Yusyok okay thank you Yusyok my friend me from Korea oh you are from Korea thank you my lovely friend my lovely Korea friend salute for you मिते सिनो मैम कई तौरगे सिनो मैम कई तौरगे मिते सिनो मैम तुमिन लेगरे कुकी मचा खरा संगे अमतंग सिनो मैम मथंग मथंग अमतंग याई फरे तौरो लोचेन गिनबा थोय MRS मिसेस है थोय MRS साइबसदी करे है थोय MRS की मींस मिसेस Tongam Siam, I respect you, bro. Thank you, my dear friend. Thank you. You are from Korea. I love you, my dear friend. Love you. What is your going on, dear? What is going on, dear? Comment taubiu ite sino Abdul Razak ai mateng panglakke imai pima Abdul Razak se mateng pangge ai legre ne dum number piu mateng pangge tau le to ise ma kasi paisa phange ai Arambai kambu thengdrakani Manipur sapada mayam Arambai kambu undrakpadane Abdul Razak nang mateng pangke hai tardi video da sunang phangani nang maming hairamgani nang na mateng pange ai ju khangalamgani bye bro welcome again my dear friend miss sleeping okay good night oh no my name Ranveer Singha no my name Ranveer Singha bubu thibu Rina Singtham ita di udene ngasi di Rita lakani sangkani ma agang ani dei sak pijabai N Chandramukhi Devi Manipuri mana yai fare tongam siam good night bro I love you good night friend I love you too cái nó rồi xăm phút lò không đi nè cookie nuôi cha phòng bro tứ lại kẹp trên lại mày mobile mà cú lại ai khả năng đồ kia Sinau miam haninga dan thagat chari ai người thấy thằng cái liềm liệp ta nè ana phone number piro hai ro Abdul Razak na ai phang dia kakai Abdul Razak thôi yai phare thôi Abdul Razak phone number piro hai nha mà पैसा था के पैसा मतिंग तो क्या लो रहे ने एंड द मुखी फोन नंबर है मासु मणिपुर की पिज्जा क्या इरो ना फोन नंबर से इंस्टा था है को ठीक है जाते मिनाई में हम जाओ 이러 해랄게. Ita singthem ngasidi ita se yam phajaye ungirane ima ke wana me 다가짜리 nuai thai le bu ni ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯩꯕꯅꯤꯅꯦ ꯏꯟꯁꯇꯥꯗꯕꯨꯗꯤ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯌꯥꯝ ꯂꯤꯛꯄꯗꯣ ꯑꯗꯨꯗꯨꯅ ꯐꯪꯗ꯭ꯔꯤꯅꯤ ꯀꯩꯅꯣꯗ ꯆꯪꯕꯤꯔꯣ ꯐꯦꯁꯕꯨꯛꯇ ꯁꯣꯅꯤꯌꯥ ꯆꯅꯨ ꯑꯩ ꯂꯩꯕꯅꯤ Facebook page ꯄꯦꯖꯇ ꯅꯠꯇꯦ ꯐꯦꯁꯕꯨꯛꯇ oh page to di moi dum fo kana ꯑꯝꯇ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯑꯝꯇ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯐꯦꯁꯕꯨꯛꯇ
ꯄꯦꯖꯇꯨꯁꯨ ꯄꯤꯕꯅꯤꯅ ꯊꯤꯕ ꯐꯪꯒꯤꯔ ꯄꯦꯖꯇꯨꯅꯅꯦ ꯄꯥꯔꯤ ꯃꯣꯃꯥꯏ ꯂꯩꯕꯅꯤ ꯑꯗꯨꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯔꯝꯒꯅꯤ Pari mo mukbang. ꯍꯧꯖꯤꯛ ꯑꯝꯇ ꯆꯪꯉ ꯌꯦꯡꯕꯤꯌꯣ ꯐꯦꯁꯕꯨꯛꯇꯀꯣ Yan Chandramukhi Devi. SONIA ꯅ ꯂꯩꯕꯅꯤ ꯑꯗꯨꯒ CHANU SONIA Sonia Chanu. ꯁꯣꯅꯤꯌꯥ ꯆꯅꯨ ꯍꯥꯏꯅ ꯐꯦꯁꯕꯨꯛꯇ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯐꯣꯇꯣ ꯑꯁꯨꯝ ꯂꯩꯕꯅꯤ ꯁ꯭ꯀꯨꯇꯤꯗ ꯑꯩꯅ ꯔꯦꯂꯤ ꯑꯃ ꯆꯠꯄꯒꯤ ꯑꯩꯒ ꯊꯅꯝꯃꯨ ꯈꯔ Cookie gadha ha ha yan Chandramukhi na noklay. AK Singha na isi kay no sa idu ay. ꯑꯦꯀꯦ ꯁꯤꯡꯉꯥ ꯍꯨꯏ ꯉꯥꯎꯔꯦ ꯀꯨꯀꯤ ꯍꯥꯠꯂꯣ ꯀꯨꯀꯤ ꯉꯥꯎꯔꯦ ꯀꯨꯀꯤ ꯍꯥꯠꯂꯣ ꯒꯥꯖꯔ ꯑꯐꯨꯠꯄ ꯏꯁꯀ꯭ꯋꯥꯁ ꯑꯐꯨꯠꯄ ꯍꯛꯆꯥꯡꯁꯦ ꯀꯜꯍꯜꯂꯤꯕ ꯃꯅꯤꯄꯨꯔ ꯂꯥꯛꯑꯝꯗꯥꯏꯅ ꯀꯨꯀꯤ ꯑꯃꯅꯤꯇꯪ ꯌꯥꯔꯒꯗꯤ ꯂꯩꯍꯠꯂꯝꯒꯦ ꯍꯥꯏꯅ Isinaw mitay isinaw comment tawbiyo. Mo ima farak ni hey. Khanga thanga tham chapu. ꯀꯩꯅꯣ I am here. Comment se isinaw mayam comment kay no tumin lep khrisbo. Mitay isinaw mayam comment tumin lep khrise kay gino comment lepi gano. Aidi comment iro angam ba iro pathage ay mi. Cookie gadha yan Chandramukhi Devi yan Chandramukhi ay Jiribam dagini o Jiribam gi tadi Jiribam Thagasari yan Chandramukhi Devi bu Thagasari ay Jiribam dagini Thagasari Kuya Samujay dagini Chanya lo hanamu ko ro mo thogo taw jani ꯑꯩꯅ ꯂꯥꯏꯞ ꯊꯥꯕꯗ ꯁꯨꯃꯥꯏꯅ ꯆꯪꯉꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯩ ꯀꯩꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯉꯛꯇ꯭ꯔꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯔꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯑꯒ ꯂꯥꯏꯐꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ Comment lep khre chinaw mayam comment lep ni nang kari khara ngang mo dre chinaw mayam ta na ba ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯆꯝꯐꯨꯠ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯆꯝꯐꯨꯠꯅ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯆꯤꯟꯖꯥꯛꯅ ꯌꯥꯏꯐꯔꯦ ꯀꯣ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ comment lakte tuminna lum yengi haji chinaw mayam su khara di sonda nangi number thiba thokare khange ꯀꯨꯀꯤ Rodi Christiana ay wanggoy dagini ꯋꯥꯡꯒꯣꯏ ꯑꯣ Christian ay wanggoy dagini Rodi Christian ay wanggoy dagini ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯨ ꯋꯥꯡꯒꯣꯏꯗ ꯂꯩ Imanabi mayam Rameshwari Yakopam good evening pari mom channel live chat punamak pusu ꯒꯨꯗ ꯏꯚꯤꯅꯤꯡ ꯂꯥꯏꯐ ꯆꯥꯔꯠꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯔꯥꯃꯦꯁꯣꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯌꯥꯎꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ Cookie sing sing chan ba chatpa mi meri hat pa cookie sing dandi pi bese ngamlaroi dra ꯉꯝꯒꯅꯤ ꯒꯣꯕꯔꯃꯦꯟꯒꯤꯗꯤ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯅꯨꯡꯁꯥ ꯃꯌꯥꯝꯁꯦ ꯑꯁꯨꯝ ꯂꯩꯔꯤꯕ ꯅꯠꯇꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯃꯣꯏ ꯂꯣꯏ ꯎꯔꯤꯕꯅꯤ ꯂꯣꯏ ꯈꯜꯂꯤꯕꯅꯤ Laina Vlogs hi sis ꯂꯩꯅꯥ ꯕ꯭ꯂꯣꯛꯁ ꯋꯦꯜꯀꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯣ ꯀꯨꯀꯤꯒꯤ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯈꯣꯡꯒꯥꯎꯒ ꯍꯥꯏꯕꯗꯣ jen ga se mo bhang kauram mane ba ꯃꯤ ꯁꯤꯔꯝꯗꯥꯏꯗ ꯌꯥꯝ ꯀꯟꯕꯅꯦꯕ ꯑꯗꯨꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯈꯔꯒ ꯍꯛꯆꯥꯡ ꯃꯣꯏ ꯀꯟꯈꯠꯂꯛꯄ ꯑꯀꯟꯕ ꯁꯥꯏꯅꯦꯕ ꯁꯤꯔꯝꯗꯥꯏꯒꯤ ꯂꯣꯏꯔꯝꯗꯥꯏꯒꯤꯅꯦꯕ ꯃꯔꯨ ꯇꯨꯝꯅꯕ ꯂꯣꯏꯔꯝꯗꯥꯏ ꯃꯇꯝ ꯖꯧꯔꯦ ꯑꯗꯨꯅꯅꯤ ꯃꯣই ꯈꯪꯗ꯭ꯔꯤꯑꯕ N Chandramukhi kaino ma isina Jiribam Badupura Babupura ai lekhum Babupura Jiribam Babupura gi ꯖꯤꯔꯤꯕꯥꯝꯗꯤ ꯂꯥꯛꯇ꯭ꯔꯤ ꯈꯪꯗꯦꯗ ꯅꯪ ꯈꯔ ꯉꯥꯡꯍꯧꯔꯁꯦ ꯐꯃꯣꯏ ai na ngang ise phagiro chetani na ona hallo ai se phagiro ꯀꯨꯀꯤꯁꯤꯡꯅ ꯀꯥꯏ ꯆꯪꯈ꯭ꯔꯦ ꯌꯦꯡꯉꯤꯅꯤꯅꯦ ꯀꯨꯀꯤ ꯂꯩꯔꯤꯕꯣ ꯃꯩꯇꯩ ꯃꯌꯥꯝ ꯂꯥꯛꯏꯁꯤ ꯃꯔꯛꯇ ꯑꯝꯇ ꯆꯪꯉꯛꯑꯣꯗꯅ Laina Vlog yerum thongba chahiye ꯑꯣ ꯍꯥꯎꯅꯤ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯨꯛꯕꯥꯡꯗꯨꯁꯨ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯤ ꯑꯇꯣꯞꯄ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄꯤꯔꯛꯑꯣ ꯃꯌꯥꯝ ꯍꯥꯏꯌꯦꯕ
ꯑꯗꯨꯁꯨ ꯊꯥꯡꯒꯠꯆꯔꯛꯀꯦ ꯑꯩꯅ ꯃꯇꯝꯁꯦ ꯈꯇꯪ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕꯗꯀꯣ ꯁꯥꯎꯗꯕ ꯉꯝꯗꯦꯕ ꯀꯣꯛꯁꯦ ꯐꯥꯗꯕ ꯉꯝꯗꯦꯕ N Chandramukhi Devi, this is my grandmother account. ꯑꯣꯀꯦ ꯑꯣꯀꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯏꯕꯣꯛꯄꯨꯁꯨ ꯊꯥꯒꯠ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯏꯕꯣꯛꯄꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯉꯛꯑꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯕꯣꯛ ꯀꯩ ꯇꯧꯔꯤꯒꯦ Thoi cookie ga loina na miju ate isu loina ba mayam ama Kolkata da. ꯀꯣꯜꯀꯇꯥꯗ ꯀꯩꯗꯧꯕ Kolkata da leba. ꯃꯣꯏ ꯏꯃꯤꯒ꯭ꯔꯦꯟꯁ ꯉꯥꯛꯇꯅꯤ ꯃꯣꯏꯗꯤꯅꯦ ꯑꯗꯨꯗꯨꯅ ꯃꯣꯏꯗꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯈꯪꯗꯅ ꯁꯨꯝ ꯆꯠꯇꯥꯕ Laina blog si mayam da haibi we no boni support to bi haina. ꯑꯣ Ai ꯑꯣ pare ꯑꯣ se ꯑꯣ dum ꯍꯣꯏ tare ꯍꯣꯏ si no mayam. ꯂꯩꯅꯥ ꯕ꯭ꯂꯣꯛꯁ ꯍꯥꯏꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯤꯕ ꯏꯅꯥꯎꯁꯤꯒꯁꯨ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯅꯥꯎꯁꯤꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯁꯨ ꯆꯦꯅꯦꯜ ꯅꯧꯅ ꯍꯥꯡꯖꯕꯅꯤꯅ ꯃꯌꯥꯝꯗꯒꯤ ꯁꯞꯄꯣꯔꯠ ꯅꯤꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯩꯅꯥ ꯕ꯭ꯂꯣꯛꯁꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ Nine aigi Instagram da Abdul Razak kaubani aduda message to biro nine. ꯑꯕꯗꯨꯜ ꯔꯖꯥ Photo jaw bro. ꯑꯕꯗꯨꯜ ꯔꯖꯥ ꯏꯅꯥꯎ ꯑꯁ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔꯁꯦ ꯄꯤꯅꯤꯡꯈ꯭ꯔꯦꯗ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯌꯥꯎꯕꯅꯦ ꯑꯝꯇ ꯆꯪꯉ ꯑꯝꯇ ꯌꯦꯡꯉꯒ ꯅꯝꯕꯔꯗꯣ ꯐꯖꯅ ꯇꯥꯔꯒ ꯅꯣꯠ ꯇꯧꯔꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯕꯨ Ramesari Yankopamna hai mem gi wafam aroi bagi khongau kuki yamna chumi mem kukina isingda thau haithaduna isingda maitei hatnaba honaribase ngamgadra. ꯑꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯁꯦꯡꯗꯣꯔꯛꯏꯗꯤ ꯀꯩꯅꯣ ꯂꯤꯛ ꯑꯣꯏꯔꯦꯒ ꯑꯩ ꯁꯦꯡꯗꯣꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟ ꯊꯤꯅ ꯑꯗꯨꯝ ꯂꯩꯗꯣꯔꯦ ꯃꯣꯏ ꯍꯧꯅꯕꯤꯅꯤ ꯀꯩ ꯍꯥꯏꯅꯃꯨꯅꯣ Laina blog, thank you ise Sonia. ꯑꯣ ꯑꯗꯣ Dita ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯛꯃꯤ ꯖꯨꯅꯤꯌꯔ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯇꯣ ꯑꯗꯨꯒ ꯑꯣꯏꯗꯤ ꯐꯪꯉꯔꯣꯏ mai hoen thiel jan. ꯑꯩꯒꯤ ꯁꯣꯅꯤꯌꯥ ꯆꯅꯨꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯄꯥꯔꯤ ꯏꯃꯣ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯂꯩꯕꯅꯤ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯐꯪꯗ꯭ꯔꯒꯅ ꯑꯩꯒꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯂꯩꯕꯅꯤ ꯈꯔ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯃꯔꯣꯝ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯑꯗꯨꯒ ꯌꯥꯎꯕꯅꯤ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯒ ꯑꯩꯅ ꯇꯦꯕꯜꯗ ꯃꯄꯥꯟꯗ ꯐꯝꯅ ꯂꯩꯕꯅꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅ ꯎꯡꯅ ꯑꯗꯩꯗꯤ ꯑꯩꯒꯤ ꯅꯤꯄꯥꯅ ꯅꯥꯀꯟꯗ ꯂꯩꯕꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯅꯤꯗꯨꯒ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯤ ꯑꯗꯣ ꯀꯨꯀꯤ ꯅꯣꯏꯅ ꯂꯧꯅꯤꯡꯉꯁꯨ ꯂꯧꯔꯣ ꯇꯧꯅꯤꯡꯉꯁꯨ ꯇꯧꯔꯣ ꯅꯋꯥ ꯂꯧꯗꯦ Rita Singham Manipur ga lamna layesu itadi aikhoi Manipur ga nakna leibagi chap manai yam nungsi numit khuding unaba chap manai yamna nungsi. ꯊꯥꯒꯠꯆꯔꯤ ꯔꯤꯇꯥ ꯏꯇꯥ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯆꯦꯜꯂꯤꯕꯁꯦ ꯃꯤꯇꯩꯒꯤ ꯏꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯟꯖꯔꯤꯕ ꯃꯔꯣꯟꯁꯦ ꯃꯤꯇꯩ ꯃꯔꯣꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯂꯥꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯇꯤꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯒꯁꯨ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯆꯦꯜꯂꯤꯕ ꯏꯁꯤꯗꯤ ꯃꯩꯇꯩꯒꯤ ꯏꯅꯤ ꯑꯗꯨꯅ ꯃꯩꯇꯩ ꯏꯃꯥ ꯃꯩꯇꯩ ꯅꯨꯄꯤ ꯃꯩꯇꯩ ꯃꯆꯥ ꯃꯩꯇꯩ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯤꯅ ꯋꯥꯍꯩ ꯀꯥꯔꯟ ꯇꯧꯔꯛꯄ ꯈꯪꯗꯦ ꯃꯤꯠꯌꯦꯡ ꯑꯀꯪꯕ ꯃꯤꯠꯌꯦꯡ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯛꯄ ꯃꯤꯠꯅ ꯍꯪꯒꯠꯅ ꯌꯦꯡꯉꯛꯄ ꯑꯗꯨ ꯃꯤꯠꯇꯣ ꯊꯨꯒꯥꯏꯅꯤꯡꯉꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦꯕ N Chandramukhi Devi, I am 12 years old. ꯍꯣ 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 Genta saksa biro bro ai. ꯆꯥꯗ꯭ꯔꯤ ꯆꯟꯗ꯭ꯔꯃꯨꯈꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯇꯥꯔꯦ ꯆꯟꯗ꯭ꯔꯃꯨꯈꯤ Kai mathil ꯑꯣ sarage. ꯆꯟꯗ꯭ꯔꯃꯨꯈꯤꯗꯤ ꯕꯣꯕꯣꯛꯀꯤ ꯑꯦꯀꯥꯎꯟ ꯆꯟꯗ꯭ꯔꯃꯨꯈꯤ ꯅꯪꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯒꯦ Chandramukhi se maboki account ne ꯑꯗꯨ ba. ꯕꯕꯥ ꯆꯟꯗ꯭ꯔꯃꯨꯈꯤ Sanari ba ngang se 12 years. ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯆꯟꯗ꯭ꯔꯃꯨꯈꯤ Jadi kai masa sage N Chandramukhi Manipuri mana yai fare. ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ Jaya Sanoujam. Hi Jaya Sanoujam. ꯍꯦꯜꯂꯣ ꯖꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ Latte ꯏꯆꯤꯟ ꯏꯅꯥꯎ lauti ꯀꯌꯥꯝ ꯂꯩ thagat ꯀꯃꯦꯟ sari. ꯇꯧꯕꯤꯔꯛꯑꯣ Mile. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎꯀꯣ Abdul Razak. Thokte ne ai. Hore ai hore search tawle ꯐꯔꯦ search ꯑꯕꯗꯨꯜ tawke. ꯔꯁꯥ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯅꯪ ꯑꯗꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯨ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯑꯃ ꯐꯪꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ ꯑꯗꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯕꯗꯨꯜ ꯅꯉꯣꯟꯗ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯌꯥꯎꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡꯗꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯁꯨ ꯃꯈꯥꯗ ꯆꯠꯊꯕꯤꯌꯨ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤ ꯁꯤꯡꯖꯨ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯕꯗꯨꯜ ꯏꯅꯥꯎ ꯅꯪ ꯑꯩꯒꯤ ꯆꯥꯠ ꯄꯥꯕꯤꯔꯣ ꯏꯅꯥꯎ ꯃꯃꯤꯡꯁꯦ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦꯀꯣ ꯃꯃꯤꯡꯁꯦ ꯀꯔꯤ ꯃꯤꯡ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯆꯥꯠ ꯄꯥꯕꯤꯔꯣ ꯍꯥꯏ ꯃꯃꯤꯡꯁꯦ
ꯃꯔꯣꯟꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅꯅꯤꯀꯣ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯗꯤ ꯃꯤꯡꯗꯣ ꯄꯟ ꯍꯥꯏꯖꯔꯒꯦ ꯆꯥꯠꯇꯣ ꯍꯥꯏꯔꯣ ꯑꯩꯒꯤ ꯆꯥꯠ ꯄꯥꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯄꯥꯈꯤꯕꯅꯤ ꯃꯤꯡꯁꯦ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯃꯤꯡ ꯃꯤꯇꯩ ꯃꯤꯇꯩ ꯃꯌꯦꯛꯇ ꯑꯣ ꯀꯣꯛ ꯁꯝ ꯂꯥꯏꯁꯦ ꯐꯖꯅ ꯑꯩꯈꯣꯏ ꯈꯨꯠꯂꯣꯏꯗꯤꯔꯤꯑꯕ ꯑꯗꯨꯅ ꯒꯦꯟꯗꯥꯝꯅ ꯏꯃꯥ ꯃꯅꯤꯄꯨꯔꯗ ꯋꯥꯔꯧꯕꯤꯒꯅꯨ ꯂꯥꯛꯄꯤꯌꯣ ꯍꯥꯏ ꯍꯣꯏ ꯍꯟꯗꯛ ꯍꯞꯇꯥꯁꯤ ꯃꯅꯨꯡꯗ ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯀꯅꯤ ꯈꯔꯅꯤ ꯁꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯦ ꯈꯟꯖꯔꯤ ꯂꯩꯅꯥꯄꯨꯂꯣꯡ ꯏꯆꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯦ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯌꯥꯝ ꯋꯥꯅꯔꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯋꯥꯕ ꯇꯥꯔꯤꯕ ꯅꯠꯇꯦ ꯁꯤ ꯂꯧꯗꯦ ꯂꯧꯗꯦ Two device connected I would like. ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯂꯧꯗꯦ ꯑꯗꯩꯗꯤ ꯑꯕꯗꯨꯜ ꯔꯖꯥꯛ ꯇꯥꯍꯧꯕ꯭ꯔꯥ ꯅꯪ ꯍꯥꯏꯐꯦꯠ ꯂꯩꯅꯥꯒꯤꯗꯣ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯦ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯋꯥꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯁꯤꯖꯤꯟꯅꯗꯕ ꯋꯥꯔꯤ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩꯅ ꯐꯣꯡꯗꯣꯛꯏꯁꯦ ꯀꯨꯀꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯊꯋꯥꯏ ꯆꯥꯛꯄꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯋꯥꯍꯩ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯇꯩꯗꯤ ꯃꯩꯇꯩ ꯍꯥꯏ ꯅꯨꯄꯤ ꯍꯥꯏꯕ ꯃꯤꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯋꯥꯔꯜꯗ ꯊꯥꯛ ꯌꯥꯝ ꯋꯥꯡꯅ ꯂꯩꯔꯤꯕꯅꯦꯕ ꯑꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯤ ꯑꯩꯅ ꯏꯀꯥꯏ ꯏꯀꯤ ꯂꯥꯟꯊꯣꯛꯑꯒ ꯉꯁꯤ ꯑꯩꯅ ꯀꯨꯀꯤ ꯑꯗꯨ ꯀꯨꯀꯤ ꯑꯗꯥ ꯍꯥꯏꯔꯤꯕꯁꯦ ꯆꯥꯛꯂꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛꯀꯁꯨ ꯃꯄꯣꯛꯁꯤꯃꯒꯤ ꯍꯜꯂꯛꯑꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯏꯎꯄꯥ ꯃꯌꯥꯝ ꯏꯕꯨꯡ ꯃꯌꯥꯝ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯗꯨꯒꯤ ꯑꯆꯥꯛꯄ ꯏꯃꯨꯡꯗꯨꯒ ꯉꯁꯤ ꯋꯥꯠꯂꯤꯕꯗꯣ ꯑꯗꯨ ꯀꯅꯥꯅ ꯃꯦꯟꯕꯤꯒꯅꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯊꯣꯛꯑꯝꯃꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨ ꯈꯟꯖꯟꯕꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯔꯤꯂꯤꯐ ꯀꯦꯝ ꯏꯃꯥꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯏꯃꯥꯁꯤꯡꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯁꯥꯝꯗꯒꯤ ꯑꯁꯨꯛ ꯊꯥꯞꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯏꯃꯥꯁꯤꯡꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯗꯣ ꯏꯃꯥꯁꯤꯡꯗ ꯀꯞꯍꯧꯕꯗꯣ ꯑꯗꯨ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯎꯗꯦꯕ ꯒꯦꯟꯗꯥꯐꯅ ꯍꯥꯏꯕ ꯏꯃꯥ ꯉꯁꯤ ꯚꯤꯗꯤꯑꯣꯗ ꯂꯤꯠꯄ ꯖꯦꯀꯦꯠꯇꯣ ꯄꯣꯁ ꯇꯥꯈ꯭ꯔꯦ ꯀꯨꯀꯤꯅ ꯀꯤꯔꯝꯃꯅꯤ ꯑꯩ ꯂꯤꯠꯂꯛꯀꯦ ꯀꯨꯀꯤ ꯍꯥꯠ ꯆꯠꯄꯗ ꯂꯤꯠꯅꯕ ꯖꯦꯀꯦꯠꯅꯤꯅꯦ ꯀꯨꯀꯤ ꯅꯣꯏꯅ ꯈꯪꯒꯗꯕꯗꯤ ꯁꯤ ꯖꯦꯀꯦꯠꯁꯦ ꯅꯣꯏꯒꯤꯗꯃꯛꯇ ꯔꯦꯗꯤ ꯇꯧꯔ ꯂꯤꯠꯄꯅꯤꯀꯣ ꯖꯤꯇꯦ ꯁꯔꯥꯡꯊꯦꯝ ꯏꯆꯦ ꯑꯦꯟ ꯕ꯭ꯔꯣ ꯌꯥꯏꯐꯔꯦ ꯀꯨꯀꯤꯁꯤꯡꯁꯦ ꯉꯥꯔꯤ ꯂꯧꯕ ꯃꯇꯧꯒꯨꯝ ꯇꯥꯕꯗ ꯉꯥꯔꯤ ꯂꯧꯕ ꯃꯅꯝ ꯇꯥꯕꯗ ꯚꯦꯂꯤꯗ ꯀꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯦ ꯑꯩꯁꯦ ꯉꯥꯎꯔꯕꯅꯤ ꯆꯥꯕꯗꯤ ꯃꯣꯏꯅ ꯍꯦꯜꯂꯤꯃꯤꯅꯦ ꯉꯥꯔꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯀꯨꯀꯤꯅ ꯃꯥꯏ ꯅꯨꯄꯤꯗ ꯐꯨꯗꯅ ꯃꯌꯨꯝꯗ ꯇꯥꯟꯒꯦ ꯍꯥꯏꯔꯤꯌꯦ ꯉꯥꯔꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯨꯕꯗ ꯐꯣꯡꯅꯁꯨ ꯂꯩꯕ ꯆꯠꯄ ꯉꯝꯗꯒꯨꯝ ꯉꯥꯔꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯨꯕꯗ ꯀꯨꯀꯤ ꯅꯨꯄꯤ ꯃꯌꯥꯝ ꯐꯨꯅ ꯀꯨꯀꯤ ꯅꯤꯄꯥꯅ ꯇꯥꯜꯂꯤ ꯍꯥꯏꯔꯤꯌꯦ ꯉꯥꯔꯤꯗꯨ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯤꯇꯩꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯂꯥꯟꯁꯤꯒ ꯃꯤꯇꯩꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯁꯣꯝꯗ ꯉꯥꯛꯏꯉꯩꯗ ꯅꯣꯏꯅ ꯉꯥꯔꯤꯗꯨꯕꯨ ꯍꯣꯠꯅꯕ ꯉꯝꯗꯕ ꯍꯥꯏꯅꯅꯦ ꯀꯨꯀꯤ ꯅꯤꯄꯥꯁꯤꯅ ꯃꯥꯏ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯨꯏ ꯍꯥꯏꯔꯤꯌꯦ ꯆꯟꯗ꯭ꯔꯃꯨꯈꯤ ꯗꯦꯕꯤ ꯁꯤꯕꯥꯁꯤꯁ ꯑꯩ ꯁꯤꯕꯥꯁꯤꯁ ꯀꯧꯔꯤ ꯃꯥꯅ ꯍꯥꯏꯗꯤ ꯑꯣ ꯁꯤꯕꯥ ꯁꯤꯕꯥꯁꯤꯁ ꯆꯟꯗ꯭ꯔꯃꯨꯈꯤ ꯔꯤꯄ꯭ꯂꯥꯏ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯏꯆꯦꯁꯦ ꯃꯅꯤꯄꯨꯔꯒꯤꯔꯣ ꯅꯠꯇꯦ ꯑꯩꯗꯤ ꯍꯣꯖꯥꯏꯒꯤꯅꯤ ꯍꯣꯖꯥꯏꯒꯤ ꯑꯗꯨꯗꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯕꯥꯁꯤꯁ ꯀꯧꯔꯤ ꯃꯃꯤꯡ ꯒꯦꯟꯗꯥꯝꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯖꯦꯀꯦꯠꯇꯣ ꯂꯤꯠꯂꯣ ꯃꯣꯏꯗꯤ ꯄꯥꯈꯠꯅꯕ ꯃꯆꯤꯟ ꯊꯤꯔꯛꯀꯅꯤ ꯁꯤ ꯖꯦꯀꯦꯠꯁꯦ ꯂꯤꯠꯂꯅꯤ ꯁꯨꯃꯥꯏꯅ ꯀꯣꯛꯁꯤꯒ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒꯗꯤ ꯀꯨꯀꯤꯒ ꯆꯤꯡꯈꯣꯡꯗ ꯆꯠꯀꯦꯅ ꯑꯁꯤꯒꯤ ꯖꯦꯀꯦꯠꯁꯦ ꯑꯩꯅ ꯂꯩꯔꯤꯅꯤ ꯆꯤꯡꯈꯣꯡꯗ ꯆꯠꯀꯦ PS ꯕꯤꯗ꯭ꯌꯥ ꯀꯨꯀꯤ ꯑꯃꯅꯤꯇꯪ ꯎꯅꯔꯗꯤ ꯃꯉꯛ PS ꯂꯩꯍꯜꯂꯝꯒꯦ ꯕꯤꯗ꯭ꯌꯥ ꯑꯅꯧꯕꯅꯤ ꯃꯦꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜꯁꯨ ꯃꯤꯌꯥꯝꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯤ ꯆꯥꯡ ꯅꯥꯏꯅ ꯆꯠꯊꯕꯤꯌꯨ ꯑꯩꯁꯨ ꯂꯥꯟꯁꯦ ꯌꯥꯎꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯗꯤꯐꯦꯟꯁꯇ ꯂꯩꯔꯨꯕꯅ ꯇꯥꯟꯖꯥ ꯐꯪꯗ꯭ꯔꯦ ꯂꯣꯡ ꯂꯥꯏꯐ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯋꯥꯐꯝ ꯑꯃꯅꯤꯈꯛ ꯐꯣꯡꯗꯣꯛꯆꯕꯁꯦ ꯑꯁꯤꯒꯤꯁꯤꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕ ꯀꯃꯦꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯥꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯄꯅꯦꯕ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯤꯔꯤꯕꯗꯨꯁꯨ ꯍꯧꯖꯤꯛ ꯏꯕꯨꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯨꯡ ꯍꯥꯏꯗꯣꯏ ꯏꯅꯥꯎ ꯍꯥꯏꯗꯣꯏ ꯍꯧꯖꯤꯛ ꯄꯤꯕꯤꯔꯛꯏꯕ ꯀꯃꯦꯟꯁꯤꯁꯨꯀꯣ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯅꯥꯕ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯃꯩꯆꯥꯛꯇꯣ ꯑꯗꯨꯒꯤ ꯊꯣꯛꯑꯒ ꯀꯃꯦꯟ ꯑꯣꯏꯅ ꯊꯣꯛꯂꯛꯄꯒꯤ ꯋꯥꯔꯤꯅꯦꯕ ꯑꯁꯨꯃꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯄꯥꯝꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯏꯃꯥ ꯂꯩꯕꯥꯛꯇ ꯊꯣꯛꯏꯕꯁꯦ ꯑꯁꯤꯁꯤꯒꯤ ꯑꯆꯥꯛꯄ ꯃꯌꯥꯝꯁꯦ ꯀꯃꯦꯟꯒꯤ ꯃꯥꯏꯒꯤꯗ ꯐꯣꯡꯗꯣꯛꯂꯛꯄꯅꯦꯕꯁꯦ
ꯑꯩꯒꯤ ꯃꯥꯏꯒꯤꯗꯤ ꯁꯤ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ Laina blog ꯆꯨꯝꯕ ꯂꯥꯟꯕ ꯇꯥꯔꯒꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯣ Laina blog na oi Nama lagi ya dua Chandra diri ꯑꯕꯨꯡꯉꯣ En Chandra mungkin ꯁꯤ ꯑꯝꯇ ꯄꯤꯈꯣꯕ ꯃꯃꯥꯗ Tadi udah ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯦꯟ ꯆꯟꯗ꯭ꯔꯃꯨꯈꯤ ꯏꯆꯥ ꯇꯥꯔꯦ ꯌꯥꯝꯅ ꯄꯤꯛꯏ ꯅꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯦ ꯑꯁꯤꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯅꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯦ ꯑꯁꯨꯃꯥꯏꯅ ꯇꯨꯡꯗꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯁꯤꯅ ꯂꯩꯔꯤꯐꯥꯎ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯆꯥꯒꯤ ꯃꯐꯝꯗ ꯁꯤ ꯋꯥꯐꯝꯁꯦ ꯅꯍꯥꯟ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯛꯏꯕ ꯇꯥꯡ 3ꯗꯒꯤ ꯍꯧꯈꯤꯕ ꯂꯥꯟ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯂꯥꯟꯁꯦ ꯑꯁꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎ Wangjam Babita khobak di selai ꯊꯥꯒꯠꯆꯔꯤ Kamen to view sino mayam Kamen lepi kanu Kamen wahang kari hanging ba lepi kanu En Chandramukhi Devi na hoi ne ne ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯅꯤ Hoi kuki ki support ta matam puno makte Mizo and Hammer su yauri ꯌꯥꯎꯔꯁꯨ ꯀꯥꯟꯅꯔꯣꯏ ꯀꯌꯥꯅꯤꯅꯣ ꯇꯧꯁꯅꯨ ꯀꯌꯥꯅꯤꯅോ ꯃꯣꯏ ꯆꯤꯡꯗꯩ ꯀꯨꯝꯃꯛꯄ ꯉꯝꯗꯅ ꯑꯗꯨꯒ ꯁꯨꯝ ꯂꯣꯏꯗꯣꯔꯕꯅꯤ ꯃꯣꯏ Genda na ai kamen ama kan khe hodre ina warabu yate ꯎꯍꯧꯗꯔꯦ ꯋꯥꯔꯧꯕꯤꯒꯅꯨ Chama na kilo gata. ꯑꯥꯖꯋꯥꯎ ꯊꯤꯜꯂꯨꯅꯨ Omo kilo ma mo thal do. Bamu kai tham de Main da. Khe samon yan ta kai kin mina ꯈꯪꯗꯦ ꯃꯣꯏ ꯊꯤꯟꯅꯕ ꯊꯤꯟꯖꯔꯝꯖꯅꯤ ꯃꯥ ꯆꯠꯀꯦ ꯂꯩꯍꯧꯔꯦ ꯍꯥꯏꯗꯤ ꯂꯩꯍꯧꯖꯅꯤ ꯑꯕꯨꯡꯉꯣꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯩꯁꯨꯀꯣ ꯑꯩ ꯏꯊꯟꯇꯒꯤ ꯀꯣꯛꯅ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯤꯒ ꯃꯌꯥꯝ ꯑꯃ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯅ ꯑꯩ ꯈꯟꯖꯩꯑꯕ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯈꯪꯗꯦ ꯁꯣꯏꯕ ꯇꯥꯔꯒꯗꯤ Comment ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯧꯕꯤꯌꯨ, ꯍꯥꯟꯅ comment. ꯍꯥꯟꯅ ꯑꯍꯥꯟꯕꯗ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯣꯏꯔꯤꯕꯗꯨ ꯀꯩꯅꯣ ꯇꯥꯛꯄꯤꯔꯛꯎ ꯃꯤ ꯇꯣꯞꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯇꯣꯏꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯗꯤ ꯑꯩꯅꯁꯨ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯍꯧꯔꯤꯀꯣ Laina ꯑꯗꯨꯅ blog na ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯍꯥꯏꯖꯩ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯁꯨ ꯀꯃꯦꯟꯇ ꯇꯥꯛꯄꯤꯔꯛꯎ ꯂꯥꯏꯐꯇꯁꯨ ꯑꯩꯅ ꯋꯥꯍꯩ ꯁꯣꯏꯈꯤꯕ ꯇꯥꯔꯁꯨ ꯀꯃꯦꯟꯇ ꯍꯥꯟꯅ ꯇꯥꯛꯄꯤꯔꯛꯎ ꯑꯩꯅ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯑꯩꯅ Laina blog Membu thagasari imaleba ki damaka thawai phawa kathokpata akaiba leitraba membu thagasari long life Manipur imaleba na yai ꯏꯃꯥ phare ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯁꯤꯗ꯭ꯔꯣꯕꯅꯤ ꯉꯁꯤ ꯋꯥꯔꯤꯒꯤ ꯋꯥꯔꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯑꯩ ꯍꯟꯗꯛ ꯆꯠꯀꯦ ꯍꯟꯅ ꯈꯔꯅꯤꯁꯤ ꯃꯅꯨꯡꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩ ꯃꯐꯝ ꯈꯔꯗꯁꯨ ꯑꯩ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯗꯣ ꯁꯤꯈꯤꯕ ꯇꯥꯕꯁꯤꯗꯤ ꯂꯥꯏꯕꯛꯇ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯅꯗꯤ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯁꯨ ꯋꯥ ꯑꯃꯅꯤ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯅꯔꯤꯕꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯅ ꯂꯩ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ Pari mom Manipur le bakta sima. Gangarani ke Pari mom like ubada ilak sari air kurumai ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯐꯪꯉꯤꯕ ꯊꯋꯥꯏ ꯀꯠꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯗꯤꯀꯣ ꯃꯄꯣꯛꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯐꯪꯉꯕꯅꯤ ꯑꯗꯣ ꯒꯪꯒꯥꯔꯥꯅꯤꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯗꯥꯏꯃꯟꯗ ꯂꯥꯛꯄꯗꯣ ꯃꯥꯜꯂꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ Thoi mar hai bani hai okay Gendap salai tere ki firal pairaga adu jacket oli dali cookie ki khwai dagi saunungba oirani hai ꯂꯩꯖꯩꯌꯦ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯑꯗꯣ ꯄꯥꯏꯁꯨ ꯄꯥꯏꯗꯣꯔꯤꯕꯅꯤ ꯁꯣꯏꯗꯅ Kaka ka nene ka puna life ta la oh ꯀꯅꯥ ꯍꯥꯏꯔꯤꯅꯣ 소이bun기 puoroina ngasi. Try thoina ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯕꯗꯨꯜꯂꯥꯏꯗꯣ Abdullah ꯑꯕꯗꯨꯜꯂꯥꯏꯗꯣ jak masak taru gi kai ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯂꯩꯔꯦ ꯃꯥꯁꯨ ꯃꯇꯦꯡ ꯈꯔ ꯇꯧꯔꯛꯀꯦ ꯃꯇꯦꯡ ꯈꯔ Rameswari ꯇꯧꯔꯛꯀꯦ yang kopam mem kukina kanli base kari ꯈꯜꯂꯤꯕꯁꯦ khalli base oiroi doriba separate administration ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯆꯍꯤ 2002 ꯍꯦꯟꯅ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯁꯦ ꯉꯥꯎꯔꯦ ꯀꯩ ꯃꯃꯤꯡ ꯍꯥꯏꯅꯣ ꯀꯩ ꯃꯃꯤꯡ ꯍꯥꯏꯅꯣ ꯔꯥꯃꯦꯁ꯭ꯋꯔꯤ ꯌꯦꯡꯉꯣ ꯔꯥꯃꯦꯁꯣꯔꯤꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯌꯥꯝ ꯃꯃꯜ ꯂꯩꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ Nang lagi do si do. ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯤꯡꯊꯧ ꯄꯥꯜꯂꯛꯑꯒ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯅ ꯀꯜꯂꯝꯕ ꯂꯝ ꯃꯤꯇꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯒ ꯉꯁꯤ ꯃꯌꯥꯝꯁꯦ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯒ ꯀꯨꯀꯤ ꯃꯈꯣꯏꯅ ꯁꯤꯒ ꯆꯪꯉꯛꯑꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯃꯤꯕꯁꯦ
ꯃꯣꯏꯅ ꯄꯥꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯃꯣꯏꯒꯤ ꯊꯋꯥꯏꯗꯨꯒ ꯍꯛꯆꯥꯡꯗꯨꯒ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯍꯛꯆꯥꯡꯗꯨꯒ ꯊꯋꯥꯏꯗꯨꯒ ꯇꯣꯈꯥꯏ ꯇꯥꯕꯗꯨꯅꯤ ꯃꯣꯏꯅ ꯄꯥꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯀꯣ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯃꯦꯝ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯁꯦ ꯃꯩꯇꯩꯒꯤ ꯊꯧꯅꯥ ꯃꯩꯇꯩꯒꯤ ꯂꯤꯡꯖꯦꯜꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯀꯤꯕꯁꯦ ꯃꯩꯇꯩ ꯆꯩꯅꯥ ꯃꯌꯥꯝꯁꯤꯅ ꯀꯤꯔꯤꯕꯁꯦ ꯃꯩꯇꯩꯁꯤꯅꯤꯀꯣ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯃꯔꯤꯟꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯂꯥꯛꯆꯕ ꯉꯝꯃꯣꯏ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯕ꯭ꯔꯖꯂꯥꯜ ꯁꯤꯡꯍ गुड नाइट ब्रिजलाल यंखोम 4M मुंबई ꯑꯣ ꯋꯦꯜꯀꯝ ꯕ꯭ꯔꯖꯂꯥꯜ ꯁꯤꯡꯍ ꯃꯨꯝꯕꯩꯗꯒꯤꯅꯤ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ खेत पनौ करेबो इचे कुकी जित से जिते सरंग थेमना इचे कुकी सिंग से नंबर अनि दो नंबर अनि दा उनाना खेत प्रो ꯃꯣꯏꯗꯤ ꯏꯁꯤꯡꯁꯨ ꯂꯩꯇꯦ ꯀꯔꯤꯅꯣ ꯃꯣꯏ ꯇꯧꯗꯣꯏꯗꯣ ꯆꯤꯡ ꯃꯔꯛꯇ ꯀꯌꯥꯅꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯃꯣꯏ ꯀꯩꯅꯣ ꯀꯣꯜꯒꯦꯠ ꯇꯦꯡꯒꯅꯤ ꯍꯥꯏ ꯈꯪꯗꯦ ꯕ꯭ꯔꯁ ꯇꯧꯒꯅꯤ ꯍꯥꯏ ꯈꯪꯗꯦ ꯎꯅꯥ ꯋꯥꯅꯥ ꯈꯦꯠꯂꯒ ꯃꯊꯤ ꯐꯥꯏꯔ ꯃꯊꯤ ꯆꯥꯡꯒꯅꯤ ꯍꯥꯏ ꯈꯪꯗꯕ एन ꯀꯥꯡꯕꯨ चंद्रमुखी देवी काका की मिंग करीनो आई की मिंग विकास कौरी ꯀꯀꯥꯒꯤ ꯃꯤꯡꯗꯤ ꯕꯤꯀꯥꯁ ꯀꯧꯔꯤ गेनहाफ नाइ 1993 दा नागाना हाटके तौबदा मिटेना कनबिरुबदो मिटेदा ओनखटलगा चिकलेए ꯍꯥ माया सेकी बरगसी सेकी देबा ꯑꯗꯨꯅꯤ 1993ꯗ ꯃꯣꯏ ꯀꯥꯎ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯃꯌꯥꯝꯅ ꯆꯥꯛ ꯄꯤꯖꯈꯤꯕꯗ ꯃꯣꯏ ꯀꯥꯎꯔꯦꯕ मोबाइल उंगनो मोबाइल पुरो हॉस्पिटल होइसिदि नय गंगारानी पारिमम होय मनी अदो हाइनिंबा दोंग दोंग हाइबा ngambagi मोबाइल नंबर ngambagi dong dong haiba ngambagi gun chenba thagatchari ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯕꯁꯦ इचनाव मैम ने ꯃꯤꯇꯩ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯗꯤ ꯑꯩꯁꯨ ꯊꯧꯅꯥꯁꯦ ꯐꯪꯉꯤꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯊꯧꯅꯥꯁꯦ ꯐꯪꯉꯣꯏ ꯑꯩꯅ ꯉꯁꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯃꯤ ꯑꯃꯗꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯍꯥꯏꯕ ꯃꯤꯇꯩ 이자티 이프룹ꯁꯦ ꯃꯤꯇꯩ ꯅꯨꯄꯤ ꯃꯤꯇꯩ ꯅꯤꯄꯥ ꯃꯤꯇꯩ ꯏꯃꯥ ꯃꯩꯔꯥ ꯍꯥꯏꯕꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯔꯜꯗ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯂꯩꯔꯤꯕꯅꯤ ꯃꯤꯇꯩ ꯍꯥꯏꯕ ꯃꯤꯇꯩꯁꯦꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯁꯤꯖꯤꯟꯅꯗꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯀꯨꯀꯤ ꯑꯗꯨ ꯀꯨꯀꯤ ꯑꯗꯥ ꯍꯥꯏꯔꯤꯕꯁꯦ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯦ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯤꯕ ꯃꯇꯧ ꯃꯑꯣꯡꯁꯤꯒ ꯑꯩꯈꯣꯏꯅ ꯆꯥꯛꯄꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯑꯊꯧꯕ ꯃꯌꯥꯝꯒꯤ ꯏꯃꯨꯡꯗ ꯀꯞꯄꯤꯕ ꯑꯩꯈꯣꯏꯅ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯟꯗꯤ ꯄꯤꯈꯔꯦ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯟ ꯄꯤꯖꯔꯤ ꯑꯗꯨꯒ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯏꯃꯨꯡꯗꯨꯒ ꯋꯥꯠꯂꯤꯕ ꯏꯃꯨꯡꯗꯨꯒ ꯐꯪꯉꯤꯕ ꯆꯩꯅꯥꯁꯦ ꯀꯅꯥꯅ ꯀꯣꯛꯍꯟꯕ ꯉꯝꯗꯣꯏꯅꯣꯕ अब्दुल रजाक ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯑꯃꯨꯛ ꯎꯁꯤꯠꯊꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯈꯣꯏꯒꯤ CM ꯒꯨꯝꯕꯗ ꯎꯁꯤꯠꯊꯣꯏꯗꯕ ꯋꯥꯉꯥꯡ ꯉꯥꯡꯕꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯇꯥꯕ ꯀꯨꯀꯤ ꯑꯉꯥꯡ ꯀꯨꯀꯤ ꯑꯍꯟ ꯀꯨꯀꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯨꯀꯤ ꯑꯗꯨ ꯑꯗꯥꯗꯣ ꯑꯩꯁꯦ ꯂꯣꯏ ꯍꯥꯏꯇꯥꯏꯕ ꯍꯧꯖꯤꯛ ꯑꯉꯥꯡ ꯄꯤꯁꯛ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯄꯤꯁꯛ ꯄꯤꯁꯛꯅ ꯉꯁꯤ ꯀꯨꯀꯤ ꯑꯗꯨ ꯀꯨꯀꯤ ꯑꯗꯥ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ अब्दुल रजाक आई लाए ꯑब्ꯗꯨꯜ ꯔꯖꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯄ ꯑब्ꯗꯨꯜ ꯔꯖꯥꯛ ꯐꯪꯕ꯭ꯔꯣ ꯌꯦꯡꯉꯣ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯤ सिस्टर और मैतेना याइफरे ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯗꯤ ꯒꯦꯟꯗꯥꯐꯅ ꯃꯅꯤꯄꯨꯔꯒꯤ ꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯉꯝꯕꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯅꯤ ꯄꯣꯛꯏꯕ ꯃꯄꯣꯛꯁꯤꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯤꯇꯩ ꯏꯖꯥꯇꯤ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇꯅꯦ ꯍꯥꯏꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯇꯥꯔꯒꯗꯤ ꯄꯣꯛꯏꯕ ꯃꯄꯣꯛꯁꯤꯕꯒꯤ ꯑꯁꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯃꯍꯩ ꯌꯥꯟꯖꯔꯦ ꯍꯥꯏꯅ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩ ꯁꯤ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯉꯤ ꯄꯣꯛꯏꯕ ꯃꯄꯣꯛꯁꯤꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯤꯖꯂꯥꯜ ꯁꯤꯡꯍ ꯅꯨꯡꯉꯥꯏꯔꯦ ꯏꯛ ꯊꯣꯡꯕ ꯏꯆꯦ ꯏꯛ ꯊꯣꯡꯕ ꯆꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣ ꯋꯥꯡꯖꯝ ꯕꯦꯕꯤꯇꯥ ꯍꯥꯎꯔꯦ ꯒꯨꯗ ꯄꯥꯔꯤ ꯃꯣꯝ ꯋꯥꯡꯖꯤꯡ ꯕꯤꯕꯤꯇꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ एन चंद्रमुखी काकागी सोन की मिंग करी कौरी ꯀꯀꯥꯒꯤ ꯁꯣꯟꯒꯤ ꯃꯤꯡ ꯑꯩꯈꯣꯏꯅ ꯃꯨꯅꯨ ꯁꯅꯥ ꯀꯧꯔꯤ कमेंट तौबीरऊ मी से क्या ले खंब्रो सनीगा निफू इचिनाव मयाम कमेंट तौबीरो वाही वता सोइबा ता इचिनावसिना अइना अहमदसु हाइजरी इचिनावसिना ngakpiu aduga loina loinana pari mom nangna haibado si matangse khara soira mare ai sauningbai matangda ko wahi se kari ngangi ngangi khangaude ba sawagi mai siga बेबिता राजकुमारी इचे हाय विजेता राजकुमारी इचे हाय हेलो विजेता राजकुमारी कई लमदगी तौबीरकपनो अइगी लाइफ ता चंगबीरकपई तमक्ता हाइनिंगाय तना गेंदा थागचरी अपना चैनल की मिंग से कमायना थोन की बनो
ꯆꯦꯅꯦꯜꯒꯤ ꯃꯤꯡꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯣꯅꯤꯌꯥꯁ ꯀꯤꯆꯟ ꯍꯥꯏꯅ ꯊꯣꯜꯂꯝꯃꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯈꯜꯂꯝꯃꯤꯁꯦ ꯑꯁꯨꯝ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯄꯥꯏꯅꯕꯅꯤ ꯆꯦꯅꯦꯜ ꯑꯃ ꯄꯥꯏꯔꯒ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯈꯔ ꯊꯝꯒꯦ ꯆꯦꯅꯦꯜ ꯌꯨꯇꯨꯕꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩꯖꯥꯠꯅꯣ ꯀꯩꯗꯧꯔꯤꯅꯣ ꯈꯜꯂꯒ ꯑꯩꯅ ꯁꯨꯝ ꯍꯥꯡꯉ ꯊꯝꯈꯔꯦ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯊꯣꯡꯕ ꯊꯥꯛꯄ ꯈꯔ ꯊꯥꯡꯒꯠ ꯀꯣꯏꯕ ꯆꯠꯄ ꯈꯔ ꯊꯥꯡꯒꯠ ꯑꯗꯩ ꯃꯨꯡꯕꯥꯡꯒꯨꯝꯕ ꯈꯔ ꯊꯥꯡꯒꯠ ꯁꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯍꯟꯗꯛ 2023ꯒꯤ ꯇꯥꯡ 3ꯒꯤ ꯃꯦꯗꯒꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯒꯗꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯀꯣꯏꯕ ꯑꯗꯨꯒꯩꯗꯤ ꯆꯥꯕ ꯊꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒ ꯁꯨꯝ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣ ꯑꯌꯨꯛꯇ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯈꯤꯕ ꯇꯥꯡ 3ꯒꯤꯗ ꯑꯗꯨꯒ ꯈꯨꯗꯛꯇ ꯇꯥꯡ 3ꯗ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯔꯛꯅ ꯃꯤꯇꯩꯗꯨ ꯑꯣꯜꯂꯛꯄ ꯃꯇꯝꯗꯣ ꯑꯗꯨꯒꯗ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏꯒꯤ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯈꯨꯟꯒꯤ ꯅꯠꯇꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯩꯁꯦ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯑꯕ ꯑꯗꯣ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯁꯤꯜ ꯂꯥꯡꯉꯒ ꯎꯃꯥ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯜꯂꯒ ꯔꯦꯂꯤ ꯑꯃ ꯇꯧꯈꯤꯑꯕ ꯃꯩꯔꯥ ꯑꯣꯔꯒꯅꯥꯏꯖ ꯕꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯑꯅ ꯑꯗꯨ ꯔꯦꯂꯤꯗꯨꯒ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕ ꯗꯤꯃꯥꯟ ꯑꯃꯅꯤ ꯗꯤꯃꯥꯟ ꯃꯔꯤꯈꯛ ꯊꯝꯈꯤ ꯑꯗꯨꯒ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏꯅ ꯔꯦꯂꯤ ꯑꯃ ꯆꯠꯂꯤ ꯑꯗꯨ ꯔꯦꯂꯤꯗꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯦꯕ ꯑꯩꯅ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯕ ꯊꯛꯄ ꯀꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯆꯗ꯭ꯔꯤ ꯑꯩꯒꯤ ꯂꯥꯟ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯁꯤ ꯏꯪꯗ꯭ꯔꯤꯐꯥꯎ ꯑꯩ ꯁꯨꯃꯥꯏ ꯀꯣꯏꯕ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯣꯏ ꯅꯪ ꯍꯥꯏꯗꯣ ꯊꯥꯡꯒꯠꯂꯣꯏꯒꯦ ꯆꯨꯝꯃꯦꯕꯅꯦ ꯈꯟꯖꯔꯤ ꯃꯥꯅ ꯍꯪꯉꯛꯏꯁꯤꯅꯅꯦ ꯑꯩꯒꯤ ꯎꯝ. ꯄꯥꯔꯤꯃꯨꯡ ꯆꯦꯅꯦꯜꯁꯦ ꯀꯃꯥꯏꯅ ꯊꯝꯈꯤꯕꯅꯣ ꯍꯥꯏꯔꯤꯕ ꯑꯗꯨꯑꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯆꯦꯅꯦꯜ ꯁꯣꯅꯤꯌꯥꯁ ꯀꯤꯠꯆꯟ ꯃꯃꯤꯡꯁꯦ ꯍꯥꯏꯅ ꯊꯝꯃꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯛꯄ ꯂꯥꯟꯁꯦ ꯇꯧꯔꯛꯄꯗꯒꯤ ꯃꯤꯇꯩ ꯃꯃꯤꯡꯁꯦ ꯑꯃꯨꯛ ꯄꯥꯝꯕ ꯍꯧꯒꯠꯂꯛꯑꯦꯕ ꯑꯩꯅ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩ ꯑꯁꯤꯒ ꯑꯁꯥꯝꯗ ꯂꯩꯔꯒꯁꯨ ꯃꯤꯇꯩ ꯂꯥꯟꯅꯤꯡ ꯃꯤꯇꯩ ꯂꯝꯆꯠ ꯃꯤꯇꯩ ꯁꯥꯖꯠꯇꯅꯤ ꯑꯩꯅ ꯂꯩꯖꯔꯤꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯅꯠꯇꯕ ꯒꯧꯔ ꯀꯥꯡꯕꯨ ꯌꯥꯎꯔꯝꯕ ꯇꯥꯔꯒꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯤꯖꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯌꯨ ꯄꯥꯝꯃꯒꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯌꯥꯝꯒꯁꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯆꯦ ꯑꯩꯅ ꯍꯪꯉꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩ ꯃꯤꯇꯩ ꯃꯃꯤꯡꯗ ꯑꯣꯟꯊꯣꯛꯄ ꯄꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯔꯦ ꯃꯣꯏꯅꯁꯨ ꯍꯥꯏ ꯌꯥꯝ ꯐꯕ ꯋꯥꯔꯤꯅꯤ ꯏꯆꯦ ꯑꯗꯣ ꯏꯅꯥꯎ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯏꯆꯦ ꯑꯁꯨꯃꯥꯏꯅ ꯄꯥꯔꯤꯃꯣꯝ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯍꯥꯟꯕꯗ ꯀꯩꯅꯣꯝ ꯆꯦꯅꯦꯜ ꯑꯃ ꯍꯥꯏꯔꯝꯃꯦ ꯑꯩꯅ ꯑꯗꯨꯗꯤ ꯄꯥꯝꯗꯦꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯄꯥꯔꯤꯃꯣꯝ ꯍꯥꯏꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯄꯥꯔꯤꯃꯣꯝ ꯃꯨꯛꯕꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯌꯥꯏ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯄꯥꯔꯤꯃꯣꯝ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯒ ꯊꯣꯟꯈꯤꯕꯅꯦꯕ ꯁꯨꯀꯨꯔꯆꯥꯟ ꯃꯌꯥꯝꯗ ꯀꯩꯅꯣꯝꯃ ꯍꯥꯏꯖꯒꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯒꯤ ꯃꯆꯥ ꯑꯃꯠꯇ ꯊꯋꯥꯏ ꯊꯥꯒꯦꯅ ꯊꯣꯛꯂꯛꯇꯦ ꯆꯨꯝꯃꯤ ꯊꯣꯛꯂꯛꯄ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯅ ꯇꯪ ꯃꯥꯡꯉꯦ ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯕꯁꯤꯒ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯗ ꯍꯦꯛꯇ ꯁꯥꯎꯔꯦꯕ ꯃꯣꯏꯅ ꯑꯗꯣ ꯏꯃꯥꯁꯤꯡꯅ ꯉꯁꯤ ꯆꯥꯛꯏꯕ ꯀꯞꯄꯤꯕ ꯏꯃꯨꯡꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯒꯤ ꯏꯃꯨꯡꯗ ꯊꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯀꯩ ꯇꯧꯒꯅꯤ ꯈꯤꯇꯪ ꯈꯟꯊꯕꯤꯁꯦꯕꯀꯣ ꯕꯤꯖꯦꯇ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯕꯨ ꯏꯀꯥꯏ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯝꯅꯕ ꯎꯠꯆꯗꯕꯩ ꯋꯥ ꯅꯠꯇꯦ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯃꯌꯥꯝ ꯂꯩꯕꯒꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯦꯕ ꯑꯗꯨꯒ ꯍꯥꯏꯅꯤꯡꯉꯤꯗꯤ ꯅꯣꯡꯃꯇꯪ ꯑꯣꯏꯁꯨ ꯑꯍꯤꯡꯗ ꯏꯃꯥꯁꯤꯡꯅ ꯌꯥꯔꯛꯏꯕꯗꯣ ꯑꯗꯣ ꯅꯣꯡꯃꯇꯪ ꯑꯣꯏꯁꯨ ꯊꯣꯛꯂꯒ ꯑꯍꯤꯡꯁꯦ ꯀꯃꯥꯏꯅ ꯌꯥꯔꯛꯏ ꯍꯥꯏꯕꯁꯦ ꯈꯪꯉꯒꯗꯤ ꯆꯩꯅꯥꯁꯦ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯕꯤꯖꯦꯇꯥ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯧ ꯀꯔꯤ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯤ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯧꯈꯣꯡ ꯃꯊꯣꯏ ꯌꯥꯝ ꯏꯊꯣꯏ ꯅꯨꯡꯁꯤ ꯏꯆꯦꯍꯣꯏꯒꯨꯝꯕ ꯕꯦꯁ ꯌꯥꯝ ꯇꯥꯒꯦ ꯇꯟꯒꯦ ꯎꯝ ꯇꯞ ꯏꯆꯦ ꯍꯣꯏꯒꯨꯝꯕꯁꯦ ꯌꯥꯝꯅ ꯇꯥꯡꯉꯤ ꯇꯥꯡꯉꯤ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡꯁꯦ ꯈꯔ ꯆꯥꯎꯊꯣꯛꯆꯩꯌꯦ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯏꯅꯥꯎꯁꯨ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯁꯦ ꯏꯅꯥꯎꯒꯤ ꯊꯃꯣꯏꯗ ꯆꯥꯛꯏꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯋꯥꯐꯝ ꯑꯃꯅꯤ ꯊꯝꯃꯛꯄꯁꯦ ꯏꯅꯥꯎꯒ ꯈꯔ ꯃꯣꯠ ꯆꯥꯅꯔꯨꯕꯗꯣ ꯑꯗꯨꯅ ꯏꯅꯥꯎꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯅ ꯄꯥꯝꯕꯒꯤ ꯋꯥꯔꯤꯅꯦꯕ ꯏꯅꯥꯎꯁꯨ ꯆꯥꯛꯄꯅꯤꯅ ꯑꯩꯅ ꯆꯥꯛꯏꯕ ꯐꯣꯡꯗꯣꯔꯛꯄꯗꯣ ꯋꯥꯈꯜ ꯑꯅꯤꯁꯦ ꯃꯥꯟꯅꯈꯤꯕꯗꯨꯅ ꯏꯅꯥꯎꯅꯁꯨ ꯚꯤꯗꯤꯑꯣꯗꯣ ꯄꯥꯝꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯆꯥꯛꯏꯕꯁꯦ ꯂꯣꯏ ꯄꯨꯝꯅꯃꯛꯅ ꯆꯥꯛꯏꯕꯅꯤ ꯂꯣꯏ ꯄꯨꯝꯅꯃꯛꯅ ꯉꯁꯤ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯦ ꯄꯨꯝꯅꯃꯛꯅ ꯐꯥꯎꯔꯤꯕꯅꯤꯀꯣ ꯒꯦꯟꯗꯥꯐ ꯅꯥꯏ ꯑꯁꯥꯝꯒꯤꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯐꯖꯅ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯁꯥꯝꯗ ꯑꯩꯒꯤ ꯃꯐꯝ ꯑꯅꯤ ꯈꯥꯏꯗꯣꯏꯅꯤ ꯕꯣꯔꯥꯛ ꯚꯦꯂꯤ ꯑꯁꯥꯝꯁꯦ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯑꯩꯈꯣꯏꯅ ꯚꯦꯂꯤ ꯑꯁꯥꯝ ꯖꯥꯃꯟꯅ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯇꯥꯔꯦ ꯀꯁꯥꯔꯣꯝꯗꯅ ꯕꯣꯔꯥꯛ ꯚꯦꯂꯤ ꯇꯥꯈꯔꯦ ꯑꯩ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯖꯔꯤꯕꯁꯦ ꯃꯩꯇꯩ ꯀꯦꯟꯗꯤꯗꯦꯠ ꯂꯩꯔꯦ ꯑꯁꯥꯝꯗ ꯃꯩꯇꯩꯒꯤ ꯀꯦꯟꯗꯤꯗꯦꯠ ꯂꯩ ꯁꯣꯅꯥꯛ ꯃꯥꯂꯦꯝ ꯇꯤꯚꯤꯁꯤꯗ ꯑꯇꯣꯞꯄꯅꯤ ꯊꯣꯏꯅ ꯑꯦꯝ ꯏꯟ ꯁꯄꯣꯔꯠ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯦꯡꯛꯁ ꯊꯦꯡꯀ꯭ꯌꯨ ꯊꯣꯏ ꯀꯩꯅꯣ ꯑꯦꯟ ꯆꯟꯗ꯭ꯔꯃꯨꯈꯤ ꯗꯦꯕꯤꯅ ꯀꯨꯀꯤ ꯁꯛꯊꯨ ꯑꯣꯏ ꯒꯪꯒꯥꯔꯥꯅꯤꯅ ꯆꯨꯝꯃꯤ ꯁꯣꯅꯤꯌꯥ ꯑꯁꯦꯡꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯋꯥꯕꯗꯤ ꯂꯣꯏꯅ ꯋꯥꯅꯔꯦ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯎꯝ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ
ꯉꯔꯥꯡꯁꯨ ꯊꯣꯛꯄꯤꯕ ꯊꯧꯗꯣꯛꯇ ꯏꯃꯨꯡ ꯑꯃꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯔꯤ ꯍꯥꯏꯅꯤ ꯋꯥ ꯉꯥꯡꯕ ꯑꯗꯨꯅꯤ ꯌꯥꯝꯅ ꯂꯨꯏ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯗꯨꯅꯤ ꯑꯩꯗꯤ ꯀꯩ ꯈꯜꯂꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯦꯇꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯖꯟꯕꯩ ꯈꯔ ꯍꯣꯠꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯆꯤꯟ ꯏꯅꯥꯎꯅ ꯉꯁꯤ ꯑꯁꯨꯛ ꯆꯥꯎꯕ ꯊꯧꯅꯥ ꯑꯁꯨꯛ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯅ ꯊꯣꯛꯏꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯦ ꯑꯁꯤꯒ ꯐꯥꯎꯅ ꯑꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯐꯥꯎꯅ ꯃꯈꯣꯏꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯖꯟꯕ ꯂꯦꯞꯇꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄ꯭ꯔꯨꯐꯀ ꯂꯣꯏꯅꯅ ꯊꯥꯡꯒꯠꯄ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯏ ꯌꯥꯔꯦ ꯑꯗꯨꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯑꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯑꯣꯏꯗ ꯄꯥꯗꯕ ꯑꯃꯠꯇ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕꯁꯤꯡꯁꯤꯗꯤ ꯃꯣꯏꯅ ꯇꯧꯔꯛꯄꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯅ ꯈꯜꯂꯤꯀꯣ ꯆꯦꯅꯦꯜꯁꯦ ꯊꯤꯡꯈ꯭ꯔꯗꯤ ꯀꯩ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯆꯦꯅꯦꯜꯅ ꯍꯦꯟꯗꯦ ꯍꯥꯏ ꯈꯟꯕꯗꯒꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯒꯅꯤ ꯂꯥꯛꯄꯗꯣ ꯂꯥꯛꯀꯅꯤ ꯑꯩ ꯊꯥꯡꯒꯠꯀꯗꯕ ꯑꯩ ꯍꯥꯏꯒꯗꯕꯗꯤ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯒꯦ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯑꯩ ꯈꯜꯂꯤ ꯆꯦꯅꯦꯜ ꯑꯃ ꯊꯤꯡꯈꯤꯕ ꯇꯥꯔꯁꯨ ꯆꯦꯅꯦꯜ ꯑꯃ ꯄꯨꯊꯣꯛꯀꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯈꯪꯉꯒ ꯑꯁꯨꯝ ꯆꯪꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯊꯤꯡꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯄꯥꯈꯠꯄ ꯈꯣꯠꯄꯗꯤ ꯑꯩ ꯇꯧꯔꯨꯗꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯐꯝ ꯈꯔꯗꯤ ꯊꯃꯣꯏꯗ ꯆꯥꯛꯄꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨꯝ ꯊꯝꯖꯅꯤꯡꯉꯤ ꯑꯁꯔꯞ ꯑꯗꯣ ꯑꯟꯁꯥꯔꯤ where are ꯒꯪꯒꯥꯔꯥꯅꯤꯅ you ꯍꯥꯏꯔꯤꯕ from ꯋꯥꯐꯝꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯒꯪꯒꯥꯔꯥꯅꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯀꯥꯎꯈ꯭ꯔꯦ Ashraf ꯋꯥꯔꯧꯕꯤꯒꯅꯨ ꯑꯝꯇ Ansari, ꯍꯥꯏꯕꯤꯔꯣ where are you from? Do you know English? I don't Chandramukhi know Devi, how many son? Eight subtitle से halfway. ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯣ ꯍꯥꯏꯕꯅꯤꯀꯣ English means Sakura san, Ibo bi machani, Biren machani, mantri kana lay moy macha masen, Puradi Pagadabani ai. Punaradi Pagadani, boy macha masen Punaradi ai. ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛꯑꯕꯅꯤꯅ ꯃꯌꯥꯝꯁꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯦ ꯀꯩꯅꯣ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯤ ꯍꯥꯏꯕꯅꯤ ꯆꯥꯛꯄꯗꯤ ꯍꯥꯏꯕꯅꯤ ꯉꯁꯤ ꯏꯃꯨꯡ ꯑꯃꯗꯒꯤ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯒ ꯆꯨꯝꯅꯒꯤ ꯁꯤꯡ ꯆꯟꯖꯕ ꯆꯠꯆꯕꯗꯨꯒꯀꯣ ꯑꯗꯨ ꯊꯣꯛꯈ꯭ꯔꯒ ꯉꯁꯤ ꯍꯜꯂꯛꯇ꯭ꯔꯗꯤ ꯏꯃꯨꯡꯗꯨꯅ ꯑꯣꯏꯔꯝꯗꯣꯔꯤꯕ ꯐꯤꯕꯝꯗꯣ ꯀꯔꯤꯅꯣ ꯑꯗꯨꯒꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯁꯤꯅ ꯆꯥꯛꯅ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯅꯤ ꯁꯣꯏꯔꯛꯄꯗꯗꯤ ꯑꯗꯨꯒ ꯈꯨꯗꯣꯝꯕꯤ ꯊꯤꯡꯒꯠꯄꯤꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯨꯡ ꯋꯥꯔꯤꯕꯗꯣ ꯍꯥꯟꯅ ꯌꯦꯡꯕꯤꯌꯣꯕ ꯆꯥꯛꯏꯕꯗꯣ ꯀꯩꯅꯣ ꯍꯥꯟꯅ ꯈꯪꯕꯤꯌꯣꯕ ꯒꯦꯟꯗꯥ ꯆꯦꯅꯦꯜ ꯊꯤꯡꯈ꯭ꯔꯁꯨ ꯃꯩꯇꯩꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅ ꯑꯅꯧꯕ ꯆꯦꯅꯦꯜꯗ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯃꯩꯇꯩꯗꯤ ꯀꯔꯤ ꯃꯥꯡꯈ꯭ꯔꯁꯨ ꯑꯍꯦꯟꯕ ꯑꯗꯨꯝ ꯐꯪꯒꯅꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯅꯠꯇꯅ ꯑꯩꯁꯦ ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯔꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯀꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯥꯏꯌꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯀꯤꯗ꯭ꯔꯥ ꯅꯪ ꯑꯗꯨ ꯇꯧꯔꯤꯗꯣ ꯊꯤꯡꯍꯟꯖꯈꯤꯅꯤ ꯀꯤꯗ꯭ꯔꯥ ꯆꯦꯅꯦꯜ ꯊꯤꯡꯖꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯗꯕꯅꯤ ꯑꯗꯨ ꯄꯛꯑ ꯉꯥꯡꯉꯅꯨ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈꯤꯕꯅꯦꯕ ꯑꯩ ꯆꯦꯅꯦꯜ ꯊꯤꯡꯕꯗꯩ ꯃꯣꯟꯅ ꯀꯩꯁꯨꯝ ꯇꯥꯏꯅ ꯈꯟꯗꯦ ꯆꯦꯅꯦꯜ ꯊꯤꯡꯕꯗꯣ ꯑꯗꯣ ꯊꯝꯒꯦ ꯐꯪꯗꯦ ꯂꯥꯏꯒꯤ ꯊꯧꯖꯥꯜꯗꯒꯤꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒ ꯈꯔ ꯑꯃꯅꯁꯨ ꯍꯥꯏ ꯆꯦꯅꯦꯜꯗ ꯑꯃ ꯍꯥꯡꯖꯜꯂꯒ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯈꯔ ꯂꯧꯁꯜꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯈꯔ ꯉꯥꯡꯕꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯅꯕꯁꯨ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯃꯥꯒꯤ ꯒꯪꯒꯥꯔꯥꯅꯤ ꯋꯥꯈꯜꯂꯣꯟꯅꯦꯅ ꯁꯣꯅꯤꯌꯥ 40 ꯁꯨꯗꯧꯔꯦ ꯍꯅꯨꯕꯤ ꯑꯣꯏꯗꯧꯔꯦ ꯑꯩ ꯑꯧ ꯑꯃꯠꯇꯅꯤ ꯑꯩꯁꯨ ꯁꯨꯔꯦ ꯑꯩꯗꯤ ꯁꯨꯔꯦ ꯍꯌꯦꯡ ꯂꯥꯛꯏ ꯀꯩꯅꯣꯁꯤꯒ 28 ꯖꯨꯟꯗ ꯑꯩ ꯁꯨꯔꯅꯤ ꯌꯥꯏꯐꯕꯤ ꯍꯨꯏꯗ꯭ꯔꯣꯝ ꯍꯥꯏ ꯌꯥꯏꯐꯕꯤ ꯋꯦꯜꯀꯝ ꯌꯥꯏꯐꯕꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯒꯪꯒꯥꯗꯩꯗꯤ ꯃꯤꯡ ꯑꯣꯏꯅ ꯀꯧꯅꯔꯁꯤꯀꯣ ꯑꯩ ꯍꯟꯗꯛ ꯈꯔ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯊꯣꯛꯂꯛꯀꯦ ꯈꯟꯖꯔꯤ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯑꯩꯅ ꯊꯣꯛꯂꯛꯀꯦꯅ ꯈꯟꯕꯒꯤ ꯃꯔꯝꯗꯤꯀꯣ ꯁꯨꯝ ꯃꯣꯕꯥꯏꯜꯁꯤꯒꯗꯤ ꯑꯍꯥꯟꯕ ꯂꯥꯟ ꯍꯧꯔꯛꯄꯗꯗꯤ ꯆꯠꯂꯨꯔꯦ ꯈꯥꯃꯦꯟꯣꯛ ꯆꯠꯂꯨꯕ ꯐꯌꯦꯡ ꯆꯠꯂꯨꯕ ꯑꯃ ꯆꯠꯂꯨꯕ ꯔꯤꯂꯤꯐ ꯀꯦꯝ ꯃꯌꯥꯝ ꯆꯠꯂꯨꯕꯁꯤꯡꯗꯣ ꯆꯠꯂꯨꯔꯦꯀꯣ ꯍꯧꯖꯤꯛ ꯃꯃꯥꯡ ꯆꯍꯤꯗ ꯆꯠꯂꯨꯕꯅꯤ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯆꯠꯇ꯭ꯔꯤ ꯁꯤ ꯈꯜꯂꯒꯀꯣ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯁꯨ ꯎꯅꯔꯛꯇꯦ ꯍꯟꯗꯛꯇꯤ ꯆꯠꯂꯒ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯅꯤꯇꯪ ꯎꯅꯔꯛꯀꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯃꯣꯏꯅ ꯇꯧꯔꯤꯕꯗꯣ ꯃꯣꯏꯅ ꯀꯠꯊꯣꯛꯏꯕ ꯃꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯁꯨꯁꯤꯇ꯭ꯔꯥ ꯂꯩꯃ ꯍꯥꯏ ꯏꯅꯦ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃ ꯋꯦꯜꯀꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯨꯆꯤꯇ꯭ꯔꯥ ꯑꯦꯟ ꯆꯟꯗ꯭ꯔꯃꯨꯈꯤ ꯗꯦꯕꯤ AK-47ꯅ ꯈꯞꯇꯠꯂꯨꯔꯣ ꯑꯦꯀꯦꯀ ꯃꯊꯧ ꯇꯥꯔꯣꯏ ꯃꯣꯏꯅ ꯂꯨꯝꯃꯒ ꯑꯦꯇꯦꯛ ꯇꯧꯔꯛꯑꯗꯤ ꯇꯧꯔꯦ ꯃꯣꯏꯗꯤ ꯂꯨꯝꯅꯇ ꯇꯧꯕꯅꯤꯅꯀꯣ ꯐꯣꯡꯉꯗꯤ ꯑꯦꯀꯦꯀ ꯃꯊꯧ ꯇꯥꯔꯣꯏ ꯑꯩꯁꯤꯅꯤ ꯌꯥꯏꯐꯕꯤ ꯑꯩꯅ ꯁꯤꯔꯁꯨ ꯃꯣꯏꯗꯤ ꯑꯂꯤꯛꯄꯤꯗ ꯑꯃꯅꯤꯗꯤ ꯃꯨꯛꯅꯕ ꯇꯥꯔꯗꯤ ꯑꯃꯅꯤꯗꯤ ꯁꯣꯏꯗꯅ ꯃꯨꯛꯅꯔꯝꯒꯅꯤ ꯀꯩꯅꯣ ꯃꯤꯇꯩ ꯃꯆꯥꯒꯤ ꯃꯔꯤꯟ ꯑꯃꯗꯤ ꯁꯨꯝ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯅ ꯌꯥꯏꯐꯕꯤ ꯈꯜꯂꯤ ꯍꯨꯏꯗ꯭ꯔꯦꯟꯅ ꯁꯥꯝꯕꯔ ꯆꯥꯏꯌꯦ ꯑꯣ ꯁꯨꯏꯆꯗꯠꯇ ꯂꯩꯕꯅ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯏꯆꯦ ꯏꯅꯦꯗꯤ ꯌꯥꯏ ꯅꯪꯗꯤ ꯑꯩ ꯀꯩ ꯆꯥꯒꯦ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯝꯄꯥꯜꯗ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯑꯃꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦꯕ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯐꯣꯟ ꯅꯝꯕꯔꯗꯣ ꯂꯧꯔꯒ ꯏꯆꯦꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯐꯪꯉꯒ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯈꯔꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯨꯡꯗ ꯏꯆꯦꯅ ꯃꯣꯏ ꯁꯣꯝꯗꯒꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯥꯛꯇꯣꯔꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯏꯆꯦꯅ ꯑꯅꯤꯔꯛ ꯁꯨꯔꯦ ꯄꯣꯠ ꯊꯥꯕꯤꯔꯛꯄ ꯑꯍꯥꯟꯕꯗ ꯊꯥꯔꯛꯏꯁꯦ
ꯆꯍꯋꯥꯏ ꯑꯀꯪꯕꯗꯨꯅꯦ ꯆꯍꯋꯥꯏ ꯑꯇꯦꯛꯄꯅꯦ ꯑꯗꯨꯒꯩꯗꯤ ꯅꯨꯡꯁꯨꯛꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯥꯔꯛꯑꯦ ꯑꯀꯣꯝꯕꯗꯅ ꯉꯥꯔꯤ ꯆꯐꯨ ꯉꯥꯔꯤ ꯑꯍꯥꯎꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯗꯩꯗꯤ ꯁꯣꯏꯕꯨꯝꯅꯦ ꯑꯗꯨꯃꯥꯏꯅ ꯀꯩꯀꯩ ꯊꯥꯔꯛꯑꯦꯕ ꯁꯨꯀ꯭ꯔꯆꯥꯟ ꯀꯅꯥꯗ ꯀꯥꯞꯇꯣꯏꯅꯣ ꯇꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯨꯀꯤꯗ ꯑꯗꯨꯏꯗꯤ ꯑꯗꯨ ꯀꯩ ꯀꯤꯗꯣꯏꯅꯣ ꯀꯨꯀꯤ ꯍꯥꯠꯇ꯭ꯔꯤꯒꯤ ꯑꯩꯈꯣꯏꯅ ꯆꯥꯛꯏꯕ ꯑꯦꯟ ꯊꯃꯣꯏꯁꯦ ꯆꯟꯗ꯭ꯔꯃꯨꯈꯤꯗꯦꯕꯤꯅ ꯏꯪꯉꯔꯣꯏ ꯀꯨꯀꯤꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯠꯂꯨꯔꯣ ꯑꯩ ꯎꯝ ꯒꯦꯟꯍꯥꯞꯅ ꯑꯋꯥꯕ ꯋꯥꯔꯤ ꯌꯥꯝꯅ ꯇꯥꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯔꯥꯞꯄ ꯈꯨꯜꯁꯤꯡꯗ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯨꯕꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯑꯩꯅ ꯆꯠꯄꯁꯦ ꯐꯌꯦꯡꯗ ꯆꯠꯂꯤꯑꯕ ꯃꯇꯝꯗꯨꯒ ꯏꯔꯥꯡꯁꯦ ꯅꯧꯅ ꯇꯧꯔꯛꯄꯅꯤ ꯑꯩꯁꯦ ꯏꯔꯥꯡ ꯍꯧꯒꯠꯂꯛꯄꯒ ꯆꯠꯂꯨꯕꯅꯦꯕ ꯈꯥꯃꯦꯟꯂꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯒ ꯇꯤꯀꯦꯠ ꯀꯛꯑꯒ ꯑꯩꯈꯣꯏꯁꯦ ꯈꯥꯃꯦꯟꯂꯣꯛꯇ ꯆꯠꯂꯦ ꯈꯥꯃꯦꯟꯂꯣꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯁꯨ ꯑꯩꯈꯣꯏ ꯆꯪꯖꯔꯝꯃꯒ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯖꯔꯝꯃꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗ ꯐꯌꯦꯡꯗ ꯍꯥꯟꯅ ꯆꯠꯂꯤ ꯏꯝꯐꯥꯜ ꯋꯦꯁꯇ ꯍꯥꯟꯅ ꯆꯠꯂꯦ ꯆꯠꯄꯁꯤꯒ ꯃꯣꯏꯁꯨ ꯅꯧꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯁꯦꯝꯃꯛꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯣꯡꯁꯨꯝ ꯇꯥꯔꯒ ꯆꯠꯂꯤꯅꯦꯕ ꯅꯧꯅ ꯁꯦꯝꯃꯛꯄꯅꯦꯅ ꯑꯗꯣ ꯃꯊꯛꯇ ꯑꯃ ꯖꯤꯡꯒ ꯈꯜꯂꯦ ꯋꯥꯜꯁꯦ ꯅꯥꯀꯟꯁꯦ ꯀꯩꯁꯨꯝ ꯈꯥꯗ꯭ꯔꯤꯑꯕ ꯅꯣꯡꯁꯨ ꯆꯨꯔꯤ ꯀꯟꯅ ꯅꯣꯡ ꯐꯦꯟ ꯃꯌꯥꯝꯁꯦ ꯍꯥꯏꯖꯤꯜꯂꯛꯏ ꯏꯃꯥꯁꯤꯡꯅ ꯉꯕꯣꯡꯁꯨ ꯂꯩꯇꯦ ꯅꯧꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗꯣ ꯁꯦꯝꯃꯛꯄꯅꯤꯅꯀꯣ ꯉꯕꯣꯡꯁꯨ ꯂꯩꯍꯧꯗꯦ ꯌꯥꯝ ꯋꯥꯅ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯅꯣꯡ ꯆꯣꯠꯄꯗꯨꯒ ꯇꯥꯁꯜꯂꯒ ꯑꯗꯨꯒꯤꯗꯤ ꯆꯥꯛꯈꯤꯕ ꯃꯌꯥꯝꯒꯤ ꯑꯗꯩ ꯀꯞꯄꯤꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯀꯣꯛꯁꯦ ꯉꯁꯤꯁꯨ ꯑꯗꯨꯒꯤ ꯃꯤꯠꯁꯤꯒ ꯁꯨꯝ ꯎꯅ ꯂꯩꯌꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯊꯥꯔꯛꯈꯤꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥ ꯂꯩꯃ ꯏꯅꯦꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯉꯁꯤꯗ ꯎꯅꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯅꯤꯀꯣ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯕ ꯉꯝꯖꯔꯤꯕꯁꯦ ꯃꯌꯥꯝꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯂꯥꯏꯐꯇ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯥꯎꯕ ꯈꯪꯗꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏ ꯁꯣꯏꯗꯕ ꯉꯝꯗꯦꯀோ ꯁꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯣꯏꯕ ꯃꯇꯥꯡꯗꯣ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯩꯗꯤ ꯀꯃꯦꯟ ꯄꯨꯝꯅꯃꯛꯁꯦ ꯉꯝꯃꯤꯈꯩ ꯀꯃꯦꯟ ꯄꯨꯝꯅꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯩ ꯑꯗꯣ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯣꯏꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯎ ꯀꯩꯅꯣ ꯃꯤꯇꯣꯞ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯀꯃꯦꯟ ꯇꯧꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯑꯒ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯉꯝꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯁꯤ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯔꯥꯃꯦꯁꯣꯔꯤ ꯌꯦꯡꯀꯣꯛꯄꯝ ꯃꯦꯝ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯛꯇꯤꯚꯤꯇꯤꯁ ꯂꯨꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯕꯨꯖꯝꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤꯀꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯆꯨꯝꯃꯤ ꯑꯉꯥꯡ ꯆꯍꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯅ ꯉꯁꯤ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯁꯤꯗ ꯅꯨꯡꯁꯤ ꯂꯨꯁꯤꯄ꯭ꯔꯤꯌꯥꯗꯤ ꯗꯨꯕꯥꯏꯗꯒ ꯃꯥꯅ ꯃꯥꯏ ꯇꯧꯔꯤꯕꯗꯣ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯊꯥꯒꯠꯂꯤ ꯑꯉꯥꯡ ꯄꯤꯁꯛ ꯁꯥꯟꯅꯅ ꯂꯩꯒꯗꯕ ꯇꯔꯥꯅꯤꯊꯣꯏ ꯑꯉꯥꯡ ꯃꯥꯅ ꯍꯨꯝꯗꯣꯏꯗ ꯍꯧꯖꯤꯛ ꯁꯨꯔꯕ ꯑꯉꯥꯡ ꯂꯥꯟꯒꯤ ꯇꯧꯔꯤꯕ ꯇꯦꯟꯁꯟꯁꯦ ꯀꯣꯛꯇ ꯂꯧꯁꯜꯂꯒ ꯑꯉꯥꯡ ꯄꯤꯁꯛꯇꯨꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡꯗꯣ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯁꯥꯟꯅꯒꯗꯕ ꯃꯇꯥꯡꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯏꯅ ꯂꯥꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯥꯟꯒꯤ ꯑꯣꯏꯕꯒꯤꯗꯃꯛ ꯃꯥꯁꯨ ꯃꯐꯝ ꯃꯐꯝꯗ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯊꯧꯗꯥꯡ ꯌꯥꯝ ꯑꯆꯧꯕ ꯂꯥꯟꯁꯤꯒꯤ ꯃꯥꯅ ꯂꯨꯁꯤꯄ꯭ꯔꯤꯌꯥꯅ ꯌꯥꯝ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯂꯨꯁꯤꯄ꯭ꯔꯤꯌꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯧꯔꯤꯕꯗꯁꯨ ꯃꯤꯇꯩ ꯃꯆꯥꯅꯤꯅ ꯃꯤꯇꯩ ꯏꯃꯥꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯔꯛꯀꯅꯤ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯗꯦ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯀꯅꯥꯗꯁꯨ ꯁꯤꯡꯍꯧꯔꯕ ꯈꯠꯅꯕ ꯍꯧꯔꯨꯗꯦ ꯏꯁꯤꯡ ꯆꯨꯝꯕꯔ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒꯩꯗꯤ ꯁꯤꯅ ꯀꯅꯥꯅꯣ ꯒꯦꯟꯗꯥꯝꯅ ꯏꯁꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯄ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯒ ꯏꯁꯥꯒꯤ ꯌꯨꯝ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏ ꯑꯋꯥꯕ ꯑꯣꯏꯔꯝꯒꯅꯤ ꯆꯨꯝꯃꯤ ꯑꯗꯨꯃꯨꯛ ꯆꯥꯛꯄ ꯂꯩꯄꯣꯟꯇꯦ ꯃꯌꯨꯝ ꯃꯀꯩ ꯂꯝ ꯇꯨ ꯂꯩꯅ ꯏꯁꯥꯒꯤ ꯌꯨꯝ ꯍꯥꯏꯕꯁꯦ ꯂꯣꯏ ꯊꯥꯗꯣꯛꯄꯤꯈ꯭ꯔꯝ ꯆꯥꯎꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯏꯁꯥꯒꯤ ꯌꯨꯝꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯌꯨꯝ ꯍꯥꯏꯕꯗꯤ ꯌꯨꯝꯁꯦ ꯅꯨꯡꯁꯤꯕ ꯃꯃꯜ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯌꯨꯝꯗꯨꯃꯗ ꯃꯅꯨꯡꯗ ꯂꯩꯕꯗ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯩꯗꯧꯉꯩꯗꯁꯨ ꯐꯪꯉꯣꯏꯀꯣ एन चंद्रमुखी देवी गुड नाइट नेने काका गुड नाइट ꯒꯨꯗ ꯅꯥꯏꯠ कमेंट तौबियो इसिनो मयाम ꯑꯕꯗꯨꯜꯗ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ अब्दुल्ला ꯗग लाई हैरमने ngasa ꯈꯪꯗꯦ ai lamuk lai हैरमने दुई मा तारमनी ꯑꯕꯗꯨꯜ ꯔꯖꯥꯛ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ लेब्रो कमेंट तौबिरो सिकल होरी ꯇꯥꯡꯕ꯭ꯔꯥ तांग ꯑꯩ कल्ले कदा हंदान गदा मिसी मसु मरांग खोथरे जदा का ꯀꯣꯕ चीज जंग कारे कइयो दसा दुबसा ꯔꯥꯡ ꯂꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯌꯨ चली बिर नदरा ꯌꯥꯗꯦ ꯁꯤꯔꯒꯦ ꯌꯥꯗꯦ मा हैरा पाठो दमान मुक्पा होगरबा कमेंट तौबियो ꯌꯥꯝ कमेंट ꯐ꯭ꯔꯤ ꯇꯥꯔꯣꯏ लेते ꯃꯥꯁꯨ ꯌꯥꯝ ꯐ꯭ꯔꯤ ꯇꯥꯃꯟꯅ ꯎꯁꯤꯜꯂꯛꯇꯔꯦ कई हैनो ꯍꯣꯏꯕꯅꯥ
comment tꯧꯕꯤꯔꯛꯇ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯕ comment ꯇꯧꯕꯗ ꯉꯁꯥꯏꯗꯩ comment ꯗꯤ ꯇꯧꯕꯤꯔꯛꯏ ꯃꯤ ꯀꯌꯥ ꯂꯩ ꯃꯤ 10 ꯇꯔꯣ Kuih nih, ꯃꯤ ꯀꯌꯥ ꯂꯩ ini 56 nih. ꯑꯣ ꯃꯤ 56 ꯂꯩꯕ Ini terakhir. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ comment ꯇꯧꯕꯤꯔꯛꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯋꯥ comment ꯇꯧꯕꯤꯔꯛꯑꯒ ꯑꯩꯅꯁꯨ ꯋꯥ ꯉꯥꯡꯉꯗꯤ ꯏꯁꯥꯁꯦ energy ꯑꯃ ꯁꯨꯝ ꯀꯥꯏꯌꯦꯕ Good night, Maga Chandramukhi se amuk live loibo yenge. ꯍꯣꯏ 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 Kung ano ba? ꯀꯗꯣꯟ ꯆꯪꯉꯛꯏꯅꯣꯅꯦ so ꯃꯈꯣꯡ ꯍꯥꯝꯗꯣꯛ ꯐꯃꯨꯡ ꯆꯪꯗ꯭ꯔꯤꯉꯩꯗ Manipur cái phát đó ông phải đi vậy rồi không ạ nó ꯆꯥꯛꯈꯨꯝ ꯂꯥꯏꯠ ꯃꯨꯊꯠꯂꯣ cái này không ạ sẽ tao rồi bỏ khỏi tôi đi xem ngoài anh là xin bộ phóng phở sang ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ comment ꯇꯧꯕꯤꯔꯣ anh là xin bộ phóng phở sang rồi hồi rồi gì xin đầu bên nhiều comment tꯧꯕꯤꯌꯨ comment tꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ Ganda ꯃꯌꯥꯝ mo noma family punna intro to biro oy. ꯍꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩ ꯌꯥꯝ ꯇꯧꯖꯈ꯭ꯔꯕꯅꯤ ꯇꯨꯡꯗ ꯑꯩ ꯂꯥꯟꯁꯦ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯂꯥꯟ ꯃꯔꯛꯇꯗꯤ ꯍꯥꯏꯕꯤꯔꯛꯏꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ No lang kinani ay utang mo. Nene en Chandramukhi Devi sorry kakane ne ꯁꯣꯔꯤ ꯍꯥꯏꯗꯤ ꯀꯔꯤꯒꯤ ma good night hayo ka muk lay yari. ꯑꯣ ꯌꯥꯝ ꯅꯨꯡꯁꯤꯗꯣ ꯂꯩꯕꯤꯔꯤꯗꯣ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯂꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ comment ꯇꯧꯕꯤꯔꯛꯎ ꯋꯥꯔꯕꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ Sang inabani na ne. Sang yaw matam na. Abdul Inaw layriba Sang ibani to matam kara sang yaw. Abdul Inaw layribo comment tawbiro Comment chap law liap khre. Mini pum mathoi chap law liap khre. Ima Manipur na yai phare comment tawbiro Daya. Rameswari Angopam mem laitho kai laitho kuki village ta athoba traw hundoina laikhidaba yamna thamoi sokpa nungai khide samoi sokna nungai khide mem thamoi da kari phauki aroi bini aduna aidi phongna haisini akoi aina ngasi video da wa khara ngangi bani achakpa khatang phongduinebako phongdoktana manungda phumna leina chaiba mayam do chaiba mitai ima chaiba mama singdo kayano tamna dunga ba aduga prang kani chaiba ima singdo moina khalam dori do adu hana khanjalu kuki singje phangna ba mafamda karamba matau mongda hat kani habase sengna haibani hujikti lanni landa haining ba haijai moina haining ba haira abani na khoiso haining ba haidoini moina hala abani na khoiso hat tori bani moina ama hala de khoi tara hat tori bani kari gina moina khoi da halaga akhona kamaina lemna tha dori no akhoi gi ibung ama hatladi akhoi gi ibung ama khatang leijaba ibung da moina hatladi moi imung da leiba moi mabung punamak akhoi hat tayaba sengna haidori open ni si di open lan ni hujik tawna riba lan je moina lan pam abani na lan haise kaino moi ut pai mathau tayaba chumi Chumra ichinaw maya. ning hana ba yaw matam na tel Chumra ichinaw maya. lem na tharoi de Lan haibase karino moina tawrabni lan sidi akhoi su uttai na lan Moi se yona kaino missing- babada akhoi na toibase defense ne ba micham ne akhoi mitai civilian mitai akhoi na awaba se nangi bane ba moina su da leba kangun na tawraga thoglaga kuki mayam na tawri base civilian mitai da moina usit thoi da na moina tawrai base ado chumna sing chan ba sari de du mai to civilian mitai da na moina hujik tawri ba mayam se awa nangi base civilian mitai ngata ne ba awa nangi base en Chandramukhi Devi yes dunia mi sing chan ba sari ba kai sung khang da ba nong mai chara tan ꯅꯣꯡꯃꯒꯤ da ꯆꯔꯥ chajari ꯇꯥꯟꯅ ba du ꯆꯥꯖꯔꯤꯕ ma pa ꯏꯃꯨꯡꯗꯨꯕꯨ pa ꯃꯣꯏꯅ ꯏꯃꯨꯡꯗꯨꯒ ꯂꯩꯔꯤꯕ ꯃꯄꯥ ꯏꯃꯨꯡꯗꯨꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯒꯥꯔꯖꯤꯌꯟꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯨꯡꯗꯨꯒ ꯉꯁꯤ ꯐꯪꯉꯤꯕ ꯆꯩꯅꯥꯁꯦ ꯀꯅꯥꯅ kari akan ba sai na du ꯀꯅꯥꯅ ꯑꯗꯨꯒꯤ ꯆꯩꯅꯥꯗ ꯃꯦꯟꯕꯤꯕ ꯉꯝꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦꯅ ꯐꯣꯡꯗꯣꯛꯄꯒꯤ ꯑꯍꯦꯟꯕ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯉꯝꯗꯣꯏꯒꯦ ko mi tai na phang na ga na loi thau ki ba ꯏꯁꯥ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯏꯁꯥ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯑꯝꯇ ꯆꯤꯡꯁꯤꯜꯂ ꯌꯦꯡꯕꯤꯌꯣꯕ ko mi tai no ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯐꯣꯡꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯁꯨ ꯑꯁꯨꯝ ꯐꯣꯡꯅ ꯍꯥꯏꯔꯤ ꯀꯨꯀꯤꯅ ꯑꯃ ꯍꯥꯠꯂꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟꯅꯥꯎꯅꯗꯤ ꯀꯨꯀꯤ 10 ꯍꯥꯠꯇꯥꯏꯌꯦꯕ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯀꯤꯗꯣꯔꯤꯅꯣ ꯀꯤꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯃ ꯍꯥꯠꯈ꯭ꯔꯗꯤ ꯃꯣꯏꯒꯤꯁꯨ ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯃꯕꯨꯡ ꯄꯨꯝꯅꯃꯛ ꯍꯥꯠꯇꯥꯏꯌꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯦꯅ ꯊꯋꯥꯏ ꯀꯠꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯄꯣꯛꯏꯕ ꯃꯄꯣꯛꯁꯤꯒꯤ ꯃꯍꯩ ꯌꯥꯜꯂꯕꯅꯤ wangjem bebita yes ai ko ba geri hagat chari ꯊꯥꯒꯠꯆꯔꯤ ꯋꯥꯡꯖꯝ ꯕꯤꯕꯤꯇꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ
เอาว่ามาในมวยในตัวทบดูสิจ้ามอทงมันซา ꯑꯗꯨꯗꯤ ดเอาไว้ ꯏꯐ ꯐꯅ ꯂꯩꯔꯒꯁꯨꯀꯣ ꯅꯣꯡꯃꯗ ꯉꯥꯏꯍꯥꯛꯀꯤ ꯏꯃꯥꯟꯅꯕ ꯎꯅꯕ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯑꯒꯁꯨꯀꯣ ꯂꯣꯏꯊꯔꯛꯄꯗ ꯍꯟꯊꯔꯛꯄꯗ ꯉꯁꯥꯏꯒꯤ ꯀꯣꯛꯁꯤꯒ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯑꯁꯨꯝ ꯅꯤꯡꯁꯤꯡꯅ ꯂꯩꯌꯦꯕ ꯑꯁꯨꯝ ꯅ꯭ꯌꯨꯁꯁꯦ ꯍꯥꯡꯗꯣꯛꯎꯔꯦ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯀꯨꯀꯤꯅ ꯑꯗꯨ ꯇꯧꯔꯝꯃꯦ ꯀꯨꯀꯤꯅ ꯑꯗꯨ ꯇꯧꯔꯝꯃꯦ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯉꯁꯤꯐꯥꯎ ꯑꯍꯥꯟꯕꯗ ꯍꯪꯒꯠꯅ ꯃꯣꯏꯗ ꯑꯃꯠꯇ ꯅꯣꯡꯃꯩ ꯀꯥꯞꯇꯦꯕ ꯒꯟꯙꯥꯞꯅ ꯍꯥꯏꯕ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯀꯨꯀꯤꯁꯤꯡꯁꯦ ꯂꯥꯟ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯗꯁꯨ ꯆꯤꯡꯗ ꯎ ꯌꯥꯟꯊꯠꯂꯒ ꯃꯥꯡꯍꯜꯂꯒ ꯃꯅꯤꯄꯨꯔꯃꯨꯛ ꯀ꯭ꯂꯥꯏꯃꯦꯠ ꯅꯨꯡꯉꯥꯏꯔꯝꯕ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯆꯤꯡꯗ ꯎ ꯋꯥ ꯀꯛꯊꯠꯄꯗꯒꯤ ꯁꯥꯕ ꯍꯦꯟꯒꯠꯂꯛꯑꯦ ꯑꯐꯕ ꯊꯕꯛꯇꯤ ꯑꯗꯨꯅꯤ ꯇꯧꯄꯣꯟꯇꯦꯅꯦ ꯃꯣꯏꯅ ꯃꯣꯏꯒꯤꯗꯤ ꯀꯨꯀꯤꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯗ꯭ꯔꯛꯁ ꯑꯗꯨꯒ ꯑꯗꯨ ꯇꯧꯔꯝꯃꯦ ꯀꯨꯀꯤꯗ ꯑꯗꯨꯅ ꯑꯗꯨ ꯇꯧꯔꯝꯃꯦ ꯗ꯭ꯔꯛꯁ ꯐꯥꯕ ꯗ꯭ꯔꯛꯁ ꯇꯧꯕ ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯉꯁꯤ ꯑꯔꯖꯨꯟ ꯑꯦꯋꯥꯔꯗ ꯐꯪꯉꯤꯕꯁꯤꯅꯤ ꯃꯤꯇꯩꯗꯤ ꯃꯊꯪ ꯃꯊꯪ ꯃꯤꯇꯩꯗꯤ ꯒꯣꯜ ꯄꯨꯔꯛꯏꯁꯤꯅꯤ ꯃꯤꯇꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯃꯤꯡ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯦ ꯃꯥꯡꯗ ꯃꯤꯡꯊꯣꯟ ꯄꯨꯔꯛꯏꯑꯕ ꯃꯣꯏꯅ ꯀꯩꯗꯧꯔꯤ ꯃꯣꯏ ꯗ꯭ꯔꯛꯁ ꯐꯥꯕ ꯄꯣꯄꯤ ꯗ꯭ꯔꯛꯁ ꯊꯥꯕ ꯆꯥꯕ ꯑꯌꯥꯝꯕ ꯍꯨꯔꯥꯟꯅ ꯃꯤꯗ ꯂꯨꯝꯃ ꯀꯥꯞꯄ ꯆꯠꯂꯨ ꯆꯠꯂꯨ ꯃꯐꯝ ꯐꯣꯡꯅꯗꯤ ꯈꯨꯗꯤꯡꯗ ꯉꯝꯃꯔꯣꯏꯕ ꯃꯣꯏꯒꯤ ꯃꯤ ꯅꯠꯇꯅꯤ ꯐꯥꯔꯤꯁꯦ ꯌꯦꯡꯉꯨ ꯗ꯭ꯔꯛꯁ ꯄꯨꯔꯝꯃꯦ ꯑꯗꯩ ꯆꯥꯅꯤꯡꯉꯥꯏꯗꯨꯗ ꯖꯣꯡ ꯍꯥꯠꯅ ꯄꯨꯔꯝꯕ ꯈꯔ ꯖꯣꯡ ꯍꯥꯠꯅ ꯈꯔ ꯄꯨꯔꯝꯕ ꯈꯔ ꯑꯗꯩ ꯆꯠꯂꯨꯅꯤ ꯁꯣꯝꯗ ꯗ꯭ꯔꯛꯁ ꯃꯣꯏꯅ ꯀꯨꯀꯤꯅꯤ ꯒꯟꯖꯥ ꯄꯨꯔꯝꯃꯦ ꯀꯨꯀꯤꯅꯤ ꯍꯩꯁꯤꯗꯕ ꯃꯄꯨ ꯏꯕꯣ ꯃꯣꯏ ꯐꯠꯇꯕꯩ ꯆꯥꯡ ꯁꯥꯊꯤꯅ ꯐꯠꯇꯦ ꯀꯃꯦꯟ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯩ ꯀꯃꯦꯟ ꯆꯞ ꯀꯩꯗꯧꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯂꯦꯞꯈ꯭ꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯀꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯋꯥꯗꯣ ꯉꯥꯡꯕ ꯅꯨꯡꯉꯥꯏ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯣꯏꯅ ꯉꯁꯥꯏ ꯋꯦꯇꯤꯡ ꯄꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯀꯔꯝꯕ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ 80 ꯐꯥꯎ ꯑꯣꯏꯔꯝꯃꯁꯨꯅꯦ ꯃꯣꯏ ꯌꯥꯕ 60 ꯌꯥꯔꯣꯏ ꯑꯗꯨꯝ ꯄꯤꯅꯦ ꯋꯦꯇꯤꯡ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯁꯤꯒꯤ ꯆꯦꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨ ꯇꯧꯗꯕꯅꯤ ꯒꯨꯅꯥꯗꯣ ꯑꯗꯨ ꯀꯛꯊꯠꯇꯣꯏꯅꯤ ꯈꯤꯇꯪ ꯊꯦꯡꯗꯣꯛ ꯂꯩꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯕꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯒꯦꯟꯗꯥꯐꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯂꯦꯝꯄꯤꯛꯇ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯕ ꯅꯨꯄꯤꯗꯣ ꯃꯩꯇꯩ ꯃꯆꯥꯅꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯩꯇꯩ ꯃꯆꯥꯅꯤ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯁꯨꯃꯥꯏꯅ ꯉꯝꯕꯁꯦ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯉꯁꯤ ꯕꯝꯕꯝꯅ ꯇꯧꯔꯤꯕꯁꯦ ꯃꯩꯇꯩ ꯃꯆꯥꯅꯤ ꯋꯥꯔꯜꯗꯅꯤ ꯍꯧꯖꯤꯛ ꯈꯪꯉꯤꯕꯁꯦ ꯃꯦꯝꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯒꯣꯗ ꯕ꯭ꯂꯦꯁ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯀꯨꯀꯤ ꯃꯔꯝꯗ ꯁꯤꯊꯒꯅꯤ ꯃꯔꯨꯞ ꯐꯪꯅ ꯃꯨꯊꯠꯀꯅꯤ ꯆꯨꯝꯃꯤ ꯏꯕꯨꯗꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯤꯁꯨ ꯀꯤꯔꯛꯇꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯤꯡꯁꯨ ꯍꯜꯂꯛꯇꯦ ꯍꯟꯁꯨ ꯍꯜꯂꯣꯏ ꯀꯤꯁꯨ ꯀꯤꯔꯣꯏ ꯑꯗꯨꯅ ꯐꯣꯡꯅ ꯍꯥꯏꯗꯤ ꯀꯨꯀꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯃꯥꯌꯣꯛꯅꯕ ꯉꯝꯃꯒꯗꯤ ꯃꯣꯏꯅ ꯑꯃ ꯍꯥꯠꯂꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ 10 ꯍꯥꯠꯀꯅꯦꯕꯁꯦ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯒ ꯊꯝꯖꯒꯦ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯀꯨꯀꯤ ꯍꯥꯏꯔꯒ ꯅꯣꯛꯁꯜꯂꯦ ꯀꯩꯗꯧꯈ꯭ꯔꯦ ꯀꯨꯀꯤ ꯅꯣꯏ ꯊꯣꯛꯂꯛꯑꯣ ꯀꯃꯦꯟ ꯇꯧꯔꯛꯎꯗꯅ ꯍꯧꯖꯤꯛ ꯂꯣꯠꯈꯤꯗꯣꯏ ꯃꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯁꯥꯎꯟꯁꯦ ꯈꯔ ꯇꯞꯊꯔꯦ ꯇꯥꯗ꯭ꯔꯒꯗꯤ ꯇꯥꯗꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯊꯥꯅꯤꯗ ꯁ꯭ꯄꯤꯀꯔ ꯐꯕꯅꯤ ꯎꯝ ꯀꯃꯦꯟ ꯀꯅꯥ ꯏꯕꯅꯤꯅ ꯀꯅꯥ ꯂꯩꯔꯤꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯝꯇ ꯏꯕꯤꯌꯨ ꯃꯌꯥꯝꯁꯨ ꯏꯃꯟꯅ ꯋꯥꯔꯝꯃꯅꯤꯀꯣ ꯄꯨꯡ ꯑꯃꯗꯤ ꯈꯔ ꯍꯦꯜꯂꯦ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯑꯁꯨꯛ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯃꯄꯨꯡ ꯐꯥꯍꯜꯂꯒ ꯂꯥꯏꯚꯁꯤꯒ ꯀꯃꯦꯟ ꯇꯧꯔꯛꯏꯕꯁꯦ ꯌꯥꯝꯅ ꯃꯃꯜ ꯌꯥꯝ ꯆꯥꯎꯔꯕ ꯃꯃꯜꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯄꯤꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯚꯁꯤꯗꯤ ꯀꯩꯁꯨꯝ ꯀꯥꯟꯅꯗ꯭ꯔꯦ ꯂꯥꯏꯚ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯇꯨꯡꯗꯁꯨ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯕ ꯅꯨꯡꯁꯤꯕ ꯄꯤꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯨꯡꯗꯁꯨ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯁꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯠꯃꯤꯟꯅꯁꯤ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯃꯩꯇꯩꯅꯤ ꯀꯃꯦꯟ ꯂꯦꯞꯈ꯭ꯔꯦ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯀꯩꯅꯣ ꯌꯥꯎꯗꯗꯤ ꯀꯃꯥꯏ ꯄꯥꯒꯅꯤ ꯑꯩ ꯅꯦꯠ ꯌꯥꯗ꯭ꯔꯕꯣ ꯌꯥꯔꯦ ꯆꯠꯂꯤ ꯆꯠꯄ꯭ꯔꯣ ꯆꯠꯂꯤ ꯑꯗꯨꯒ ꯑꯩ ꯅꯣꯡꯃ ꯎꯕꯅꯤ ꯀꯃꯦꯟ ꯌꯥꯕ꯭ꯔꯥ ꯆꯠꯂꯤꯌꯦ ꯀꯅꯥ ꯇꯥꯒꯦ ꯇꯜꯂꯕꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯔꯥꯃꯦꯁꯔꯤ ꯌꯥꯏꯈꯣꯛꯄꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯄꯥꯔꯤꯕꯣꯝ ꯆꯦꯅꯦꯜꯅ ꯄꯥꯔꯤꯕꯣꯝꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯄꯥꯔꯤ ꯏꯃꯣꯝ ꯍꯥꯏꯗꯤ ꯏꯃꯥ ꯃꯩꯇꯩ ꯏꯃꯥꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯄꯥꯔꯤ ꯏꯃꯣꯝ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯄꯥꯔꯤ ꯏꯃꯣꯝꯅ ꯌꯥꯏꯐꯔꯦ
ꯏꯁꯩꯗꯁꯨ ꯐꯖ ꯐꯖꯕ ꯏꯁꯩ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯏꯃꯥꯒꯤ ꯏꯁꯩ ꯐꯖ ꯐꯖꯕ ꯂꯩꯀꯣ ꯃꯌꯥꯝꯅ ꯀꯃꯦꯟꯁꯦ 이번에 ꯀꯔꯤ 이냐도 ꯈꯜꯂꯤ ꯃꯥꯅꯤ ꯀꯃꯦꯟ 이ꯔꯛꯀꯅꯤ ꯈꯜꯂꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯀꯔꯤ 이시게ꯅ ꯈꯟꯕꯁꯤꯒꯅꯦ ꯃꯇꯝ ꯀꯨꯏ ꯆꯪꯉꯤꯁꯦ 18 ꯐꯥꯎ ꯊꯥꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ 18ꯐꯥꯎ ꯇꯧꯗꯣꯏꯅꯤ 18 ꯐꯥꯎ ꯊꯥꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯑꯕꯗꯨꯜꯗꯣ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯍꯥꯏꯅꯤ ꯄꯤꯗꯦ ꯂꯥꯝꯃꯕꯅꯤ ꯃꯥ ꯑꯩꯅ ꯆꯪꯉꯝꯗꯥꯏ LBꯁꯤꯒꯅꯦ ꯃꯤꯅꯥꯏ ꯈꯔ ꯂꯩꯕꯅꯤꯅ ꯄꯤꯔꯝ ꯅꯍꯥꯟꯗꯩ ꯁꯨꯝ LBꯗ ꯀꯩ ꯄꯤꯊꯣꯛꯑꯝꯃꯦꯕ ꯀꯩꯗꯧꯗꯣꯏꯅꯣ ꯃꯊꯧ ꯇꯥꯕ ꯃꯤꯒꯤ ꯐꯣꯟ ꯊꯥꯡꯒꯠꯄꯤꯅꯤ ꯀꯨꯀꯤꯒꯨꯝꯕ ꯃꯤꯅꯥꯏ ꯃꯣꯏꯅ ꯇꯧꯔꯒ ꯊꯥꯡꯒꯠꯄꯤꯔꯣꯏꯅ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤꯕ ꯀꯨꯀꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦꯕ ꯐꯠꯇꯕꯗ ꯃꯣꯏꯗꯤ ꯃꯄꯥ ꯃꯃꯥ ꯃꯁꯛ ꯈꯪꯗꯕ ꯃꯤꯅꯦꯕ ꯃꯣꯏꯁꯦ ꯃꯄꯣꯛ ꯂꯥꯡꯃꯣꯟ ꯈꯨꯗꯤꯡꯗ ꯃꯥꯡꯖꯅꯀꯥꯗ ꯂꯩꯖꯒꯦ ꯃꯥꯡꯖꯅꯀꯥꯗ ꯂꯩꯖꯒꯦ ꯆꯦꯛꯂꯥꯒꯨꯝ ꯑꯣꯏꯔꯁꯨ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯃꯤ 15 ꯀꯩꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯣ ꯅꯨꯡꯉꯥꯏꯇꯦꯗꯤꯀꯣ ꯋꯥꯔꯤꯗꯣ ꯈꯔ ꯉꯥꯡꯅ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯇꯩ ꯇꯟꯊꯔꯛꯑꯦꯕ ꯃꯥꯡꯖꯀꯥꯗ ꯆꯠꯂꯒꯦ ꯑꯩꯗꯤ ꯃꯥꯡꯖꯀꯥꯗ ꯆꯠꯂꯒꯦ ꯏꯇꯥ ꯎꯔꯤꯔꯩ ꯏꯇꯥ ꯇꯈꯦꯜꯂꯦ ꯅꯈꯣꯏꯕꯨ ꯋꯥꯔꯧꯅꯨ ꯂꯩꯍꯧꯔꯣꯀꯣ ꯆꯠꯂꯒꯦꯅꯦ ꯃꯥꯡꯖꯀꯥꯗ ꯆꯠꯂꯒꯦ ꯔꯃꯁꯤ ꯌꯦꯡꯉꯣꯀꯣ ꯃꯦꯝ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤꯀꯣ ꯂꯝꯗꯝꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦꯀꯣ ꯊꯥꯒꯠꯆꯔꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯏꯖꯥꯇꯤ ꯏꯐꯨꯔꯨꯞ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯩꯒꯤ ꯏꯃꯥ ꯂꯩꯄꯥꯛ ꯁꯅꯥ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯑꯗꯨꯗꯩ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯆꯨꯝꯕ꯭ꯔꯥ एशिया विजन हाय ꯍꯦꯜꯂꯣ ꯑꯦꯁꯤꯌꯥ ꯚꯤꯖꯟ ꯍꯥꯎ ꯑꯥꯔ ꯌꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ एशिया विजन से मितई और मोय हिंदी का मुंह माली ꯈꯪꯗꯦ थेंगला अहिंग ꯃꯇꯝꯁꯤꯗ ꯇꯥꯝꯂ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯇꯥꯔꯤꯕꯁꯦ ꯑꯣꯏꯔꯤꯗꯔꯥꯅꯦ ꯑꯩꯒꯤ ꯃꯤꯇꯩ ꯂꯩꯁꯥꯗꯣ ꯊꯦꯡꯂ ꯑꯍꯤꯡ ꯃꯇꯝꯁꯤꯗ ꯃꯤꯀꯨꯞ ꯇꯜꯂꯕꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯗꯤꯡ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯎꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯣ ꯀꯃꯦꯟ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯤ 30 ꯍꯦꯟꯅ ꯂꯩ ꯃꯤ 30 ꯍꯦꯟꯅ ꯂꯩ ꯀꯃꯦꯟ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯇꯜꯂꯃꯤꯅ ꯀꯌꯥꯝ ꯍꯛꯏꯗꯣꯏꯅꯣ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯋꯥꯡꯖꯟ ꯕꯦꯕꯤꯇꯥ ꯈꯨꯄꯥꯛꯗꯩꯗꯤ ꯑꯩꯒꯤ ꯏꯁꯩꯗꯔ ꯈꯪꯗꯦ ꯏꯁ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯒꯦꯔꯦ ꯃꯥꯒꯤ ꯏꯁꯩꯗꯔꯁꯨ ꯈꯨꯕꯥꯛꯇꯩꯗꯤ ꯃꯥꯔꯦ ꯌꯥꯏ ꯇꯨꯃꯤꯟꯅꯕ ꯍꯣꯏ ꯏꯅꯥꯎ ꯑꯩ ꯍꯧꯖꯤꯛꯇ ꯎꯏꯌꯦ ꯏꯅꯥꯎ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯎꯏꯌꯦ ꯏꯆꯦ ꯇꯣꯝꯕꯤ ꯍꯥꯏꯅꯤꯡꯉꯥꯏꯗ ꯅꯥꯃꯩꯔꯥꯛꯄꯝ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯀꯦ ꯇꯧꯔꯤ ꯍꯟꯗꯛ ꯈꯔꯅꯤꯁꯤꯒ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯀꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯆꯦꯛꯂꯥ ꯀꯩ ꯑꯣꯏꯕ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯆꯦ ꯅꯠꯇꯕꯅ ꯑꯩꯗꯤ ꯅꯅꯥꯛ ꯌꯧꯅ ꯄꯥꯏ ꯉꯝꯗꯔꯦ ꯅꯃꯗꯣꯟ ꯂꯩꯆꯤꯜ ꯑꯣꯏꯗꯕꯅ ꯑꯩꯗꯤ ꯆꯤꯡꯂꯣꯟ ꯂꯥꯟꯁꯤ ꯂꯥꯟ ꯉꯝꯗꯔꯦ ꯑꯗꯨꯉꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯨꯉꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯡꯗꯣ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯍꯧꯔꯦ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯍꯧꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯤ 71 ꯂꯩ
ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯁꯤ ꯃꯌꯥꯝ ꯑꯣꯏꯗꯣꯔꯦ 71 ꯃꯦꯝꯕꯔ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯀꯩꯃꯟ ꯇꯧꯔꯛꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯔꯕꯣ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯌꯥꯎꯗ꯭ꯔꯕꯗ ꯍꯤꯡꯕꯒꯤ ꯃꯔꯝ ꯂꯩꯔꯛꯇꯔꯦ ꯅꯨꯡꯁꯤꯕ ꯅꯪꯕꯨ 이제 ꯇꯣꯝꯕꯤ ꯅꯃꯩꯔꯛ ꯀꯃꯥꯏꯅ ꯌꯥꯎꯗ꯭ꯔꯕꯗ ꯍꯥꯏꯖꯔꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯀꯩ ꯁꯦꯂꯦ ꯃꯊꯦꯜ ꯔꯥꯃꯦꯁꯣꯔ ꯆꯥꯔꯒꯦ ꯌꯦꯡꯕ ꯃꯦꯝꯒꯤ ꯄꯥꯝꯖꯕ ꯑꯃꯗꯤ ꯐꯖꯕ ꯍꯥꯏꯕꯤꯔꯛꯎ ꯋꯥꯏ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯔꯝꯕ ꯃꯔꯝꯗ ꯄꯥꯝꯖꯕꯅꯣ ꯆꯥꯕꯗ ꯄꯥꯝꯖꯗꯕ ꯑꯗ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯝꯖꯕ ꯄꯥꯝꯖꯗꯕ ꯃꯣꯠ ꯇꯣꯝꯕꯤꯅ ꯃꯩꯔꯥꯛꯄꯝ ꯏꯅꯥꯎ ꯑꯩꯁꯦ ꯄꯥꯟ ꯊꯣꯡꯕ ꯉꯥ ꯑꯇꯥꯎꯕꯒ ꯆꯥꯔꯦ ꯄꯥꯟ ꯏꯔꯣꯟꯕꯔꯣ ꯄꯥꯟ ꯄꯥꯟ ꯊꯣꯡꯕꯔꯣ ꯊꯣꯡꯕ ꯑꯣ ꯑꯦꯟ ꯍꯥꯎꯅꯤ ꯍꯥꯎꯅꯤ ꯆꯟꯗ꯭ꯔꯃꯨꯈꯤꯗꯒꯤ ꯕꯥꯏ ꯕꯥꯏ ꯅꯦꯅꯦ ꯕꯥꯏ ꯀꯀꯥ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯕꯥꯏ 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 ꯅꯥꯏꯠ ꯕꯥꯏ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯗꯣ ꯌꯥꯝ ꯍꯥꯎꯅꯤ ꯄꯥꯟ ꯊꯣꯡꯕꯗꯣ ꯃꯤꯒꯤ ꯏꯆꯦ ꯆꯥꯝꯃ ꯃꯉꯥ ꯂꯩ ꯑꯩꯅ ꯂꯥꯞꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯡꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯑꯔꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅꯤꯇꯪ ꯎꯅꯔꯨꯒꯦꯅ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯃꯅꯤꯄꯨꯔꯁꯦ ꯑꯝꯇ ꯊꯣꯛꯂꯛꯀꯦꯅ ꯅꯣꯡ ꯅꯤꯅꯤꯁꯤꯒ ꯑꯩ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯦꯅ ꯈꯜꯂꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯝꯇ ꯎꯅꯔꯨꯒꯦꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦꯕ ꯑꯩꯅ ꯃꯃꯥꯡ ꯆꯠꯂꯨꯕꯗꯨꯒ ꯇꯣꯝꯕꯤꯅ ꯃꯩꯔꯥꯛꯄꯝ ꯏꯎꯄꯥꯒꯤ ꯏꯁꯩ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣꯗꯣ ꯑꯝꯇ ꯁꯛꯎꯅꯦ ꯇꯣꯝꯕꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯇꯣꯝꯕꯤ ꯅꯃꯩꯔꯛꯐꯝ ꯏꯆꯦ ꯆꯍꯤ ꯃꯇꯥꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ ꯏꯆꯦ ꯇꯣꯝꯕꯤ ꯅꯃꯩꯔꯛꯐꯝ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯀꯃꯦꯟꯗꯗꯤ ꯑꯁꯨꯝ ꯐꯪꯉꯦꯕ ꯏꯆꯦꯁꯦꯀꯣ ꯅꯍꯥꯟ ꯑꯩꯅ ꯀꯃꯦꯟ ꯄꯥꯕꯗ ꯏꯆꯦꯒꯤ ꯃꯤꯡ ꯌꯥꯎꯍꯧꯗꯕ ꯇꯥꯔꯒꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯀꯃꯦꯟ ꯑꯃꯅꯤ ꯈꯛꯇꯪ ꯑꯩꯅ ꯂꯧꯈꯠꯄꯅꯦꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯕꯅꯤꯅ ꯃꯔꯛꯇꯁꯨ ꯁꯣꯏꯗꯅ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯏꯆꯦ ꯍꯣꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯃꯌꯥꯝꯗ ꯑꯃꯨꯛ ꯌꯧꯍꯟꯅꯤꯡꯕꯗꯒꯤ ꯀꯃꯦꯟꯗ 167 ꯌꯧꯈꯠꯂꯦ ꯄꯥꯊꯣꯛꯆꯔꯛꯄꯅꯦꯕ ꯑꯩꯅ ꯑꯩꯅ ꯉꯥꯎꯕ ꯅꯣꯟꯗꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣꯗꯣ ꯏꯇꯥ ꯃꯥꯟꯖ ꯀꯥꯗ ꯑꯝꯇ ꯁꯛꯎꯅꯦ ꯁꯛꯈ꯭ꯔꯦ ꯑꯗꯣ ꯑꯝꯀ ꯁꯛꯂꯣ ꯃꯥ ꯏꯆꯦ ꯂꯥꯛꯍꯧꯗ꯭ꯔꯦ ꯂꯩ ꯏꯆꯦꯗꯨꯒꯤ ꯂꯩꯔꯦ ꯂꯩꯇꯦ ꯃꯤ 88 ꯀꯩꯒꯤꯅꯣ ꯃꯤ 88 ꯂꯩ ꯀꯃꯦꯟ ꯅꯣ ꯀꯃꯦꯟ ꯍꯤꯞꯄꯕꯣ ꯏꯆꯦ ꯍꯧꯖꯤꯛ ꯏꯆꯦ ꯃꯅꯤꯄꯨꯔꯗꯩꯔꯣ ꯀꯩ ꯂꯝꯗꯩꯅꯣ ꯏꯆꯦ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯈꯔ ꯀꯜꯍꯜꯂꯨꯅ ꯑꯣꯏꯔꯛꯀꯅꯤ ꯁꯥꯎꯟ ꯂꯩꯈꯠꯀꯦ ꯚꯣꯂ꯭ꯌꯨꯝ ꯂꯩꯈꯠꯀꯦ ꯈꯜꯂꯨꯔꯒ ꯁꯨꯝ ꯅꯪ ꯕꯣꯂꯤ ꯑꯗꯨꯃꯥꯏꯅ ꯂꯩꯈꯠꯂꯤ ꯀꯩꯒꯤꯅꯣ ꯇꯞꯅ ꯈꯔ ꯃꯤꯗꯤꯌꯝꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯄ ꯍꯣꯏ ꯍꯣꯏ ꯑꯗꯨꯁꯨ ꯇꯥꯖꯧꯋꯤ ꯍꯥꯏꯗ꯭ꯔꯥ ꯑꯣ ꯊꯥꯒꯠꯆꯔꯤ ꯂꯩꯕꯤꯔꯝꯕꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯍꯤ ꯃꯇꯥꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯏꯆꯦ ꯇꯣꯝꯕꯤ ꯅꯃꯩꯔꯛꯐꯝ ꯀꯩ ꯄꯣꯛ ꯂꯝꯗꯒꯤꯅꯣ ꯑꯗꯨꯁꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯄꯣꯛꯅꯤ ꯄꯣꯛ ꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯄꯣꯛꯅꯤ ꯑꯃꯝꯕꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯃꯝꯕꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯉꯥꯟꯕ ꯁꯔꯨꯛ ꯊꯨꯡꯗ꯭ꯔꯕ ꯃꯤꯃꯥꯟꯅꯕ ꯉꯝꯗ꯭ꯔꯕ ꯄꯣꯛꯄꯒꯤ ꯃꯍꯩ ꯃꯤ ꯀꯌꯥ ꯂꯩ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯈꯔꯦ ꯑꯩꯅ ꯑꯗꯨꯝ ꯊꯥꯒꯠ ꯇꯥꯔꯦ ꯇꯣꯃꯤꯅ ꯃꯩꯔꯥꯛꯄꯝ ꯍꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯁꯤꯡꯖꯃꯩ ꯃꯈꯥ ꯃꯈꯥ ꯍꯩꯔꯥꯡꯈꯣꯏꯊꯣꯡꯗꯒꯤꯅꯤ ꯑꯣ ꯏꯅꯥꯎ ꯑꯣ 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 ꯋꯥꯡꯖꯝꯕꯩꯗ ꯑꯣ 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 ꯑꯩ ꯍꯟꯗꯛ ꯂꯥꯛꯄꯗ ꯔꯤꯂꯤꯐ ꯀꯦꯝ ꯆꯠꯂꯨꯕ ꯃꯇꯥꯡꯗꯣ ꯁꯤꯡꯖꯃꯩꯗ ꯂꯩꯔꯝꯃꯤ ꯁꯤꯡꯖꯃꯩꯗꯔꯥ ꯃꯥꯅꯤ ꯁꯤꯡꯖꯃꯩꯗ ꯂꯩꯔꯝꯃꯤ ꯁꯤꯡꯖꯃꯩ ꯆꯪꯉꯝꯃꯤꯗꯨꯗꯤ ꯏꯆꯦ ꯆꯍꯤ ꯃꯇꯥꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ ꯇꯣꯝꯕꯤ ꯅꯃꯩꯔꯛꯐꯝ ꯏꯆꯦ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨ ꯕꯤꯕꯤꯇꯥꯁꯨ ꯂꯥꯛꯏ ꯍꯧꯖꯤꯛꯐꯥꯎ ꯔꯨꯅꯨ ꯂꯩꯕꯤꯔꯤ ꯕꯣꯔꯨꯋꯥ ꯅ꯭ꯌꯨ ꯑꯦꯟ ꯑꯣꯜ ꯅꯦꯒꯦꯔꯥ ꯕꯥꯗꯣꯟ ꯍꯥꯏ ꯍꯦꯜꯂꯣ 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 ꯇꯣꯝꯕꯤ ꯅꯃꯩꯔꯥꯛꯄꯝ ꯑꯩꯒꯤ ꯆꯍꯤꯁꯦ 53 ꯁꯨꯔꯦ ꯏꯅꯥꯎ ꯑꯣ ꯑꯣ ꯍꯣ ꯑꯗꯨꯗꯤ ꯏꯆꯦ ꯀꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯩꯅ ꯏꯆꯦ ꯇꯣꯝꯕꯤ ꯍꯥꯏꯅ ꯑꯁꯨꯝ ꯀꯧꯖꯔꯛꯑꯒꯦꯀꯣ ꯑꯗꯣ ꯏꯆꯦ ꯇꯣꯝꯕꯤ ꯍꯥꯏꯇꯥꯔꯦ ꯎꯅꯕꯒꯤ ꯇꯟꯖꯥ ꯐꯪꯉꯒꯗꯤ ꯏꯆꯦ ꯁꯣꯏꯗꯅ ꯎꯅꯁꯤꯀꯣ ꯃꯤ 135 ꯂꯩ ꯏꯆꯦ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯦ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕꯁꯦ ꯑꯗꯣ ꯏꯆꯦ ꯍꯣꯏꯁꯦ ꯌꯥꯝ ꯄꯨꯟꯁꯤꯁꯤꯅ ꯅꯨꯡꯁꯤꯌꯦꯕ ꯑꯍꯥꯟꯕ ꯃꯪꯐꯥ
ꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯀꯌꯥ ꯃꯥꯂꯦꯝꯁꯤꯗ ꯄꯨꯟꯁꯤꯁꯤꯅ ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ kaya kaya malemsida ꯑꯩꯗꯤ ꯃꯇꯦꯛ ꯇꯅꯦ ꯁꯛꯇꯣꯏ ꯁꯤꯅꯥꯎ ꯃꯌꯥꯝ ꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯕ ꯇꯣꯝꯕꯤꯔꯥꯛꯄ ꯑꯩꯒꯤ ꯆꯍꯤꯗ ꯑꯗꯩꯗꯤ ꯂꯦꯡꯁꯤꯅ ꯑꯦꯁꯤꯌꯥ ꯚꯤꯖꯟ ꯌꯥꯔꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯑꯣ ꯑꯦꯁꯤꯌꯥ ꯚꯤꯖꯟ ꯑꯩ ꯍꯥꯏꯗꯅ ꯃꯤꯇꯩ ꯑꯣꯏꯔꯝꯒꯅꯦ ꯑꯦꯁꯤꯌꯥ ꯚꯤꯖꯟ ꯗꯌꯥꯕꯤꯌꯥ ꯁꯂꯥꯝ ꯗꯦꯕꯤꯌꯥ ꯊꯥꯒꯠꯆꯔꯤ ꯁꯂꯥꯝ ꯗꯦꯕꯤꯌꯥ ꯁꯂꯥꯝ ꯗꯦꯕꯤꯌꯥ ꯗꯥꯗꯥꯒꯤ ꯁꯂꯥꯝꯕꯨꯁꯨ ꯏꯁꯩ ꯃꯇꯦꯛ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯇꯥꯕꯗꯣ ꯄꯨꯛꯅꯤꯡ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯅꯨꯃꯤꯗꯥꯡꯁꯦ ꯑꯣꯏꯕꯁꯤꯗ꯭ꯔꯥ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏ ꯆꯦꯅꯦꯜꯁꯦ ꯍꯦꯜꯂꯣ ꯅꯦꯅꯦ ꯍꯥꯏ ꯍꯦꯜꯂꯣ ꯑꯕꯗꯨꯜ ꯔꯖꯥꯛ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯨꯝꯗ꯭ꯔꯤꯔꯣ ꯅꯦꯅꯦ ꯍꯥꯏ ꯇꯨꯝꯗ꯭ꯔꯤ ꯑꯕꯗꯨꯜ ꯏꯅꯥꯎ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯐꯪꯉꯕꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯐꯪꯉꯕ ꯍꯥꯏꯅ ꯖꯣꯟꯁꯟ ꯃꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏ ꯍꯧꯖꯤꯛ ꯑꯅꯧꯕ ꯅꯪ ꯑꯝꯇ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯥꯛꯏꯁꯤꯡꯁꯦ ꯃꯤꯁ ꯀꯣꯜ ꯇꯧꯔꯣ ꯖꯣꯟꯁꯟ ꯑꯕꯗꯨꯜ ꯑꯩꯒꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯗ ꯅꯪꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯁꯨꯝ ꯍꯥꯏꯔꯛꯅ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯤ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯣꯏꯔꯛꯄꯗꯁꯨ ꯌꯥꯎꯕꯅꯤ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇ ꯃꯨꯟꯅ ꯇꯥꯎ ꯑꯗꯨꯒ ꯑꯝꯇ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯣ ꯑꯕꯗꯨꯜ ꯏꯅꯥꯎ ꯅꯪ ꯍꯧꯖꯤꯛ ꯑꯝꯇ ꯐꯣꯟ ꯇꯧꯔꯛꯏ ꯂꯥꯏꯐ ꯂꯩꯔꯤꯉꯩꯗ ꯑꯕꯗꯨꯜ ꯔꯖꯥꯛ ꯀꯨꯝꯕꯗ ꯑꯗꯩꯗꯤ ꯖꯣꯟꯁꯟ ꯃꯤ ꯍꯥꯏ ꯍꯦꯜꯂꯣ ꯃꯅꯤꯄꯨꯔ ꯅꯦꯅꯦ ꯖꯣꯟꯁꯟ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯆꯥꯗ꯭ꯔꯤꯌꯦ ꯑꯩ ꯂꯥꯏꯐ ꯃꯌꯥꯝꯈꯩꯁꯤꯅ ꯋꯥꯔꯤ ꯔꯃꯦꯟ ꯁꯥꯟꯅꯅꯕ ꯌꯨꯝꯅꯥꯝ ꯅꯥꯏꯁ ꯁꯣꯡ ꯔꯣꯃꯦꯟ ꯌꯨꯝꯅꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯕꯗꯨꯜ ꯑꯩ ꯔꯖꯥꯛ ꯏꯆꯟ ꯃꯅꯤꯄꯨꯔꯗ ꯒꯨꯋꯥꯍꯥꯇꯤ ꯂꯥꯛꯀꯅꯤ ꯂꯥꯛꯇ꯭ꯔꯣ ꯍꯟꯗꯛ ꯍꯥꯏ ꯂꯥꯛꯇꯦ ꯏꯆꯟ ꯒꯣꯋꯥꯁꯦ ꯉꯁꯤ ꯂꯥꯛꯇ꯭ꯔꯦ ꯃꯥ ꯑꯕꯗꯨꯜ ꯔꯖꯥꯛ ꯐꯪꯗꯦꯅꯦꯅꯦ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯀꯅꯦꯛ ꯇꯧꯔꯛꯀꯦ ꯏꯟꯁꯇꯥꯗ ꯑꯕꯗꯨꯜ ꯇꯣꯝꯕꯤ ꯔꯖꯥꯛ ꯅꯃꯩꯔꯥꯛꯄꯝ ꯑꯩꯁꯨ ꯕꯤꯅꯥ ꯀꯥꯟꯗꯤꯗ ꯆꯠꯀꯅꯤ ꯑꯣ ꯃꯦꯂꯥ ꯌꯥꯎꯕ ꯏꯁ ꯏꯅꯥꯎꯒ ꯅꯨꯡꯉꯥꯏꯗꯣꯔꯤ ꯎꯅꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯃꯊꯪ ꯂꯥꯛꯄꯗ ꯎꯅꯁꯤ ꯃꯦꯂꯥꯗ ꯐꯖ ꯀꯣꯏꯊꯔꯛꯑꯣ ꯐꯖꯔꯕꯤ ꯂꯩꯔꯥꯡꯒꯤ ꯁꯈꯦꯜꯂꯕꯤ ꯃꯥꯏꯊꯣꯡꯗꯣ ꯊꯃꯣꯏꯒꯤ ꯂꯩꯅꯝ ꯑꯣꯏꯖꯔꯒꯦ ꯐꯖꯔꯕꯤ ꯂꯩꯔꯥꯡꯒꯤ ꯁꯈꯦꯜꯂꯕꯤ ꯃꯥꯏꯊꯣꯡꯗꯣ ꯊꯃꯣꯏꯒꯤ ꯂꯩꯅꯝ ꯑꯣꯏꯖꯔꯒꯦ ꯃꯇꯦꯛꯇꯅꯦ ꯑꯩꯗꯤ ꯉꯥꯉꯣꯝ ꯑꯅꯤꯃꯥ ꯕ꯭ꯂꯣꯛꯁ ꯈꯨꯔꯨꯝꯖꯔꯤ ꯏꯆꯦ ꯏꯕꯥꯏ ꯉꯥꯉꯣꯝ ꯑꯅꯤꯕꯨ ꯄꯅꯤꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯔꯤ ꯃꯊꯦꯜ ꯀꯩ ꯆꯥꯔꯒꯦ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ ꯑꯕꯗꯨꯜ ꯀꯩ ꯃꯊꯦꯜ ꯆꯥ ꯔꯖꯥꯛꯅꯤꯅꯦ ꯑꯥ ꯀꯥꯟꯊꯣꯟ ꯇꯣꯂꯤ ꯊꯥꯕꯜ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯟꯗꯛꯁꯤ ꯑꯕꯗꯨꯜ ꯔꯖꯛ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯅꯍꯥꯟ ꯃꯤꯐꯝ ꯑꯃꯔꯣꯝ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯅ ꯅꯩꯅꯕꯗ ꯌꯥꯎꯁꯪ ꯊꯥꯕꯜꯒꯨꯝꯕꯁꯦ ꯍꯟꯗꯛꯁꯦ ꯍꯥꯏꯗꯣꯛꯀꯦꯅꯗꯤ ꯈꯜꯂꯤ ꯑꯗꯣ ꯇꯧꯗꯧ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯔꯛꯀꯗꯣꯏꯕ ꯑꯗꯨꯗꯤ ꯈꯪꯖꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯨꯝꯕꯁꯦ ꯍꯧꯖꯤꯛ ꯈꯔ ꯃꯇꯥꯡ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯚꯨꯕꯟ ꯃꯣꯍꯟ ꯈꯇꯪ ꯁꯤꯡ ꯈꯟꯕ ꯈꯪꯗꯦꯀꯣ ꯋꯥꯎ ꯑꯩꯒꯤ ꯅꯥꯏꯁ ꯑꯣꯏꯕ ꯁꯣꯡ ꯋꯥꯐꯝ ꯍꯥꯏꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯑꯕꯗꯨꯜ ꯔꯖꯥ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯐꯪꯗꯦ ꯍꯥꯏꯁꯦ ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦꯕꯣ ꯁꯨꯁꯤ ꯐ꯭ꯔꯣꯛꯁ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯁꯨꯁꯤ ꯑꯩꯒꯤ ꯇꯣꯝꯕꯤ ꯁꯤꯡꯖꯨ ꯅꯃꯩꯔꯥꯛꯄꯝ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯗꯣ ꯌꯥꯎꯕꯅꯤꯅꯦ ꯏꯕꯅꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯕꯤꯗꯤꯑꯣ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯌꯥꯎꯕꯅꯤ ꯚꯤꯗꯤꯑꯣ ꯍꯥꯟꯅꯒꯤ ꯑꯔꯤꯕꯅꯤ ꯇꯣꯝꯕꯤ ꯅꯃꯩꯔꯥꯛꯄꯝ ꯀꯩꯅꯣꯗꯨꯁꯨ ꯌꯥꯎꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯐꯦꯛ ꯑꯦꯀꯥꯎꯟꯒꯤꯗꯣ ꯑꯩꯒꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯁꯥꯔꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯗꯨꯒꯁꯨ ꯌꯥꯎꯕꯅꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯁꯥꯔꯝꯕꯒꯤ ꯀꯤꯗꯤ ꯌꯥꯎꯏ ꯇꯣꯝꯕꯤ ꯅꯃꯩꯔꯥꯛꯄꯝ ꯏꯅꯥꯎꯒ ꯏꯄꯥꯒꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯆꯥꯗ꯭ꯔꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯏꯆꯦ ꯑꯃꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯦꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯄꯨꯟꯁꯤꯒꯤ ꯎꯅꯗ꯭ꯔꯤ ꯏꯆꯦ ꯑꯗꯨꯅ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯈꯠꯂꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯏꯆꯦꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯏꯆꯦꯗꯨꯅ ꯑꯅꯤꯔꯛ ꯁꯨꯔꯦ ꯄꯣꯠ ꯊꯥꯕꯤꯔꯛꯄ ꯑꯗꯣ ꯍꯟꯗꯛ ꯑꯩ ꯆꯠꯄꯗ ꯑꯃꯨꯛ ꯏꯆꯦꯗꯨꯒꯤ ꯑꯉꯝꯕ ꯃꯅꯤꯄꯨꯔ ꯈꯖꯤꯛꯈꯛ ꯑꯩꯁꯨ ꯄꯨꯒꯦ ꯃꯅꯤꯄꯨꯔꯅ ꯈꯟꯖꯔꯤ ꯅꯦꯅꯦꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯁꯣꯅꯤꯌꯥ ꯆꯅꯨ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯣꯅꯤꯌꯥ ꯆꯅꯨ ꯀꯧꯖꯩ ꯀꯕꯤꯌꯥ ꯕ꯭ꯂꯣꯛ ꯍꯦꯜꯂꯣ ꯃꯦꯝ ꯍꯦꯜꯂꯣ ꯀꯥꯕꯤꯌꯥ ꯉꯥꯉꯣꯝ ꯑꯅꯤꯃꯥ ꯕ꯭ꯂꯣꯛ ꯏꯆꯦꯒꯤ ꯊꯧꯅꯥꯕꯨ ꯊꯥꯒꯠꯆꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯨꯀꯤꯝ ꯂꯥꯛꯑꯦ ꯃꯁꯤꯡ ꯊꯤꯔꯦ ꯀꯨꯀꯤ ꯅꯁꯥꯡ ꯅꯖꯥꯡ ꯀꯨꯀꯤ ꯅꯖꯥꯡ ꯑꯕꯗꯨꯜ ꯔꯖꯥꯛ ꯀꯨꯀꯤ ꯅꯁꯨ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯂꯒ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ ꯅꯦꯅꯦ ꯁꯥꯎꯅꯨ ꯍꯣꯏ ꯍꯣꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯣ ꯅꯪ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯂꯩꯕꯅꯤ ꯅꯪ ꯆꯪꯉꯣ ꯐꯦꯛ ꯑꯩ ꯑꯦꯀꯥꯎꯟꯒꯤꯗꯨꯁꯨ ꯑꯝꯇ ꯌꯥꯎꯕꯅꯤ ꯍꯥꯏꯒꯦ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗꯅꯣ ꯃꯉꯣꯟꯗ ꯄꯨꯊꯣꯛ ꯄꯨꯊꯣꯛ ꯁꯦꯀꯦꯟ ꯁꯨꯝ ꯄꯥꯎ ꯄꯨꯊꯣꯛ ꯑꯝꯇ ꯃꯌꯥꯝ ꯂꯥꯏꯟꯗ ꯂꯩꯕꯤꯌꯨꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯀꯩꯅꯣ ꯃꯉꯣꯟꯗ ꯑꯝꯇ ꯄꯨꯊꯣꯛꯑ ꯑꯝꯇ ꯎꯠꯀꯦ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗꯅꯣ ꯍꯥꯏꯅ ꯁꯤ ꯆꯠꯇꯦ ꯑꯗꯨꯒ ꯆꯠꯇꯦ ꯍꯥꯏꯔꯣ ꯁꯤꯡꯖꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯒꯤ ꯗꯦꯠꯁꯦ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯃꯃꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯝꯇ ꯂꯥꯏꯟꯗ ꯂꯩꯕꯤꯌꯨꯀꯣ ꯁꯤꯁꯨ ꯂꯩꯅꯤ ꯁꯤ ꯌꯥꯎꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ
ꯑꯗꯨꯒ ꯌꯥꯎꯗꯦ ꯑꯗꯨꯁꯨ ꯌꯥꯎꯅꯤ ꯎꯝ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯂꯩꯕꯅꯤ ꯎꯝ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯂꯩ ꯑꯣꯟꯂꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯦ ꯌꯦꯡꯉꯨꯀꯣ ꯑꯩꯒꯤ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯎꯗ꯭ꯔꯦꯀꯣ ꯃꯃꯥꯏꯗꯣ ꯁꯥꯏꯗ ꯇꯞꯅ ꯂꯥꯛꯇꯣꯏꯅꯦ ꯁꯥꯏꯗ ꯑꯗꯨꯅꯦ ꯃꯊꯛꯀꯤꯗꯣ ꯎꯔꯦ ꯂꯦꯡꯒꯅꯨ ꯁꯦ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯒ ꯌꯥꯎꯕꯅꯤ ꯅꯝꯕꯔꯗꯣ ꯁꯤꯒ ꯌꯥꯎꯕꯅꯤ ꯎꯔꯕ꯭ꯔꯥ ꯁꯤꯒ ꯌꯥꯎꯕꯅꯤ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣꯃꯣ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯁꯤꯒ ꯌꯥꯎꯕꯅꯤ ꯅꯝꯕꯔꯗꯣ ꯎꯔꯕ ꯎꯔꯒꯗꯤ ꯎꯔꯦ ꯍꯥꯏꯕꯤꯔꯣ ꯂꯥꯏꯚꯇ ꯄꯨꯊꯣꯔꯛꯑꯣ ꯎꯝ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯝꯕꯅꯤ ꯁꯤ ꯅꯣꯡꯃ ꯀꯃꯦꯟ ꯂꯥꯛꯑꯝꯃꯅꯤ ꯋꯥꯔꯧꯅꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯎꯝ ꯑꯗꯨꯗꯤ ꯁꯅꯝꯈꯣꯏ ꯉꯥꯉꯣ ꯃꯅꯤꯃꯥ ꯕ꯭ꯂꯣꯛ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯅ ꯉꯥꯡꯕ ꯇꯥꯔꯒ ꯌꯥꯝ ꯄꯦꯜꯂꯤ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯈꯪꯕ ꯉꯝꯃꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯒ꯭ꯔꯦꯁꯤ ꯇꯈꯦꯜꯃꯌꯨꯝ ꯍꯥꯏ ꯍꯦꯜꯂꯣ ꯒ꯭ꯔꯦꯁꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯩ ꯑꯕꯗꯨꯜ ꯃꯊꯦꯜ ꯔꯖꯥꯛ ꯆꯥꯔꯒꯦ ꯌꯦꯡꯒꯦ ꯒ꯭ꯔꯦꯁꯤ ꯇꯈꯦꯜꯃꯌꯨꯝ ꯑꯣꯌꯦ ꯀꯩ ꯒ꯭ꯔꯦꯁꯤ ꯇꯈꯦꯜꯃꯌꯨꯝ ꯍꯥꯏ ꯃꯅꯤꯄꯨꯔꯅ ꯅꯦꯅꯦ ꯑꯩꯒꯤ ꯃꯤꯡ ꯂꯟꯆꯦꯟꯕ ꯂꯟꯆꯦꯟꯕ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯂꯟꯆꯦꯟꯕ ꯒ꯭ꯔꯦꯁꯤ ꯇꯈꯦꯜꯃꯌꯨꯝ ꯍꯦꯜꯂꯣ ꯋꯥꯏ ꯍꯦꯜꯂꯣ ꯒ꯭ꯔꯦꯁꯤ ꯑꯃꯨꯛ ꯀꯨꯀꯤ ꯂꯥꯏ ꯃꯆꯤꯟ ꯊꯤꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯨꯀꯤ ꯅꯁꯣꯡ ꯀꯨꯀꯤ ꯅꯁꯣꯡ ꯅꯖꯥꯡ ꯅꯠꯇꯦ ꯅꯁꯣꯡ ꯁꯣꯔꯠ ꯍꯥꯞꯆꯜꯂꯒ ꯋꯥꯔꯜ ꯗꯦꯕꯣꯖꯤꯠ ꯍꯥꯏ ꯍꯦꯜꯂꯣ ꯗꯦꯕꯣꯖꯤꯠ ꯍꯦꯜꯂꯣ ꯀꯨꯀꯤ ꯅꯁꯥꯡ ꯑꯕꯗꯨꯜ ꯀꯨꯀꯤ ꯔꯖꯥꯛ ꯅꯁꯣꯡ ꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯕꯗꯨꯜ ꯔꯖꯥꯛ ꯀꯧꯕꯅꯤ ꯑꯗꯨꯗ ꯃꯦꯁꯦꯁ ꯇꯧꯔꯧꯅꯦꯅꯦ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇ ꯆꯪꯉꯣ ꯑꯗꯨꯒꯤꯗꯨꯒ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯇꯧꯔꯣ ꯑꯗꯨꯒꯩꯗꯣ ꯐꯖꯅ ꯍꯥꯏꯕꯅꯤ ꯐꯣꯟ ꯅꯝꯕꯔ ꯃꯌꯥꯏꯋꯥꯏꯗ ꯑꯦꯟ ꯑꯥꯔ ꯍꯥꯏꯕꯅꯤ ꯑꯦꯁ ꯀ꯭ꯔꯦꯁꯟ ꯍꯥꯏ ꯏꯆꯦ ꯍꯦꯜꯂꯣ ꯑꯦꯟ ꯑꯥꯔ ꯑꯦꯁ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯃꯦꯟ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯣ ꯅꯪꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯅ ꯂꯩꯔꯝꯗꯣꯔꯤꯕ ꯀꯔꯤ ꯃꯃꯤꯡ ꯄꯣꯠꯇ ꯊꯥꯡꯒꯠꯂꯤꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩ ꯐꯣꯇꯣ ꯊꯥꯒꯠꯂꯤꯕ ꯃꯃꯤꯡꯁꯦ ꯆꯞ ꯃꯥꯟꯅꯕ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ SONIA ꯍꯥꯏꯅ ꯏꯔꯒ CHANU ꯁꯣꯔꯠ ꯍꯥꯏꯅ ꯋꯥꯔꯜ ꯏꯌꯣꯕ ꯗꯦꯕꯣꯖꯤꯠ ꯍꯥꯎ ꯑꯥꯔ ꯌꯨ ꯗꯦꯕꯣꯖꯤꯠ ꯕꯨꯕꯣꯟ ꯃꯣꯍꯟ ꯁꯤꯡ ꯚꯥꯂꯥꯁꯨ ꯉꯔꯥꯡ ꯚꯥꯂꯥꯁꯨ ꯂꯥꯏꯚ ꯂꯥꯛꯇꯕꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯈꯪꯅꯤꯡꯉꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯕꯁꯦ ꯃꯥ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛ ꯍꯩꯇꯕ ꯂꯩꯅꯤ ꯁꯣꯔꯠ ꯋꯥꯔꯜ ꯀꯩꯅꯣ ꯑꯕꯗꯨꯜ ꯔꯖꯥꯛ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛ ꯍꯩꯇꯦꯗꯅꯅꯤ ꯊꯣꯛꯇꯦꯅꯦꯅꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯪ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯆꯪꯉꯦꯗꯅ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯗꯣ ꯆꯪꯉꯦꯗꯅ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁ ꯍꯥꯏꯅ ꯂꯩꯕꯗ ꯚꯤꯗꯤꯑꯣꯁꯇꯨꯒ ꯊꯦꯡꯉꯨ ꯑꯗꯨꯒ ꯂꯣꯏ ꯚꯤꯗꯤꯑꯣꯁ ꯍꯥꯏꯅ ꯂꯩꯔꯝꯒꯅꯦꯕ ꯚꯤꯗꯤꯑꯣꯁꯇꯨꯒ ꯊꯦꯡꯉꯣ ꯊꯦꯡꯉꯗꯨ ꯏꯟꯈꯠꯂꯨ ꯃꯊꯛꯇ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯊꯣꯛꯂꯛꯑꯅꯤ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯕ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯗ ꯄꯨꯊꯣꯛꯑꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯕꯗꯣ ꯆꯦꯅꯦꯜꯗꯨꯒ ꯍꯥꯟꯅ ꯊꯦꯡꯉꯣ ꯑꯕꯗꯨꯜ ꯔꯖꯥꯛ ꯎꯝꯃꯩ ꯑꯗꯩꯗꯤ ꯀꯃꯦꯟ ꯁꯥꯡꯉꯤꯅꯤ ꯃꯦꯝ ꯈꯪꯂꯛꯂꯛꯏꯅꯤ ꯌꯥꯝ ꯇꯣꯡꯕ꯭ꯔꯝ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯔꯗꯤꯀꯣ ꯇꯣꯡꯕ꯭ꯔꯝ ꯏꯕꯦꯌꯥꯏꯃ ꯗꯦꯕꯤ ꯑꯩꯈꯣꯏꯗꯤ ꯃꯩꯔꯥ ꯁꯪꯗꯒꯤ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯏꯪꯃꯟꯗꯨꯅ ꯐꯃꯨꯡꯗ ꯃꯣꯕꯥꯏꯜ ꯌꯦꯡꯕꯗ ꯃꯁꯤꯒꯤ ꯂꯥꯏꯚ ꯊꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯥꯒꯠꯆꯔꯤ ꯆꯍꯤ ꯃꯇꯥꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯩꯔꯥ ꯁꯪꯗꯩ ꯂꯥꯏꯚꯅꯤ ꯁꯪꯗ ꯉꯁꯤ ꯃꯩꯔꯥ ꯁꯪꯉꯒ ꯑꯁꯨꯛ ꯏꯪꯈ꯭ꯔꯁꯤꯒ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯁꯨꯃꯥꯏꯅ ꯌꯦꯀꯦꯠ ꯂꯤꯠꯂꯒ ꯂꯩꯔꯤꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯞꯊꯣꯔꯛꯀꯅꯨ ꯃꯤꯠꯁꯦ ꯄꯤ ꯇꯥꯒꯦ ꯇꯧꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯡꯁꯤꯒ ꯑꯁꯨꯛ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯒ ꯏꯃꯥꯁꯤꯡꯅ ꯁꯪꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯁꯤꯒꯤ ꯂꯃꯟꯁꯦ ꯑꯩꯈꯣꯏꯅ ꯇꯣꯟꯖꯟꯅ ꯂꯩꯔꯕꯅꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯏꯃꯥꯁꯤꯡꯕꯨ ꯑꯩꯅ ꯁꯤꯒꯤ ꯑꯦꯀꯥꯎꯟ ꯁꯤꯔꯣ ꯃꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯁꯤꯡꯅ ꯉꯁꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯔꯥꯝꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯌꯥꯝ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯃꯄꯣꯛꯁꯤ ꯄꯣꯛꯄꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯂꯃꯟꯁꯦ ꯀꯩꯗꯧꯉꯩꯗ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯑꯗꯣ ꯆꯍꯤ ꯃꯇꯥꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯍꯧꯖꯤꯛꯇ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯪꯗꯒꯤ ꯃꯩꯔꯥ ꯁꯪꯗꯒꯤ ꯃꯅꯤꯄꯨꯔ ꯆꯪꯕꯤꯔꯛꯏꯕ ꯗꯤꯌꯥꯔꯁꯣꯟ ꯑꯁꯦꯝ ꯀꯩ ꯑꯦꯁꯟ ꯀꯧꯗꯣꯏꯕ ꯈꯪꯗꯔꯦ ꯗꯤꯌꯥꯔꯁꯣꯟ ꯑꯁꯦꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯣ ꯊꯥꯒꯠꯆꯔꯤ ꯌꯦꯁ ꯆꯍꯤ ꯌꯦꯁ ꯃꯇꯥꯡ ꯑꯝꯇ ꯗꯤꯌꯥꯔꯁꯣꯟ ꯑꯁꯦꯝ ꯍꯥꯏꯕꯤꯔꯛꯎ ꯀꯧꯕ
ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯅꯦ ꯀꯞꯇ꯭ꯔꯣꯕ ꯑꯩꯅ ꯀꯞꯀꯟꯕꯅꯤ ꯁꯤ ꯌꯥꯝꯅ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯂꯨꯕꯗ ꯎꯅꯔꯛꯄ ꯏꯃꯥꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯍꯧꯖꯤꯛ ꯃꯩꯔꯥ ꯁꯪꯗꯤ ꯆꯪꯉꯛꯄꯇ ꯑꯩ ꯏꯃꯥ ꯑꯣꯏꯅ ꯀꯧꯖꯔꯒꯦ ꯑꯗꯣ ꯑꯩ ꯃꯅꯤꯄꯨꯔꯁꯦ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯊꯣꯛꯂꯛꯀꯦ ꯇꯧꯔꯤ ꯀꯔꯝꯕ ꯀꯦꯟꯗ꯭ꯔꯒꯤ ꯀꯔꯝꯕ ꯂꯝꯒꯤ ꯃꯩꯔꯥ ꯁꯪꯗꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ ꯇꯣꯃꯤꯅ ꯃꯩꯔꯥꯛꯄꯝ ꯏꯅꯥꯎ ꯆꯥꯛ ꯃꯇꯝ ꯆꯥꯅ ꯆꯥꯕꯤꯌꯨ ꯆꯥꯕꯅ ꯐꯩꯀꯣ ꯅꯁꯥ ꯁꯣꯛꯍꯜꯂꯛꯀꯅꯨ ꯀꯔꯤ ꯁꯣꯛꯍꯟꯕ ꯁꯣꯛꯂꯛꯀꯅꯤꯀꯣ ꯏꯅꯥꯎ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯨꯝ ꯆꯥꯏ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯏꯐ ꯁꯥꯟꯅꯁꯦꯅ ꯊꯣꯛꯂꯛꯄꯁꯦ ꯑꯩ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗꯁꯨ ꯊꯣꯛꯂꯛꯇꯔꯕꯅꯤꯅ ꯇꯣꯡꯒ꯭ꯔꯥꯝ ꯏꯕꯦ ꯌꯥꯏꯃ ꯗꯦꯕꯤ ꯊꯣꯛꯂꯛꯇꯨꯔꯕꯅꯤꯅ ꯂꯥꯏꯐꯁꯨ ꯍꯟꯗꯛ ꯈꯔꯅꯤꯗꯤ ꯂꯦꯞꯄꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯝꯗꯥꯏꯁꯦ ꯈꯔꯅꯤ ꯂꯥꯏꯐ ꯇꯧꯒꯦꯅ ꯂꯥꯏꯐꯇꯨ ꯀꯨꯏꯔꯦ ꯂꯥꯏꯐ ꯁꯥꯟꯅꯗꯕ ꯈꯔꯅꯤ ꯂꯥꯏꯐ ꯇꯧꯔꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯑꯩ ꯈꯔ ꯂꯧꯖꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯑꯁꯤ ꯂꯥꯏꯐꯁꯦ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯒꯅꯤ ꯁꯤ ꯃꯣꯠꯁꯤꯃꯇꯪ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯔꯛꯏꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯒꯤ ꯏꯔꯥꯡꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯅꯦꯅꯦ ꯃꯣꯠꯁꯦ ꯑꯩ ꯑꯃꯇꯪ ꯈꯪꯗ꯭ꯔꯦꯗ ꯑꯝꯇꯪ ꯅꯦꯅꯦ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯣꯔꯦꯟ ꯑꯩ ꯍꯣꯏ ꯅꯪꯒꯤ ꯍꯣꯏ ꯏꯟꯁꯇꯥꯗꯣ ꯍꯣꯏ ꯑꯩ ꯁꯝꯃꯛꯀꯦ ꯅꯪꯒꯤ ꯏꯟꯁꯇꯥꯗꯣ ꯀꯔꯤ ꯐꯣꯇꯣꯒ ꯍꯥꯞꯄ꯭ꯔꯣ ꯀꯔꯤ ꯊꯝꯒꯦ ꯍꯥꯏꯈ꯭ꯔꯣꯕ ꯑꯩ ꯅꯝꯕꯔꯗꯣ ꯁꯝꯃꯛꯀꯦ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯗꯧꯕꯒꯤ ꯍꯥꯏꯈ꯭ꯔꯣ ꯃꯩꯇꯩꯔꯣꯟꯗ ꯑꯃꯅꯤ ꯈꯔ ꯂꯣꯏꯁꯟ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯒꯦꯁꯦ ꯑꯕꯗꯨꯜ ꯅꯝꯕꯔꯗꯣ ꯃꯋꯥ ꯂꯧꯗꯦ ꯀꯨꯀꯤ ꯀꯅꯥ ꯀꯔꯝ ꯃꯋꯥ ꯂꯧꯗꯦ ꯇꯧꯇꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩ ꯊꯕꯛ ꯈꯇꯪ ꯀꯟꯖꯩꯀꯣ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯁꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯄꯥꯏꯍꯧꯗ꯭ꯔꯒꯁꯨ ꯑꯩ ꯇꯨꯡꯗ ꯑꯃꯨꯛ ꯐꯣꯟꯗꯣ ꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯃꯇꯝꯗꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏꯒꯤ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤ ꯑꯗꯨ ꯅꯠꯇꯕ 57 years ꯁꯨꯔꯦ ꯃꯥꯁꯦ ꯄꯣꯂꯤꯇꯤꯛꯁꯇꯁꯨ ꯈꯇꯪ ꯌꯥꯎꯖꯔꯤ ꯑꯃ ꯃꯌꯥꯝ ꯄꯥꯁꯣꯏꯒꯤꯅꯤ ꯌꯥꯎꯔꯤꯕꯅꯤꯅꯀꯣ ꯄꯥꯁꯣꯏꯒꯤ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯇꯪ ꯁꯪꯗꯦꯕ ꯄꯥꯁꯣꯏ ꯄꯥꯔꯠ ꯀꯌꯥꯒꯤꯅꯣ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯀꯩ ꯃꯤꯡ ꯍꯥꯏꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯇꯣꯡꯒ꯭ꯔꯥꯝ ꯏꯕꯦ ꯗꯦꯕꯤ ꯊꯣꯡꯒ꯭ꯔꯥꯝ ꯏꯕꯦꯝꯃ ꯏꯕꯦ ꯌꯥꯏꯃ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦꯀꯣ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯝꯕꯔꯗꯣ ꯏꯕꯦ ꯌꯥꯏꯃ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯄꯥꯁꯣꯏ ꯄꯥꯔꯠ ꯀꯌꯥꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯥꯔꯒꯗꯤ ꯏꯃꯥ ꯎꯅꯕ ꯑꯝꯇ ꯂꯥꯛꯆꯒꯦ ꯃꯩꯇꯩꯔꯣꯟ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯏꯔꯣ 8 ꯑꯗꯨꯒ ꯏꯔꯣꯅꯤꯗ 00 ꯏꯔꯣꯀꯣ 8 ꯏꯔꯣ 00 ꯏꯔꯣ 25 ꯏꯔꯣ 25 이러봐 95 이러 25 ꯂꯣꯏꯔ 95니 20 머리 ꯂꯣꯏꯔꯛꯄꯗꯀꯣ 2가 0가 ꯗ ꯂꯥꯁꯀꯤꯗꯣ 4 ꯐꯖꯅ ꯃꯊꯛꯇꯩ ꯍꯥꯏꯔꯛꯑꯣ ꯑꯃꯨꯛꯀ ꯈꯪꯉꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯃꯤ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯅꯤ ꯑꯗꯨꯝ ꯁꯤꯔꯤꯌꯁ ꯅꯥꯏꯅ ꯍꯥꯏꯗꯧꯕ ꯍꯥꯏꯔꯒꯦꯀꯣ 8 00 24 ꯆꯨꯝꯕ꯭ꯔꯥ 700 ꯏꯪꯂꯤꯁꯇ ꯍꯥꯏꯔꯣ ꯃꯔꯣꯗꯤ ꯍꯥꯏꯔꯒꯦꯀꯣ 70025955204 ꯑꯃꯨꯛ ꯍꯥꯏꯔꯛꯑꯔꯣꯏꯒꯦ ꯑꯩ ꯑꯕꯗꯨꯜ ꯅꯪꯅ ꯍꯥꯏꯕꯩꯗꯃꯛꯇ ꯑꯩ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯖꯤꯜꯂꯛꯑꯕꯅꯤꯅꯀꯣ ꯃꯅꯤꯄꯨꯔ ꯍꯣꯏ ꯇꯧꯔꯛꯀꯦ ꯀꯀꯥꯒꯤ ꯑꯦꯀꯥꯎꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯀꯣ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯗꯤꯌꯥꯔꯁꯣꯟ ꯑꯁꯦꯝ ꯍꯣꯏ ꯇꯧꯔꯛꯀꯦ ꯅꯦꯅꯦ ꯑꯩ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯦꯝꯕꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯞꯅ ꯂꯩꯔꯨꯔꯦ ꯅꯦꯅꯦ ꯀꯅꯥꯅꯣ ꯑꯕꯗꯨꯜ ꯑꯣ ꯅꯝꯕꯔꯗꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯇꯗꯤ ꯅꯝꯕꯔꯁꯦ ꯁꯨꯃꯥꯏꯅ ꯄꯤꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨ ꯑꯁꯤꯒ ꯑꯣꯏꯔꯒꯁꯨ ꯄꯤꯔꯒ ꯀꯊꯛꯈ꯭ꯔꯥ ꯎꯝ ꯄꯤꯔꯒ ꯑꯗꯨ ꯑꯣꯏꯔꯒꯁꯨꯀꯣ ꯍꯥꯏꯄꯤꯔꯣ ꯑꯩꯅ ꯍꯥꯏꯔꯖꯥꯔꯦ ꯅꯪ ꯈꯪꯉꯝꯃꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯥꯏꯅ ꯑꯩꯅ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯆꯥꯎꯊꯣꯛꯆꯕ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯑꯗꯨꯅ ꯆꯥꯎꯊꯣꯛꯆꯩ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏ ꯈꯟꯅꯩ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯐꯣꯟꯗꯣ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯧꯅꯒꯗꯕ ꯃꯇꯥꯡꯗ ꯐꯣꯟ ꯇꯧꯕꯤꯌꯨ ꯑꯩ ꯑꯗꯨ ꯅꯠꯇꯕ ꯒ꯭ꯔꯨꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯞꯄꯤ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝꯗꯨꯒꯤ ꯃꯦꯁꯦꯖ ꯑꯃ ꯌꯦꯡꯕꯗ ꯑꯩ ꯐꯣꯟ ꯊꯥꯡꯒꯠꯄ ꯁꯪꯗꯕ ꯊꯕꯛ ꯀꯟꯕ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯏꯖꯥꯇꯤ ꯏꯐꯨꯔꯨꯞ ꯏꯅꯥꯠꯀꯤ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗꯇ ꯐꯣꯟ ꯇꯧꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯖꯔꯒ ꯀꯀꯥꯒꯤ ꯔꯤꯀ꯭ꯋꯦꯁ ꯃꯤꯡ ꯀꯩ ꯇꯧꯖꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯕꯤꯀꯥꯁ ꯀꯧꯔꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯄꯥꯁꯣꯏꯗꯒꯤ ꯏꯃꯥꯗ ꯂꯩꯕ ꯇꯥꯔꯗꯤ ꯑꯝꯇ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯆꯦ ꯇꯣꯝꯕꯤ ꯂꯩꯔꯤꯕ ꯑꯝꯇ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯏꯆꯦ ꯇꯣꯝꯕꯤꯁꯨ ꯌꯥꯝ ꯀꯨꯏ ꯁꯥꯟꯅꯔꯦꯀꯣ 11:30 ꯁꯥꯟꯅꯁꯤ ꯏꯆꯦ ꯇꯣꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯁꯨꯃꯥꯏꯅ ꯏꯃꯥꯁꯤꯡꯅ ꯂꯥꯛꯄꯗꯣ ꯑꯗꯣ ꯏꯃꯥꯅ ꯍꯧꯖꯤꯛꯀꯤ ꯄꯥꯁꯣꯏꯗꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯝꯇ ꯀꯃꯦꯟ ꯇꯧꯕꯤꯔꯣ
56 ꯍꯥꯏꯔꯕꯗꯤ ꯏꯃꯥꯅ ꯍꯜꯂꯦ ꯑꯩꯉꯣꯟꯗꯒꯤ ꯃꯅꯤꯄꯨꯔ ꯅꯥꯏꯁ ꯅꯦꯝ ꯀꯥꯀꯥ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯌꯥꯝ ꯀꯨꯏ ꯁꯥꯟꯅꯔꯣꯏꯀꯣ ꯄꯨꯡ 11 ꯈꯛꯇꯪ ꯁꯥꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ 이제 ꯅꯪ ꯂꯩꯔꯒꯗꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯅꯤꯗ 12 ꯃꯈꯥꯏ ꯇꯥꯔꯁꯨ ꯍꯣꯏ ꯀꯩꯁꯨꯝ ꯍꯣꯏ ꯅꯠꯇꯦ ꯅꯨꯡꯁꯤꯀꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯏꯪꯈ꯭ꯔꯁꯤꯒ ꯃꯩꯔꯥ ꯁꯪꯗꯤ ꯆꯪꯉꯛꯏꯅꯦ ꯆꯉꯥ ꯍꯥꯏꯕꯁꯦ ꯃꯣꯕꯥꯏꯜ ꯍꯥꯡꯕꯗ ꯂꯥꯏꯕ ꯌꯥꯏ ꯂꯩꯔꯤꯕꯣ ꯀꯅꯥ ꯀꯅꯥ ꯑꯝꯇ ꯃꯤ ꯀꯌꯥ ꯂꯩ ꯃꯤ 33 ꯑꯣ ꯃꯤ ꯀꯅꯥ ꯀꯅꯥ ꯃꯌꯥꯝ ꯀꯅꯥ ꯂꯩꯕ ꯑꯝꯇ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯥꯁꯋꯥꯏ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯔꯝꯗꯔꯦ ꯄꯥꯔꯠ ꯀꯌꯥꯗꯩꯅꯣ ꯄꯥꯔꯠ ꯍꯥꯏꯔꯝ ꯌꯥꯎꯗꯦ ꯃꯥꯏꯁꯦ ꯑꯐꯕ ꯔꯤꯚ꯭ꯌꯨ 57 ꯄꯥꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯂꯥꯡꯖꯤꯡ ꯃꯈꯥ ꯂꯩꯀꯥꯏꯒꯤꯅꯤ ꯂꯥꯡꯖꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯎꯝ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯕꯗꯨꯗꯣ ꯁꯤꯁꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯀꯥꯟꯅꯕ ꯄꯤꯁꯛ ꯄꯤ ꯌꯥꯅꯤ ꯑꯗꯨꯃꯥꯏꯅ ꯄꯥꯛꯅ ꯂꯧ ꯂꯥꯡꯖꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯄꯥꯔꯠ ꯀꯩꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯡꯖꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯕꯀꯣ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯇꯣꯝꯕꯤ ꯅꯥꯄꯝ ꯂꯥꯜ ꯇꯣꯝꯕꯤ ꯅꯥꯃꯩꯔꯥꯛꯄꯝ ꯂꯥꯜꯁꯤꯗꯤ ꯇꯥꯏꯕꯪ ꯖꯤꯕꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯦ ꯏꯕꯨꯙꯧ ꯏꯕꯦꯟꯊꯧꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯥꯏꯕꯤꯔꯣ ꯅꯤꯖꯔꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯁꯣꯏꯗꯅ ꯁꯦ ꯈꯥꯏꯗꯔꯛꯀꯅꯤ ꯑꯗꯣ ꯉꯁꯤ ꯀꯨꯀꯤ ꯃꯤꯅꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯀꯤ ꯃꯤꯅꯥꯏ ꯃꯣꯏꯅ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯀꯨꯀꯤ ꯃꯤꯅꯥꯏ ꯃꯣꯏꯅ 1993ꯗ ꯃꯣꯏ ꯃꯊꯤꯕꯣꯡ ꯆꯥ ꯐꯪꯗꯅ ꯊꯣꯛꯂꯛꯄ ꯃꯣꯏꯅꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯈꯇꯪꯗꯤ ꯀꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ 93 ꯏꯃꯥꯁꯤꯡꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ 93 ꯅꯥꯒꯥꯂꯦꯟꯗꯩ ꯊꯤꯜꯂꯒ ꯑꯗꯣ ꯃꯣꯏꯅ ꯉꯁꯤ ꯃꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯗꯨꯛ ꯑꯆꯧ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯁ꯭ꯅꯥꯏꯄꯔꯗꯒꯤ ꯕꯣꯝꯗꯒꯤ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯃꯌꯥꯝꯅ ꯃꯣꯏꯅ ꯂꯩꯅ ꯑꯩꯈꯣꯏꯗ ꯃꯤꯇꯩꯗ ꯂꯥꯟ ꯇꯧꯔꯛꯏꯕꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯗꯕꯅ ꯃꯣꯏꯅ ꯑꯁꯤ ꯄꯥꯏꯁꯨ ꯄꯥꯏꯗꯕ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯍꯦꯟꯖꯜꯂꯛꯄ ꯉꯝꯗꯦꯕ ꯑꯗꯣ ꯃꯊꯧ ꯇꯥꯔꯒꯗꯤ ꯃꯤꯇꯩ ꯂꯩꯔꯤꯕ ꯃꯤꯇꯩ ꯅꯨꯡꯁꯥ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯈꯪꯍꯜꯂꯛꯄ ꯃꯇꯝ ꯂꯥꯛꯄꯗꯅꯦ ꯑꯁꯤ ꯂꯥꯟꯁꯦ ꯂꯣꯏꯁꯟꯕꯗ ꯃꯤꯇꯩ ꯅꯨꯡꯁꯥ ꯃꯌꯥꯝꯅ ꯅꯨꯃꯤꯠ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯂꯣ ꯑꯕꯗꯨꯜ ꯔꯖꯥꯛ ꯑꯩ ꯍꯧꯅ ꯇꯥꯍꯧꯗꯔꯦ ꯂꯝꯆꯠ ꯂꯣ ꯑꯃꯁꯨꯡ ꯇꯥꯍꯧꯗ꯭ꯔꯁꯨ ꯃꯅꯤꯡ ꯍꯟꯖꯜꯂꯨ ꯇꯛ 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 ꯂꯣ ꯏꯁꯀꯤꯞ ꯃꯅꯤꯡ ꯑꯃꯁꯨꯡ ꯍꯟꯖꯜꯂ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯍꯧꯅ ꯂꯝꯆꯠꯁꯦ ꯑꯁꯤ ꯀꯔꯤꯅꯣ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏꯅ ꯂꯣꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯤꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯉꯁꯤꯁꯨ ꯍꯥꯟꯅꯗꯒꯤꯁꯨ ꯂꯥꯜꯂꯛꯇꯦ ꯍꯧꯖꯤꯛꯁꯨ ꯂꯥꯟꯗꯦ ꯇꯨꯡꯗꯁꯨ ꯂꯥꯜꯂꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯟꯁꯦ ꯋꯥꯡ ꯂꯥꯟꯊꯣꯛꯇꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯤꯇꯩ ꯃꯌꯥꯝꯅ ꯄꯟꯁꯦ ꯀꯥꯏꯔꯛꯑꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯗ ꯅꯣꯡꯃꯗ ꯂꯣꯏꯒꯗꯕ ꯂꯥꯟꯅꯤ ꯑꯁꯤ ꯂꯥꯟꯁꯦ ꯑꯕꯗꯨꯜ ꯔꯖꯥꯛ ꯍꯣꯔꯦꯟ ꯂꯩꯅꯦ ꯅꯪꯒꯤꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯁꯔꯁ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯄꯤꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯄꯤꯔꯔꯣꯏꯒꯦ ꯑꯇꯩ ꯋꯥꯔꯧꯒꯅꯨ ꯍꯧꯖꯤꯛ ꯅꯝꯕꯔ ꯄꯤꯈꯤꯕꯗꯣ ꯅꯪ ꯃꯅꯤꯡꯂꯣꯝꯗ ꯏꯁꯀꯤꯞ ꯇꯧ ꯃꯅꯤꯡꯗ ꯕꯦꯛ ꯍꯟꯗꯣꯛ ꯕꯦꯛ ꯋꯥꯔꯗ ꯇꯧꯊꯣꯛꯑꯒ ꯌꯦꯡꯉꯨ ꯐꯪꯒꯅꯤ ꯅꯝꯕꯔꯗꯣ ꯃꯤꯅꯤꯠ 10ꯃꯨꯛ ꯕꯦꯛ ꯋꯥꯔꯗ ꯇꯧꯊꯣꯛ ꯃꯅꯤꯡ ꯍꯜꯂꯨ ꯇꯛ 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 ꯃꯦꯜꯂ ꯃꯅꯤꯡ ꯍꯜꯂꯨ ꯖꯣꯁ 10 ꯃꯤꯅꯤꯠꯃꯨꯛ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯣꯏ ꯃꯁꯤꯗ ꯃꯄꯨ ꯏꯕꯨꯡ ꯑꯕꯗꯨꯜ ꯏꯅꯥꯎ ꯅꯪꯒꯤ ꯈꯟꯕꯗ ꯂꯥꯏꯐꯁꯤꯒ ꯅꯝꯕꯔ ꯄꯤꯔꯒ ꯅꯪꯅ ꯅꯝꯕꯔ ꯂꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯧꯔꯥꯝꯕꯤꯕꯤ ꯅꯨꯡꯉꯥꯏꯇꯦꯗ ꯑꯃꯗꯤ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯀꯦ ꯇ꯭ꯔꯨ ꯀꯣꯂꯔꯗ ꯃꯤꯡ ꯆꯣꯡꯊꯣꯔꯛꯀꯅꯤ ꯃꯗꯨꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯍꯣꯏ ꯏꯆꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯄꯥꯁꯣꯏꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯎꯝ ꯍꯣꯏ ꯏꯆꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯇꯧꯕꯤꯔꯛꯎ ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯧꯔꯤ ꯏꯆꯦ ꯇꯥꯡ 15 ꯅꯠꯇ꯭ꯔ ꯇꯥꯡ 13 ꯊꯣꯛꯂꯛꯀꯅꯤ ꯏꯆꯦ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯥ ꯃꯌꯥꯝ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯤꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯒ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯗꯣ ꯏꯃꯥꯁꯤꯡꯅ ꯑꯩꯒꯤ ꯏꯆꯦꯁꯤꯡ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯒꯤ ꯉꯁꯤ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯄꯤꯕꯤꯔꯛꯑꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯎꯅꯁꯤꯒ ꯍꯥꯏꯔꯛꯄꯁꯦ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯄ ꯑꯃ ꯄꯣꯛꯏ ꯃꯤ 30 ꯀꯅꯥ ꯂꯩꯒꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯌꯥꯎꯔꯗꯤ ꯇꯧꯕꯤꯔꯣ ꯀꯃꯦꯟ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯤꯔꯛꯑꯣ
Kana leirige comment tabiro Abdul Raza nang leiribo comment tawro มีคนชอบมาตัวเลย Abdul Raza nang leiribo comment tawro Moidi wen ba thale ga Abdul Raza si khanbada nungai traba akhoi manaki oile le me ba Abdul Raza si su se mitei pangani chinau mayam le ba khoi manaki oile le me mana phone number sum hai le aina Manipur sakani hai duga Abdul Raza leiribo comment tabiro ราจัก Razak ai ro hoi ba leiribo comment tabiro ไปชาปีเก้ไปชาเก้ฉันรวยเลยมั้ง Loi Manipur sakani amada masu paisa khara hapsarake kam mating khara tawrake adu tawrake aina sum khallibo ko aramai chinau singdo amtang unarake saksa amtang chaminage moina leiriba mayam do amtang puna makau na ngamdraga su amani khatang ฉัน unazarake บินขราจัลละมีขราจัลละจัลละอุณาไปยังไง aduga asum admaina nusina haibira ibado ko ando karigumba piraktarsu kisum nate ko aina piro haibi wai nate aduna aina mamang su video ani hum semgi akoi relief kam ni ima singna nariba wariba singdo aduga su aina phone pay happy aigi phone pay hapte moina aigi phone pay hapasu yani haire yaba ando aina aigi phone pay hapte moigi sum moigi phone pay hapkibani aduga aigi oiba number hojiki aina piriba number 7002595204 asi phone pay leibani นี่นี่ฉันกว่าใครหน่อยฉันกว่าหลักเองสิ Abdul Raza nang hai nang phone number hai do iro se hai rakise องค์กา leibo leiraga เล di ย hai เลยเลย leibra hairo ra hairo ando phone ai kare kana gumba pukchen chawba singna kari gumba kamya kaino asum phone pay da happy ra di ai video da minga adu gi happy reiba ming duga leifam duga ai ina chatpa mafam da aina piram mafam do adu mafam duga minga leifam ga ai soidana video do sum thanga charake kana na pirapono kana na hapapano ai do ai kanam dagi ai pesa aina pesa khairaga chapanate kanam dagi pesa lawraga chapanate ai isage lana aina isa chachabani ai chinau khara unajage na isa na chachabani kana gumba ama dagi ngasi hujik phawo pesa kana gumba mana piraktri kana gumba ama dagi lawde asum wari se haine rakpadu sum haibani koi chinau mayam lana khanbi ganu asum live siga sangaga live siga lakpiraga mateng khara tawjage Manipur sakani haibadu adwaina hairakpaduga ko asum aina haibani ando nahan aina Manipur sakani haibada Manipur ina omna masu paisa khara pirake flight ticket to oina khara sum hapu dmai haireba aduga aina hai yam nuksi dmai haibirapa karigumba ai hujikti kana gumba dai lupa ma lawdiri isana chachage aina thoga thokpani adu lawba taragadi ai sum phone pay hapakane phone pay pirake aduga sum tobiro adu minga leifamgo loina loina na hai tobiro whatsapp ta ina haibane ba series na ina se iro se 700 2595 yare ko ông có hay rồi 700255204 tong gina mera kom inong na la di kana la ka doi no ichani pa do keno to bani na ma lariki khara lepa yadrabani na ado akhoi gi mapa le horani ado ai la ani loina na ai gi naul pm la ani do airport ta di mi jame airport ta khoi chinau me ma liram gani chinau singduga asum la ani samuro dei su la kani chinau nambol dei la kani wangoi dei la kani uripok ta gi la kani thobal dagi la kani nambol dagi la kani chinau me am la kani di pora bigi emi kun kuntra la kani loina ba koin loina ba no di ai am ya la phangin ne ai ya hoi adu phone pay lei bani chinau me am do Abdul Raza nang de ai subscriber ama samuro dagi mitei pangal yam no siba mitei pangal inaw ama lei adu duga nanga khangna halake ko masu angang ni chahi yam diri chahi kun ngi manung da leiram ngani masu do Abdul Raza inaw ai mamang do sai jagre hoi nong phadok sum wari nga sana bai di sana si adu oraga
ꯌꯥꯝ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯑꯕ ꯑꯩ ꯂꯧꯈꯠꯄ ꯉꯝꯗꯕꯁꯨ ꯌꯥꯏ ꯋꯥꯔꯧꯕꯤꯒꯅꯨ ꯊꯕꯛ ꯈꯇꯪ ꯀꯟꯖꯩꯌꯦꯕꯀꯣ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯏꯖꯥꯇꯤ ꯏꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯋꯥꯔꯤ ꯇꯥꯟꯅꯕꯒꯤ ꯋꯥꯔꯤ ꯇꯥꯟꯅꯕꯒꯤ ꯏꯄ꯭ꯔꯨꯞ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯖꯥꯇꯤꯒꯤꯗꯃꯛꯇ ꯏꯅꯥꯠꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯇꯥꯟꯅꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯩꯁꯨ ꯑꯩꯒꯤ ꯊꯥꯛꯇ ꯑꯉꯝꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯑꯩ ꯁꯨꯝ ꯇꯧꯖꯒꯦ ꯄ꯭ꯔꯤꯌꯥ ꯗꯦꯕꯤ ꯅꯦꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯍꯣꯖꯥꯏꯗꯒꯤꯅꯤ ꯇꯣꯝꯕꯤꯅ ꯃꯩꯔꯥꯛꯄꯝ ꯏꯅꯥꯎ ꯑꯩ ꯌꯥꯝ ꯆꯥꯛꯑꯦ ꯃꯤ ꯑꯩꯁꯨ ꯂꯩꯔꯗꯤ ꯆꯥꯛꯑꯦ ꯎꯝ ꯆꯥꯛꯏ ꯃꯤ ꯑꯩꯁꯨ ꯂꯩꯔꯗꯤ ꯏꯅꯥꯎꯕꯨ ꯑꯣꯛꯄ ꯁꯣꯏꯗꯅ ꯀꯩꯁꯨꯝ ꯂꯥꯛꯀꯅꯤ ꯀꯥꯏꯗꯦ ꯏꯆꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯥ ꯏꯆꯦ ꯀꯩꯅꯣ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯏꯆꯦ ꯃꯦꯂꯥ ꯆꯠꯀꯅꯦꯅ ꯆꯠꯄꯤꯔꯨꯔꯣ ꯑꯩ ꯑꯃꯨꯛꯀꯁꯨ ꯁꯨꯝ ꯂꯥꯛꯈꯤꯗꯣꯏꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯎꯅꯁꯤ ꯏꯆꯦꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯁꯤꯃꯨꯛ ꯍꯦꯟꯅ ꯑꯆꯧꯕ ꯑꯩꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯁꯤꯒꯤ ꯍꯦꯟꯅ ꯑꯆꯧꯕꯁꯦ ꯀꯔꯤꯅꯣ ꯑꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯁꯤꯅ ꯑꯩꯒꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯆꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯃꯩꯔꯥ ꯁꯪꯗꯩ ꯆꯪꯉꯛꯄ ꯏꯃꯥꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯌꯥꯝꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡꯅꯤ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯕꯥꯛꯇ ꯀꯪꯂꯩꯄꯥꯛꯇ ꯏꯃꯥ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏꯅ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯂꯃꯟ ꯇꯣꯟꯁꯤꯟꯅ ꯑꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯏꯃꯥꯁꯨ ꯁꯣꯏꯗꯅ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯕ ꯇꯥꯔꯗꯤ ꯏꯃꯥ ꯃꯅꯥꯛꯇꯁꯨ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯇꯣꯝꯕꯤꯅ ꯃꯩꯔꯥꯛꯄꯝ ꯊꯦꯡꯀ꯭ꯌꯨ ꯏꯆꯦꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯕꯗꯨꯜ ꯔꯖꯠ ꯍꯥꯏꯔꯣ ꯔꯖꯥ ꯍꯥꯏꯔꯣ ꯔꯖꯛ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤꯅꯤꯠ 10 ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯗ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯁꯨ ꯁꯨꯝ ꯄꯣꯊꯥꯅꯔꯁꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤꯁꯨ ꯀꯌꯥ ꯃꯤ 10ꯂꯣ ꯃꯤ 36 ꯂꯩ ꯄ꯭ꯔꯤꯌꯥ ꯗꯦꯕꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯅꯦꯅꯦ ꯍꯣꯏꯗꯤ ꯍꯣꯖꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯃꯅꯤꯄꯨꯔ ꯑꯁꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯀꯣ ꯇꯧꯕꯇꯕꯨ ꯍꯥꯏꯒꯗꯕꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯏꯅꯥꯠ ꯀꯪꯂꯩꯄꯥꯛꯇꯒꯤ ꯑꯍꯦꯟꯕ ꯏꯔꯝꯗꯝꯗꯒꯤ ꯑꯍꯦꯟꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯈꯤꯕ ꯃꯐꯝꯁꯦ ꯑꯁꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏꯅ ꯆꯠꯂꯀꯥꯟꯗ ꯑꯗꯨꯒ ꯐꯪꯉꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯂꯩꯔꯤꯕꯁꯦ ꯃꯥꯒꯤ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯕꯗꯀꯣ ꯃꯥꯒꯤ ꯑꯃ ꯐꯥꯎꯅ ꯃꯅꯤꯄꯨꯔꯒ ꯀꯪꯂꯩꯄꯥꯛꯀ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯆꯥꯡꯗꯝꯅꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯀꯪꯂꯩꯄꯥꯛ ꯁꯅꯥ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯁꯤꯒꯤ ꯑꯍꯦꯟꯕꯗꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯣ ꯉꯥꯏꯍꯥꯛꯀ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯤꯅꯤꯠ 10 ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯥ ꯃꯌꯥꯝ ꯂꯩꯔꯤꯕ ꯂꯥꯏꯐꯁꯤ ꯃꯄꯨꯡ ꯐꯥꯍꯜꯂꯤꯕ ꯃꯌꯥꯝ ꯉꯁꯤ ꯄꯨꯝꯅꯃꯛꯄꯨ ꯂꯣꯟ ꯑꯃꯨꯛꯀꯁꯨ ꯇꯥꯟꯅꯕ ꯍꯟꯅ ꯃꯤ ꯊꯥꯒꯠꯆꯔꯤ 87 ꯂꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯊꯥꯔꯀꯥꯟꯗ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯂꯥꯏꯐ ꯃꯄꯨꯡ ꯐꯥꯍꯟꯕꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯃꯄꯨꯡ ꯐꯥꯍꯜꯂꯒ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠ ꯊꯥꯗꯕꯤꯔꯛꯄ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯩꯅ ꯃꯌꯥꯝꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯁꯨꯝ ꯊꯧꯅꯥ ꯃꯤ ꯂꯤꯡꯖꯦꯜ ꯍꯥꯞꯄꯤꯌꯨ 100 ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥꯁꯤꯡꯗ ꯍꯥꯏꯖꯒꯗꯕꯗꯤ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯒ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯦꯁꯦꯖ ꯇꯧꯒꯅꯦꯕꯁꯦ ꯑꯝꯇꯪ ꯂꯥꯏꯐꯁꯤꯒ ꯑꯝꯇ ꯀꯃꯦꯟ ꯑꯝꯇ ꯇꯧꯕꯤꯔ ꯍꯥꯏꯕꯤꯔꯝꯃꯨ ꯇꯣꯝꯕꯤꯅ ꯃꯩꯔꯥꯛꯄꯝ ꯏꯅꯥꯎ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯉꯒꯦ ꯀꯅꯥꯅꯣꯝꯇ ꯊꯥꯡꯉꯣ ꯀꯩ ꯃꯥꯅꯤ ꯀꯅꯥꯅꯣ ꯏꯔꯤꯁꯦ ꯑꯗꯨ ꯔꯖꯥ ꯈꯣꯏꯅꯤ ꯊꯥꯡꯂꯣ ꯂꯥꯛꯑꯦ ꯍꯜꯂꯣ 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 ꯇꯥꯗ꯭ꯔꯕꯣ ꯃꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯅꯦꯠ ꯌꯥꯗꯦ ꯊꯝꯃꯣ ꯐꯣꯟ ꯑꯃ ꯇꯧꯔꯝꯕ ꯍꯧꯖꯤꯛꯀꯤ ꯑꯕꯗꯨꯜ ꯍꯥꯏꯕ ꯑꯉꯥꯡꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯇꯧ ꯀꯔꯤ ꯃꯤ 113 ꯂꯩ ꯃꯥꯏ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯜꯂꯣ ꯑꯕꯗꯨꯜ ꯍꯦꯜꯂꯣ ꯑꯕꯗꯨꯜ ꯏꯅꯥꯎꯔꯣ ꯑꯣ ꯍꯣꯏ ꯅꯝꯕꯔꯁꯦ ꯑꯁꯨꯝ ꯁꯦꯞ ꯇꯧꯁꯜꯂꯒꯦ ꯑꯩꯁꯨ ꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯍꯥꯏꯕ ꯅꯦꯠ ꯑꯃꯨꯛ ꯌꯥꯗꯦ
ꯑꯣ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯂꯩꯔꯤꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗꯇꯅꯤ ꯍꯥꯏꯔꯣ ꯕꯦꯡꯒ꯭ꯂꯣꯔꯗꯅꯤ ꯍꯥꯏꯔꯣ ꯑꯣ ꯍꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯥꯟꯅꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯧꯔꯣꯀꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯍꯧꯖꯤꯛ ꯅꯦꯠꯁꯦ ꯈꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯨꯝ ꯇꯧꯔꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯥꯟꯅꯁꯦꯕ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯊꯝꯃꯦ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯍꯌꯦꯡ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯧꯔꯣ ꯁꯥꯟꯅꯁꯤ ꯍꯧꯖꯤꯛꯀꯤ ꯑꯕꯗꯨꯜ ꯔꯖꯥꯛ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯑꯗꯨꯅꯤ ꯇꯧꯔꯛꯑꯝꯃꯤꯁꯦ ꯑꯁꯤꯁꯨ ꯃꯥꯁꯨ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯝ ꯄꯣꯛꯑꯕ Tonggram Ibeyama Devi. Tonggram Ibeyama Devi. Good luck, good night, sweet dream. ꯍꯣꯏ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯃꯪ ꯐꯔꯁꯤ Samson B. Hi, how is it? ꯍꯦꯜꯂꯣ ꯁꯝꯁꯟ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ Ichang na try thui le kunni thoi. Ano wisino ya di subscribe tausanbiramu. Akogi thanglaba video khudingi yengbiu. Mayamgi yaning yaningdaba comment thadabirau. ꯑꯁꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯡꯖꯤꯡ ꯃꯌꯥꯡ ꯂꯥꯡꯖꯤꯡꯒꯤꯗꯣ ꯂꯩꯔꯤꯕꯣ ꯅꯠꯇ꯭ꯔ ꯀꯃꯦꯟ ꯇꯧꯔꯝꯃꯤꯗꯣ Gita Bosini Bosalai. Hi, ise hojikta thengnai. ꯍꯣꯏ ꯑꯩ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯄꯨꯡ 2 ꯐꯥꯔꯦ ꯇꯧꯕ ꯂꯥꯏꯚꯁꯦ ꯃꯨꯊꯠꯂꯒꯦ ꯇꯧꯕ ꯑꯩꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯈꯤꯕꯅꯤ ꯉꯥꯛꯇꯪ ꯃꯃꯥꯡꯗ ꯂꯥꯏꯚꯇ ꯁꯨꯝ PM Wahidur Rahman. Hi, nene kay lamdaino. ꯍꯦꯜꯂꯣ ꯋꯥꯍꯤꯗꯨꯔ ꯔꯍꯃꯥꯟ ꯑꯩꯗꯤ ꯍꯣꯖꯥꯏꯗꯒꯤꯅꯤ ꯅꯪ ꯀꯩ ꯂꯝꯗꯒꯤꯅꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯒꯜꯒ ꯃꯤꯇꯩꯒꯅ ꯍꯟꯗꯛꯀꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯃ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯃꯦꯁꯦꯖꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯒꯜ ꯃꯤꯇꯩ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤꯑꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤ ꯏꯐꯨꯔꯨꯞ ꯀꯟꯕꯒꯤ ꯃꯇꯝꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯁꯤꯒꯤꯁꯤꯒ ꯌꯦꯛꯅꯕꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯪꯉꯛꯏꯕꯁꯦ ꯀꯅꯥꯅꯣ Abdullah Phangre nene number. ꯍꯣꯏ ꯑꯕꯗꯨꯜ ꯔꯖꯥꯛ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯟꯃꯤꯟꯅꯁꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ PM Wahidur Rahman nene ai Tamlaba lamdam Manipurdagini Yaifare. ꯃꯅꯤꯄꯨꯔ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯅꯤꯄꯨꯔ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯇꯣꯔꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯣꯔꯤ Inau hingjang kay thongagi ay tombina merapamna. ꯏꯆꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯉꯥꯝꯄꯥꯜꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯍꯥꯏꯅ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯑꯍꯥꯟꯕꯗ ꯌꯥꯝ ꯍꯔꯥꯎꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯀꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯒ ꯈꯪ ꯂꯩꯔꯒ ꯏꯆꯦꯅ ꯃꯣꯏ ꯁꯣꯝꯗꯒꯤ ꯃꯤ ꯂꯥꯛꯇꯣꯔꯦ ꯃꯤꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯏꯌꯦꯕꯀꯣ ꯑꯗꯣ ꯂꯥꯛꯄꯗꯨꯒ ꯀꯩꯅꯣ ꯍꯥꯞꯄꯛꯏ ꯆꯥꯛꯍꯋꯥꯏꯅꯦ ꯅꯨꯡꯁꯨꯛꯅꯦ ꯆꯥꯛꯍꯋꯥꯏ ꯑꯀꯪꯕꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯞꯄꯛꯏ ꯍꯟꯗꯛꯅ ꯑꯃꯨꯛ ꯉꯥꯔꯤ ꯏꯆꯦꯗꯨꯅ ꯉꯥꯔꯤ KG 2 ꯍꯥꯞꯄꯛꯀꯦ ꯑꯩꯅ ꯏꯆꯦ KG 2ꯗꯤ ꯍꯥꯞꯄꯛꯀꯅꯨ ꯏꯆꯦꯁꯨ ꯂꯩꯔ ꯍꯥꯞꯄꯛꯇꯣꯏꯅ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯅ ꯍꯥꯞꯄꯛꯑꯦ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯏꯕꯗꯣ ꯑꯩꯅꯗꯤ ꯀꯩꯁꯨꯝ ꯄꯤꯕꯁꯤ ꯈꯨꯗꯣꯡꯆꯥꯒꯗꯕ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯉꯥꯔꯤ KG 1 ꯆꯐꯨꯒꯤ ꯉꯥꯔꯤ ꯑꯍꯥꯎꯕꯗꯣ ꯑꯗꯨꯗꯨꯒ ꯑꯗꯨꯗꯩꯗꯤ ꯁꯣꯏꯕꯨꯝ KG ꯑꯩꯅ ꯑꯃꯈꯛꯇꯪ ꯍꯥꯞꯄꯤꯔꯣ ꯁꯣꯏꯕꯨꯝꯗꯨꯁꯦ ꯁꯣꯏꯕꯨꯝ KG 2 ꯍꯥꯞꯄꯛꯑꯦ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯕꯤꯔꯛꯑꯦꯕ ꯑꯗꯨ ꯁꯣꯏꯕꯨꯝꯗꯣ ꯊꯨꯡꯉꯕꯒ ꯑꯩꯅ ꯌꯦꯟꯗꯦꯝꯒ ꯇꯧꯔ ꯏꯔꯣꯜꯂ ꯆꯥꯈ꯭ꯔꯦ ꯉꯁꯤꯅ ꯑꯃꯨꯛ ꯉꯥꯒ ꯊꯣꯡꯉꯤ ꯁꯣꯏꯕꯨꯝꯗꯣ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯣꯏꯕꯨꯝꯁꯦ ꯑꯗꯣ ꯍꯟꯗꯛ ꯆꯠꯄꯗ ꯏꯆꯦꯒꯤꯁꯨ ꯑꯩꯅ ꯑꯩꯈꯣই ꯑꯁꯥꯝꯒꯤ ꯆꯥ ꯃꯅꯥ ꯑꯍꯥꯎꯕꯁꯦ ꯑꯗꯨ ꯏꯆꯦꯗ ꯄꯤꯊꯛꯎꯒꯦ ꯑꯗꯒꯤ ꯈꯇꯪ ꯄꯣꯠ ꯆꯩ ꯑꯃꯅꯤꯇꯪ ꯏꯆꯦꯗ ꯈꯨꯗꯣꯜ ꯇꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ PM Wahidur Rahman nene top kari wangang khongdagine khongnangkhongdagine. ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡꯗꯒꯤ ꯑꯠꯆꯥ Abdullah nene adudi lilongda unasiye. Kaino ma lilong jawrisi amuka. ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡ ꯍꯥꯏꯔꯒ ꯂꯤꯂꯣꯡ ꯍꯥꯏꯔꯛꯏꯗꯨꯅ ꯀꯔꯤꯒꯤ Abdul Razak no mahariba. Nene adudi lilongda unasiye. ꯀꯩꯅꯣ ꯅꯪ ꯂꯤꯂꯣꯡꯗ ꯂꯩꯕ꯭ꯔꯣ ꯅꯪꯅ ꯂꯤꯂꯣꯡꯗ ꯎꯅꯁꯤ ꯍꯥꯏꯁꯤꯅ ꯂꯤꯂꯣꯡꯗꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯪꯅꯕ ꯂꯩ ꯑꯗꯨꯒꯤꯗꯤ ꯌꯨꯇꯨꯕꯔ ꯐꯅꯤ ꯍꯥꯟꯅ ꯚꯨꯠꯀ ꯈꯔ ꯐꯥꯒꯦꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯁꯨ ꯂꯩꯕꯅꯤ ꯌꯨꯇꯨꯕꯔ ꯃꯥꯁꯨ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤ ꯑꯗꯨꯁꯨ ꯈꯪꯅꯩ Wahidur Rahman nene phone number amutang pibiyo wai. Hajikti piyorage pimalle. Tombi na may rakwa miyam hauni ay. Ibe madebe. ꯍꯥꯎꯔꯤ ꯏꯆꯦ Tombi and taram no oksari. Tombi na may rakwa taram no oksari ay ibe manna. ꯏꯕꯦꯝꯍꯟ ꯏꯆꯦ ꯏꯕꯦꯝꯍꯟꯂꯣ Daman gidra. ꯏꯆꯦ ꯏꯕꯦꯝꯍꯟ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯏꯆꯦ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯂꯥꯛꯄ ꯏꯆꯦ ꯏꯕꯦꯝꯍꯟꯗꯣ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯏꯆꯦꯔ ꯍꯥꯏꯖꯕꯅꯤ
ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯃꯣꯍꯝꯃꯗ ꯔꯤꯌꯥꯁ ꯈꯥꯟ ꯂꯥꯛꯑꯣ ꯏꯆꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯂꯥꯛꯀꯦ ꯏꯆꯦ ꯇꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤ ꯑꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯄꯤꯕꯁꯤꯅꯦꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯦ ꯑꯗꯨꯃꯥꯏꯅ ꯂꯥꯏꯐꯇꯒ ꯀꯃꯦꯟ ꯇꯧꯔꯒ ꯀꯃꯦꯟ ꯂꯥꯛꯇꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯕꯗꯨꯜ ꯔꯖꯥꯛ ꯀꯃꯦꯟ ꯂꯥꯛꯑꯒ ꯌꯥꯝ ꯑꯩꯁꯨ ꯅꯨꯡꯁꯤ ꯂꯤꯂꯣꯡꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯣ ꯅꯪ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩ ꯍꯥꯏꯗꯨꯗꯤ ꯅꯨꯡꯁꯤ ꯍꯧꯖꯤꯛ ꯄꯟꯊꯨꯡ ꯏꯕꯥꯏ ꯑꯃꯗꯤ ꯏꯆꯦꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯄ꯭ꯔꯦꯝꯔꯥꯖ ꯑꯩ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯒ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯀꯅꯤ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯈꯇꯪ ꯎꯅꯒꯦ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯝꯇ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯒꯦ ꯍꯥꯏꯅ ꯑꯝꯇ ꯂꯥꯛꯀꯦ ꯇꯧꯔꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡꯅꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯄꯣꯛꯁꯤꯃꯒꯤ ꯃꯣꯏꯒꯤ ꯂꯃꯟ ꯇꯣꯟꯁꯜꯂꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒ ꯑꯗꯩ ꯑꯔꯥꯝꯕꯥꯏ ꯏꯆꯦ ꯏꯆꯤꯟ ꯑꯁꯥꯝꯗ ꯏꯅꯥꯎꯁꯤꯡꯒ ꯈꯪꯅꯕ ꯂꯩꯌꯦ ꯒꯤꯇꯥ ꯕꯣꯁꯅꯤꯅ ꯑꯣ ꯑꯁꯥꯝ ꯀꯩ ꯂꯝꯗꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯁꯨ ꯈꯪꯅꯔꯦꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯤꯈꯤꯕ ꯅꯝꯕꯔꯗꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯄꯤ ꯑꯦꯝ ꯑꯗꯨꯝ ꯋꯥꯍꯤꯗꯨꯔ ꯎꯅꯁꯤ ꯔꯍꯃꯥꯟ ꯅꯦꯅꯦ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯄ꯭ꯂꯤꯖ ꯑꯩ ꯄꯤꯒꯗ ꯉꯥꯏꯔꯦ ꯕꯦꯛ ꯍꯜꯂ ꯌꯦꯡ ꯌꯥꯅꯤ ꯍꯥꯏꯕ ꯍꯥꯏꯒꯅꯨ ꯄꯤ ꯃꯅꯤꯡꯗ ꯍꯜꯂꯣ ꯍꯥꯏꯔꯣ ꯑꯣ ꯐꯣꯟ ꯅꯝꯕꯔ ꯉꯥꯛꯇꯪ ꯃꯃꯥꯡꯗꯁꯨ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯣ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯅꯤꯡ ꯍꯜꯂ ꯌꯦꯡꯉꯣ ꯐꯣꯟ ꯍꯥꯏꯕ ꯅꯝꯕꯔꯁꯦ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯤ ꯆꯥꯝ ꯍꯨꯝꯐꯨ ꯍꯨꯝꯗ꯭ꯔꯥ ꯂꯩ ꯉꯥꯛꯇꯪ ꯂꯩꯔ ꯄꯤꯔꯛꯀꯦꯀꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯅꯨꯡꯁꯤ ꯁꯥꯟꯅꯈꯤꯁꯤ ꯄꯟꯊꯨꯡꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯥꯎꯅꯤꯅꯦ ꯏꯆꯦ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯎꯅꯦ ꯑꯩ ꯂꯥꯛꯀꯦ ꯇꯧꯔꯤ ꯇꯥꯡ 15 ꯅꯠꯇ꯭ꯔ ꯇꯥꯡ 16ꯇ ꯑꯩ ꯏꯕꯦꯝꯃꯟ ꯁꯣꯏꯗꯅ ꯗꯦꯕꯤ ꯂꯥꯛꯀꯅꯤ ꯏꯆꯦ ꯏꯕꯦꯝꯃꯟ ꯗꯦꯕꯤꯅ ꯍꯥꯏ ꯏꯆꯦ ꯍꯥꯏꯔꯒꯦ ꯑꯩꯁꯨꯀꯣ ꯃꯅꯤ ꯑꯣ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯅꯤ ꯏꯆꯦ ꯂꯥꯛꯄꯒꯤꯗꯃꯛꯇ ꯏꯕꯦꯝꯍꯟꯗꯨꯅꯤ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯤꯌꯦ ꯏꯆꯦ ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯇꯣꯔꯤ ꯏꯆꯦ ꯏꯆꯦ ꯃꯅꯤꯄꯨꯔ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯁꯣꯅꯨ ꯎꯅꯔꯦ ꯀꯨꯃꯥꯔ ꯅꯥꯏꯁ ꯏꯆꯦꯒ ꯌꯥꯝ ꯎꯅꯅꯤꯡꯕꯅꯦ ꯑꯩꯅ ꯅꯖꯔ ꯈꯥꯟ ꯗꯥꯏꯃꯟ ꯇꯤꯚꯤꯗꯁꯨ ꯉꯥꯏꯇ ꯀꯥꯁꯃꯤꯔ ꯎꯅꯕꯅꯤꯀꯣ तप्पी को करी रामरोछो तपाईँ को रामरोछो रा ꯎꯝ तोमिना मेरा को इबेमन देवी हुजूर ꯑꯩꯅ ꯀꯅꯥ ꯀꯧꯒꯦ तपाईँको ꯍꯥꯟꯅ स्वागत ꯀꯧꯒꯦ छ मेरो ꯇꯧꯔꯒ लाइफमा ꯈꯪꯗ꯭ꯔꯦ ꯀꯩꯕ ꯅꯪꯗ꯭ꯔꯦ ꯑꯩꯅ ꯍꯥꯟꯅ ꯏꯕꯦꯝꯍꯟꯗꯅꯦ ꯑꯥ ꯇꯣꯃꯤꯅ ꯃꯩꯔꯥꯛꯄꯝꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯟꯅ ꯀꯧꯒꯦ ꯇꯧꯕꯗꯣ ꯅꯪꯍꯧꯗ꯭ꯔꯦ ꯍꯣꯏ ꯀꯩꯁꯨꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯦ ꯏꯕꯦꯝꯍꯟꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯕꯦꯝꯍꯟ ꯀꯩ ꯀꯧꯕ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕꯩ ꯃꯇꯥꯅꯦꯕ ꯑꯗꯣ ꯑꯗꯨꯗꯤ ꯅꯠꯆꯗꯦ ꯏꯆꯦ ꯑꯩꯅ ꯁꯨꯝ ꯈꯪꯗꯕꯗꯒꯤ ꯀꯧꯕꯅꯤ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯏꯆꯦ ꯑꯩꯒꯤ ꯏꯃꯥ ꯏꯆꯦ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤ ꯏꯕꯥꯏꯁꯨ ꯂꯥꯛꯇꯣꯏꯔꯣꯏ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯏꯕꯥꯏꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯒ ꯂꯥꯛꯑꯔꯣꯏ ꯂꯥꯟꯒꯤ ꯑꯍꯥꯟꯕ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯂꯨꯕ ꯃꯇꯝꯗꯁꯨ ꯏꯕꯥꯏ ꯌꯥꯎꯔꯛꯇꯦ ꯍꯟꯗꯛꯁꯨ ꯑꯩ ꯑꯝꯇꯪ ꯑꯩꯅ ꯌꯥꯝꯅ ꯂꯥꯛꯅꯤꯡꯈꯤꯕꯁꯤꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯗ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯒ ꯊꯦꯡꯅꯔꯛꯇꯦ ꯎꯅꯔꯛꯇ꯭ꯔꯦꯕ ꯁꯣꯅꯨ ꯀꯨꯃꯥꯔ ꯑꯗꯣ ꯍꯥꯏꯅ ꯆꯪꯉꯦ ꯍꯟꯗꯛꯁꯦ ꯆꯪꯉꯛꯄꯒ ꯃꯌꯥꯡ ꯃꯥꯅ ꯐꯣꯟ ꯅꯝꯕꯔ ꯀꯩꯅꯣ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯝꯇꯪ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯒꯦ ꯍꯥꯏꯅ ꯑꯝꯇ ꯂꯥꯛꯏꯅꯦ ꯃꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯔꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯁꯨꯡ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯩꯔꯥꯁꯪꯗ ꯌꯥꯔꯛꯑꯒ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯁꯤꯁꯦ ꯏꯃꯥꯁꯤꯡꯒ ꯑꯃꯨꯛꯇꯪꯒ ꯎꯅꯖꯔꯛꯀꯦ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯃꯨꯛꯇꯪ ꯎꯅꯖꯔꯛꯀꯦ ꯍꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯅ ꯐꯤꯔꯦꯞꯁꯤꯃ ꯑꯕꯗꯨꯜ ꯂꯧꯖꯔꯤꯕꯅꯤ ꯏꯆꯤꯟ ꯔꯖꯥꯛ ꯏꯅꯥꯎ ꯑꯩ ꯃꯌꯥꯝ ꯍꯥꯏꯗ꯭ꯔꯕꯥꯠꯇꯒꯤ ꯍꯜꯂꯒ ꯂꯤꯂꯣꯡ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯣ ꯍꯣꯏ ꯁꯣꯅꯨ ꯅꯪ ꯀꯨꯃꯥꯔ ꯍꯥꯏꯅ ꯈꯔ ꯂꯥꯛꯏ ꯃꯌꯥꯡ ꯃꯆꯥ ꯐꯣꯟ ꯎꯝ ꯅꯝꯕꯔꯒ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯍꯥꯏꯖꯁꯅꯨ ꯏꯆꯦꯅꯗꯤ ꯄꯤꯔꯣꯏꯕ ꯃꯌꯥꯡ ꯌꯥꯝ ꯆꯥꯎꯋꯦꯕ ꯃꯄꯥꯟꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯩꯗꯤ ꯏꯕꯦꯝꯍꯟ ꯗꯦꯕꯤ ꯏꯆꯦ ꯏꯕꯦꯝꯍꯟ ꯍꯥꯏꯅꯤ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕ ꯒꯨꯍꯥꯇꯤꯒꯤꯅꯦ ꯑꯣ ꯑꯃꯨꯛ ꯍꯥꯏꯈꯤꯗꯨꯗꯤ ꯒꯨꯍꯥꯇꯤꯒꯤ ꯒꯨꯍꯥꯇꯤꯅ ꯍꯣꯏ ꯒꯨꯍꯥꯇꯤ ꯍꯥꯏꯈꯤꯕꯅꯤ ꯄꯤ ꯆꯨꯝꯃꯤ ꯑꯦꯝ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯋꯥꯡꯉꯩꯗꯨ ꯔꯍꯃꯥꯟ ꯅꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯝꯂꯕ ꯂꯝꯗꯝꯗꯒꯤ ꯂꯥꯏꯞ ꯊꯥꯖꯔꯤ ꯌꯦꯡꯕꯗ ꯅꯦꯅꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯅꯦꯅꯦꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯍꯣꯏ ꯍꯧꯖꯤꯛꯇ ꯀꯩꯃꯤ ꯔꯥꯃꯟ ꯍꯥꯏꯔꯣ ꯎꯝ ꯔꯥꯍꯃꯟ ꯏꯅꯥ ꯎꯔꯕ ꯁꯤꯅꯀꯣ ꯂꯥꯏꯐꯇꯅꯦ ꯑꯩꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯄꯤꯅꯤꯡꯗꯕꯅꯦꯕ ꯑꯗꯨ ꯋꯥꯍꯤꯗꯨ ꯑꯣꯏꯔꯁꯨ ꯔꯍꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯪꯅꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯕꯗꯨꯜ ꯍꯥꯏꯅ ꯑꯉꯥꯡ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯁꯨꯝ ꯍꯥꯏꯃꯟꯅ ꯑꯩ ꯄꯤꯗꯔꯦ ꯑꯩꯈꯣꯏ ꯀꯗꯥꯏ ꯑꯉꯥꯡ ꯍꯥꯏꯅ ꯁ꯭ꯋꯥꯏꯒꯤ ꯈꯟꯅꯀꯣ ꯂꯣꯀꯦꯜꯅꯤ ꯑꯗꯨꯅ ꯄꯤꯕꯅꯦꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯏꯆꯦ ꯁꯣꯅꯤꯌꯥꯒꯤ ꯅꯝꯕꯔꯗꯣ ꯆꯠꯂꯤꯕꯣ ꯑꯣꯏ ꯆꯠꯂꯤ ꯅꯨꯡꯁꯤ ꯄꯟꯊꯨꯝ ꯆꯠꯂꯤ ꯏꯕꯦꯝꯍꯟ ꯗꯦꯕꯤ ꯇꯣꯝꯕꯤ ꯅꯥꯃꯦꯔꯥꯛꯄꯝ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅ ꯀꯧꯔꯁꯨ ꯀꯥꯏꯗꯦꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣꯝꯁꯦ ꯏꯆꯦ ꯄꯨꯡ ꯒꯨꯍꯥꯇꯤ ꯑꯃ ꯀꯩ ꯁꯦꯝꯒꯦ ꯂꯝꯒꯤꯅꯣ ꯄ꯭ꯔꯦꯝꯔꯥꯖ ꯑꯩ ꯂꯥꯛꯄꯗ ꯎꯅꯁꯤ ꯃꯥꯁꯨ ꯎꯅꯁꯦ ꯍꯥꯏ ꯎꯝ ꯏꯆꯦ ꯒꯨꯍꯥꯇꯤ ꯀꯩ ꯂꯝꯒꯤꯅꯣ 95 ꯂꯩ ꯒꯨꯍꯥꯇꯤ ꯀꯩ ꯂꯝꯒꯤꯅꯣ ꯏꯆꯦꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕꯅꯤ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯝꯕꯤꯒꯁꯨ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ ꯏꯆꯦ ꯏꯕꯦꯝꯍꯟ ꯏꯕꯦꯝꯍꯟꯒꯁꯨ ꯗꯦꯕꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ ꯇꯣꯝꯕꯤ ꯅꯥꯃꯦꯔꯥꯛꯄꯝ ꯄꯥꯔꯤ ꯃꯣꯝꯁꯦ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯏꯕꯦꯝꯍꯟꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯍꯟꯗꯛ ꯆꯠꯀꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯎꯅꯒꯦꯅ ꯆꯠꯀꯦ ꯇꯧꯔꯤꯅꯦ ꯑꯝꯇ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯒꯦ ꯏꯅꯥꯎꯁꯤꯡꯗꯨꯒ
ꯃꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏ ꯂꯃꯟꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤ ꯃꯄꯣꯛꯁꯤꯃꯗꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯅꯥꯎꯁꯤꯡꯒ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯕꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯊꯃꯣꯏꯁꯤꯒ ꯆꯥꯎꯊꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯒꯅꯦꯕ ꯑꯩꯒꯤ ꯑꯗꯨꯗꯨꯅ ꯑꯩ ꯑꯝꯇ ꯆꯠꯂꯒ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯑꯝꯇ ꯎꯅꯒꯦ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯏꯔꯥꯡꯁꯦ ꯀꯔꯤꯅꯣ ꯉꯁꯤ ꯏꯆꯝ ꯆꯝꯅ ꯁꯤꯡ ꯆꯟꯕ ꯆꯠꯆꯕꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯔꯒ ꯑꯗꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯗꯣ ꯃꯣꯏꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯒ ꯈꯪꯗꯔꯦ ꯃꯤꯗꯤ ꯃꯌꯥꯝ ꯂꯩ ꯀꯃꯦꯟ ꯇꯧꯔꯛꯇꯦ ꯁꯥꯎꯅꯤꯡꯉꯤ ꯏꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯆꯦ ꯏꯕꯦꯝꯍꯟ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯆꯦ ꯏꯕꯦꯝꯍꯟ ꯀꯩ ꯃꯊꯦꯜ ꯅꯨꯡꯁꯤ ꯆꯥꯔꯒꯦ ꯄꯟꯊꯨꯡ ꯏꯕꯥꯏꯒ ꯏꯆꯦꯒꯤ ꯂꯥꯏꯐꯁꯦ ꯀꯨꯀꯤ ꯂꯨꯝꯅ ꯂꯩꯕ ꯃꯥꯜꯂꯦ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯃꯄꯥꯟꯗꯗꯤ ꯂꯩꯕ ꯍꯣꯖꯥꯏꯒꯤ ꯑꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯁꯨꯝ ꯄꯤꯌꯨ ꯐꯣꯟ ꯅꯝꯕꯔ ꯁꯨꯝ ꯄꯤꯌꯨ ꯅꯨꯡꯇꯤꯒꯤ ꯍꯥꯏꯃꯟꯅ ꯉꯔꯥꯡ ꯅꯍꯥꯟ ꯉꯁꯤ ꯅꯨꯡꯇꯤꯒꯤ ꯍꯥꯏꯃꯟꯅ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯏꯐꯇ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯊꯣꯛꯈ꯭ꯔꯦ ꯀꯩ ꯇꯧꯅꯤ ꯄꯤꯃꯟꯗ꯭ꯔꯁꯨ ꯑꯐꯥꯎ ꯁꯥꯔꯦ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯗꯦꯕꯤ ꯄꯥꯊꯔ ꯈꯨꯁꯤꯒꯤꯅꯤ ꯄꯥꯊꯔ ꯈꯨꯁꯤ ꯄꯥꯊꯣꯔ ꯈꯪꯉꯦ ꯑꯣ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯤꯅ ꯅꯣꯡꯃ ꯀꯣꯂꯤ ꯍꯋꯥꯏ ꯊꯥꯕꯤꯔꯛꯑꯦ ꯍꯥꯎꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯂꯨ ꯑꯩ ꯊꯥꯖꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯏꯆꯦꯅ ꯅꯝꯕꯔꯗꯣ ꯑꯝꯇ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯑꯣ ꯑꯩꯅ ꯍꯥꯏ ꯑꯗꯣ ꯏꯆꯦꯅꯁꯨ ꯅꯝꯕꯔꯗꯣ ꯄꯤꯔꯛꯇ꯭ꯔꯦ ꯑꯗꯣ ꯑꯁꯨꯝ ꯑꯩꯈꯣꯏꯁꯤꯒ ꯅꯧꯅ ꯊꯣꯛꯂꯛꯄꯗꯣ ꯊꯥꯖꯅꯤꯡꯉꯛꯄꯗꯣ ꯈꯔ ꯇꯣꯝꯕꯤꯅ ꯑꯗꯨꯒꯤꯅꯦ ꯃꯩꯔꯥꯛꯄꯝ ꯏꯅꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯇꯣꯏꯅ ꯂꯥꯛꯄꯤꯕ ꯀꯔꯤ ꯍꯥꯏꯅ ꯊꯥꯒꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯨ ꯆꯨꯡꯉꯤ ꯀꯩꯅꯣ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯄꯣꯛꯑꯕꯅꯤꯅ ꯁꯤꯗꯤ ꯁꯤꯗ꯭ꯔꯣꯕꯅꯤ ꯅꯣꯡꯃ ꯑꯗꯣ ꯍꯧꯖꯤꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥꯏꯕ ꯑꯊꯧꯕ ꯃꯌꯥꯝꯅ ꯑꯁꯨꯛ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯥꯝꯒꯤꯗꯅꯤ ꯃꯩꯇꯩ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯊꯋꯥꯏ ꯀꯠꯊꯣꯛꯏꯕꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯔꯥꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯤꯇꯩ ꯃꯌꯥꯝꯒꯤꯅ ꯂꯦꯞꯄꯤꯕꯁꯦ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯩꯔꯥ ꯁꯪꯗ ꯂꯦꯛꯏꯕꯁꯦ ꯌꯥꯔꯛꯏꯕꯁꯦ ꯃꯤꯇꯩ ꯅꯨꯡꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯊꯣꯛꯏꯕ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯁꯤꯒꯤꯁꯤꯒ ꯉꯁꯤ ꯑꯩꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯏꯔꯝꯗꯝꯗ ꯑꯩꯅ ꯆꯠꯆꯔꯒ ꯃꯌꯥꯝꯁꯤꯒꯤ ꯈꯇꯪꯇ ꯑꯣꯏꯁꯨ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯕ ꯑꯩꯒꯤ ꯊꯥꯛꯇ ꯂꯩꯕ ꯑꯩꯅ ꯑꯉꯝꯕ ꯊꯧꯗꯥꯡ ꯑꯃ ꯑꯅꯤꯇꯪ ꯑꯣꯏꯁꯨ ꯑꯩ ꯄꯥꯡꯊꯣꯛꯆꯅꯤꯡꯕꯗꯒꯤ ꯃꯃꯥꯡꯗꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯔ ꯆꯠꯆꯔꯨꯕꯅꯤ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯅꯥꯏꯒꯤ ꯃꯇꯦꯡꯁꯨ ꯁꯨꯝ ꯌꯥꯎꯖꯔꯒ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯂꯥꯛꯆꯒꯦꯅ ꯑꯩ ꯐꯤꯔꯦꯞꯁꯦ ꯂꯧꯖꯔꯒ ꯑꯗꯣ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯏꯃꯥ ꯏꯖꯥꯇꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯏꯕ ꯊꯋꯥꯏ ꯊꯥꯗꯣꯛꯏꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯄꯣꯛꯏꯕ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯍꯩ ꯌꯥꯟꯖꯔꯦ ꯍꯥꯏꯅ ꯑꯩ ꯈꯟꯖꯩꯑꯕ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯅ ꯊꯋꯥꯏ ꯊꯥꯔꯕꯗꯤ ꯑꯩꯅ ꯄꯣꯛꯏꯕ ꯃꯄꯣꯛꯁꯦ ꯑꯁꯤꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ ꯍꯥꯏꯅ ꯑꯩ ꯑꯁꯤꯃꯗꯤ ꯈꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯝ ꯈꯜꯂꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯆꯠꯂꯒ ꯃꯄꯨꯅ ꯀꯩ ꯇꯝꯃꯝꯗꯣꯏꯕ ꯑꯗꯨꯗꯤ ꯈꯪꯗꯔꯦ ꯑꯗꯣ ꯏꯕꯨꯙꯧꯅ ꯀꯩ ꯇꯝꯃꯤꯕ ꯈꯪꯗꯔꯦ ꯑꯩꯁꯨ ꯆꯠꯀꯦ ꯕꯥꯕꯨꯜ ꯈꯜꯂꯤ ꯈꯥꯟ ꯃꯅꯤꯄꯨꯔ ꯆꯤꯡꯂꯛ ꯆꯤꯡꯌꯥꯗ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯗ ꯈꯪꯗꯦ ꯑꯩꯁꯨ ꯆꯠꯀꯦꯗꯤ ꯈꯜꯂꯤ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯋꯦꯜꯀꯝ ꯇꯨ ꯀꯁꯥꯔ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯑꯦꯟ ꯄꯥꯡꯒꯜ ꯃꯅꯤꯄꯨꯔꯃꯨꯛ ꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯕ ꯃꯩꯔꯥꯛꯄꯝ ꯃꯅꯤꯄꯨꯔꯃꯨꯛ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔꯃꯨꯛ ꯐꯖꯕ ꯃꯐꯝꯗꯤ ꯑꯃꯠꯇꯐꯥꯎ ꯂꯩꯇꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯒ ꯂꯥꯛꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯩꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯃꯅꯤꯄꯨꯔꯗ ꯁꯦꯠꯂꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯖꯕꯁꯦ ꯃꯅꯤꯄꯨꯔꯒ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯑꯃ ꯐꯥꯎꯅ ꯂꯩꯇꯦ ꯇꯣꯝꯕꯤꯅ ꯑꯗꯨꯒ ꯃꯩꯔꯥꯛꯄꯝ ꯏꯕꯦꯝꯍꯟ ꯗꯦꯕꯤ ꯍꯣꯏ ꯏꯅꯥꯎꯁꯦ ꯅꯨꯡꯁꯤꯃꯟꯕꯩ ꯐꯣꯟ ꯅꯝꯕꯔꯗꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯪꯖꯔꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯀꯨꯀꯤꯅ ꯐꯛꯈꯤꯗꯨꯁꯨ ꯃꯩꯇꯩꯅ ꯑꯣꯀꯨꯄꯤꯁ ꯇꯧꯔꯒ ꯂꯩꯕ ꯂꯝꯗꯅꯤꯌꯦ ꯃꯅꯤꯅꯦ ꯑꯗꯨꯅꯤꯅꯦ ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯊꯋꯥꯏ ꯆꯥꯛꯏꯁꯦ ꯃꯣꯏꯁꯤꯅ ꯃꯤꯅꯥꯏ ꯑꯗꯨꯃꯥꯏꯅ ꯂꯨꯝꯃꯒ ꯂꯩꯌꯦꯕ ꯑꯗꯣ ꯑꯣꯀꯨꯄꯥꯏꯁ ꯇꯧꯕ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯉꯁꯤꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯅꯤꯀꯣ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯃꯣꯠꯅꯤ ꯂꯥꯜꯂꯒꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯅ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯈꯪꯗꯦ ꯑꯩꯅ ꯁꯥꯎꯅꯤꯡꯕꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯩ ꯁꯥꯎꯕ ꯃꯇꯝꯗ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯁꯤ ꯀꯞꯅꯔꯤꯕ ꯂꯥꯎꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯤꯡꯁꯤꯜꯂꯣꯕ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯏꯃꯨꯡꯗꯨꯅ ꯑꯗꯣ ꯑꯗꯨꯝꯕꯩ ꯃꯌꯥꯝꯁꯦ ꯈꯜꯂꯒ ꯁꯥꯎꯅꯤꯡꯕꯗ ꯋꯥ ꯃꯌꯥꯝ ꯉꯥꯡꯕꯁꯤꯒꯀꯣ ꯋꯥꯍꯩ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯁꯤ ꯋꯥꯐꯝꯁꯦ ꯂꯥꯜꯂꯦ ꯑꯁꯤꯁꯦ ꯈꯔ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯄꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯤꯇꯣꯞ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦꯕ
Ibe Mandebina Tombina Mayrakpam, Aigi Inau Nupi Pari Imombo, Tagat Pirapa, Nusi Bibi Tamakta, Adom Musuhana, Tagacheli. 이제 양 농시 이까이 이제자 Tombina Mayrakpam, Ita Ibe Mandebi, Manipura, Lakpiram Mabo, Itabu, Momeset Mahanari, hoi 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 Senior citizen. 이제 이bemen 이제 동비나 이제세 मणिपुर लामा बाहाय इसे ना मणिपुर इसे इbemen ना सु मणिपुर से असुक्की मतिक नुंसियाबदा डायमंड टीवी दा सरुगिया बसे मणिपुर नुंसिबा मीना तनी डायमंड टीवी दा सरुगिया दोरी बसे मणिपुर की पाव लौबा मणिपुर की अखोगी इबुंग जेम्स ना लौरिबा थौदांगदुगा थौना पीरिबा अंगममग मतेंग तौरिबा से मणिपुर नुंसिबा मीना तनियाबा Kukina occupies Tauroga labor Lamda, Equi Mitina, Sanglaga, ARBSF Singa, Tingi, Maitina occupies Tauber Lamda, Cookie, Sanglagan, ARBSF, Timba, Tingbide, Singa Tingbide. aduni ngarang na handi asam rifle na hairi cookie singna kaino manipur yamar da khangde kai khangde nomai ka papa taragadi any central force ta state force ta nomai ka papa taragadi adugi matik chaba kaino tawrakani lem tharo yai do ngasi toiba thodok tu gadi kari gi kari action lawri gi aba aduni na hainingi se aidi premras aidi aigi oiba mot aina sengna haibadi ko kukina akhoi imung du leiba mabung ama khatang leijaramba mabung do kukina hat labadi adudi akhoi na su kuki se kuki gi imung do leiba kuki mabung tara do tara mak akhoi na su hat kani aba kaino si lan ya ba moina tawrei bi se lan hai ba se agam ba hat na dori bani do kha mi tai na ngasi kuki sing bu hat ke na hat la din nong moda loina leini thomjal la pada mi tai me am na kuki me am se nong moda loini atu rim so khoi mi tai me am na lo sarkar ama leiri ko lo leiri ko khoi lo gi makha da lei doi ni ko aina ne ko Tombina Mayrakpam, Hoi, Isu Diamond TV, the Tingna Jabani, Pari Amomzi. hoi yam nung si iche Pari ado Amomzi. ai goi ba mo ni ko Kari mo. iche hoi na su sum la la ga di hai bu ado kaino khoi mi tai na thomjan bada mayam se no thomjan la pat kuki jing jel loisan bada mi tai no sa mayam se moi kai nai khali gi lei ba mi tai bu pa mayam se mayam na sum khang moni lei ba mayam se government under da khangde government gi wang ma da khangde youtube manipur mi tai no sa aram bai tengol mi tai mayam ima mera pa mayam adugi di imung da asi mapok simagi hala aroi daba imung duga phawri ba chaina lei ba imung duga soi ba mama mayam na kapi ba mayam da adu ima mayam no thokla ga mayam se na ngasi tawrasi lan se na thokla di kuki se nong ma da loina loisan ma ngam ngane ba adu rekso akhoi mitai di ngasi bo mingon da lalakte mingon da kairakte aduna lo leiri sarkar gi makha da leire banina sarkar makha da lo makha da akhoi leibagi akhoi thaksi khasi ai bado thaksi khasi gi manung da leibadagi kasi ngasi akhoi na thaksi khasi gi pal se wang lan da bane na khalliya ba ado pan se kai da wang lalak pa namit ta di adu namit tu ga di khangwa ngamaktra ga di adu su lakani ai na khalli ai gi bo oi bo wafam ni ado soi ga su soi habi wichina mayam ima sing na su ichi sing na su soi habi premras ai gi ba mo thamjabani ko premras da ai gi inau premras su thaga chei ai na kai gi no inau premras su mi da kana gumba amada mang magi oiba mot thamakpada yaningdragadi yaningde aina seng na haidopani nungai roi haina ningda ma mangda ma ngangda bani duna inau prem rasta ge si suggest ma lawjege aina hairo wafam se lan bara akhoi mitai akhoi na kuki singse loithoge hatoge na tawra adi nongmoda loisan ma ngamgani aba chumra chinau Comment and then money hatang throwing it. comment pabiro SK Manipur Narco Terrorist Drugs Day Load per Paisa Duna 2024 election da Sanadoi Duna Yokna Thami crore Paisa Mathau Tai BJP ki plan. aduni sarkar ni kari hai ni BJP khangde congress khangde akhoi na pamjabadi politician se kona tawbiba ahamadi ima lepak iramdam manipur se hana kari oirige asige isiga manipur masa mo oina mitai masa mo oina ahamada thokpiba Gita Bosini iche na ngang kuding ma chum mangak tani. thagachari Nungsi panthong gitabu kukina nongwai kablagli desu ARG camp manung dagi natra ARG camp manak tagi ni. ARK manak tagin ARBSF loi leiri bani
ꯑꯗꯨꯅꯤ ꯏꯕꯦꯝꯃꯟ ꯏꯆꯤꯟ ꯗꯦꯕꯤ ꯏꯅꯥꯎꯅꯨꯄꯤ ꯄꯥꯔꯤ ꯋꯥꯍꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯔꯥꯟꯕ ꯌꯥꯎꯗꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯏꯆꯦ ꯏꯪꯕ꯭ꯔꯥ ꯒꯨꯍꯥꯇꯤꯗ ꯏꯆꯦ ꯑꯩꯗꯤ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯣ 11:30 ꯏꯆꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡ 12 ꯃꯈꯥꯏ ꯇꯥꯕꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯩꯌꯦ ꯃꯤ ꯀꯌꯥ ꯂꯩ ꯍꯧꯖꯤꯛ ꯃꯤ 19 ꯀꯩꯅꯣ ꯍꯧꯖꯤꯛ ꯂꯥꯏꯐ ꯆꯥꯔꯠꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯤ 19 ꯂꯩꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯇꯨꯝꯅꯤꯡꯕ ꯄꯣꯊꯥꯅꯤꯡꯕ ꯃꯇꯝꯁꯤꯒ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯔꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯈꯪꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯅꯠꯇꯦ ꯑꯩꯅ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯤꯇꯩꯒꯤ ꯏ ꯆꯦꯜꯂꯨꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯥꯁꯤꯡ ꯏꯆꯦꯁꯤꯡ ꯑꯩꯅ ꯑꯣ ꯊꯝꯖꯒꯗꯕ ꯌꯥꯝꯅ ꯋꯥꯐꯝꯗꯤ ꯏꯪꯉꯤ ꯏꯅꯥꯎꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯏꯆꯦ ꯏꯆꯦ ꯑꯗꯨꯒꯩꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯀꯪꯂꯩꯄꯥꯛꯅ ꯏꯆꯦ ꯌꯥꯏꯐꯔꯦ ꯏꯆꯤꯜ ꯇꯣꯝꯕꯤ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯦ ꯏꯕꯦꯝꯆꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯕꯦꯝꯍꯟ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝꯔꯥꯖ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯃꯨꯛꯇꯪꯗꯤ ꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯦ ꯊꯦꯡk ꯌꯨ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯒꯤꯇꯥ ꯕꯣꯁꯦꯅꯤ ꯑꯣ ꯒꯤꯇꯥ ꯏꯅꯥꯎꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯃꯪ ꯐꯔꯁꯤ ꯏꯅꯥꯎꯅꯨꯄꯤꯕꯨꯁꯨ ꯊꯥꯒꯠꯆꯩ ꯏꯕꯦꯝꯃꯟ ꯗꯦꯕꯤꯅ ꯏꯅꯥꯎ ꯏꯆꯦ ꯅꯨꯄꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨ ꯊꯣꯛꯂꯛꯎꯅꯦ ꯐꯖꯅ ꯎꯠꯂꯨ ꯏꯆꯦꯗ ꯏꯆꯦ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯆꯦꯕꯨ ꯁꯦꯂꯨꯠ ꯇꯧꯖꯔꯤ ꯂꯥꯞꯅ ꯁꯦꯂꯨꯠ ꯅꯣꯡꯃꯗꯤ ꯎꯅꯁꯤꯀꯣ ꯑꯦꯁꯀꯦꯅ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯇꯣꯝꯕꯤꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯦꯁ ꯀꯦ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯇꯣꯝꯕꯤꯁꯨ ꯏꯆꯦ ꯏꯕꯦꯝꯍꯟꯁꯨ ꯅꯣꯡꯃꯗꯤ ꯎꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯃꯇꯪ ꯏꯕꯤꯔꯝꯃꯨ ꯑꯩꯅ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛꯀ ꯑꯩꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯦ ꯑꯩꯅ ꯁꯨꯝ ꯆꯥꯛ ꯆꯥꯔꯨꯒꯦ ꯂꯥꯏꯐꯁꯦ ꯄꯠꯂꯥꯞ ꯀꯊꯠꯄ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛ ꯆꯥꯔꯨꯒꯦ ꯊꯣꯛꯑꯕ ꯑꯗꯨꯏꯗꯣ ꯀꯨꯀꯤ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯑꯅꯤ ꯃꯣꯏ ꯃꯁꯦꯟ ꯃꯦꯁꯦꯁ ꯇꯧꯅꯔꯅꯦꯕ ꯏꯕꯦꯝꯃꯟ ꯗꯦꯕꯤ ꯑꯩꯒꯤ ꯒꯨꯗ ꯅꯥꯏꯠ ꯑꯦꯐꯕꯤꯁꯦ ꯏꯅꯥꯎꯅꯨꯄꯥ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯃꯪ ꯕꯥꯕꯨꯜ ꯐꯔꯁꯤ ꯈꯥꯟ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯑꯦꯟ ꯁꯤꯁꯇꯔ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯊꯝꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯕꯦꯝꯃꯟ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯗꯦꯕꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ 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 ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯁꯦ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯗꯅꯦ ꯋꯥꯈꯜꯁꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯊꯃꯣꯏꯁꯤꯒ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯤ ꯑꯩꯈꯣꯏꯅ ꯍꯦꯟꯒꯠꯂꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗ 53 ꯌꯧꯔꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯋꯥꯔꯒ ꯂꯥꯏ ꯁꯣꯜꯂꯒ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯔꯛꯄꯗꯀꯣ ꯊꯃꯣꯏꯁꯤꯒ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯕꯅꯤ ꯏꯆꯦꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯂꯒ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯦꯅꯤꯃꯤ ꯑꯣꯏꯔꯤꯕ ꯀꯨꯀꯤꯁꯦ ꯂꯣꯏꯁꯤꯟꯕ ꯄꯨꯡ ꯐꯥꯔꯣꯏ ꯐꯥꯔꯣꯏ ꯑꯗꯨꯅꯤ ꯌꯦꯡꯉꯨ ꯄ꯭ꯔꯦꯝꯔꯥꯖ ꯒꯤꯇꯥ ꯑꯩꯅ ꯕꯣꯁꯤꯅꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯩꯅ ꯍꯥꯏꯒꯗꯗꯤꯀꯣ ꯃꯣꯏꯅ ꯈꯜꯂꯤꯒꯁꯦ ꯑꯩꯈꯣꯏ ꯆꯤꯡ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯈꯜꯂꯤꯁꯦ ꯏꯝꯐꯥꯜꯗ ꯃꯅꯨꯡꯗ ꯃꯤꯇꯩꯌꯦꯡꯒꯩ ꯂꯩꯔꯦ ꯏꯝꯐꯥꯜ ꯃꯌꯥꯝꯁꯦ ꯀꯣꯏꯁꯟꯅ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯦ ꯈꯜꯂꯤꯑꯕꯀꯣ ꯑꯗꯣ ꯃꯣꯏ ꯈꯪꯗꯦꯕ ꯏꯝꯐꯥꯜ ꯆꯤꯡꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜꯁꯤꯒ ꯃꯤꯇꯩ ꯃꯌꯥꯝꯅ ꯂꯩꯔꯦ ꯑꯗꯣ ꯆꯤꯡꯒꯤ ꯋꯥꯡꯃꯗ ꯃꯣꯏꯗ ꯑꯃꯨꯛ ꯀꯣꯏꯁꯟꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯥꯝ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯕꯣꯔꯥꯛ ꯚꯦꯂꯤ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯃꯣꯏꯗ ꯑꯃꯨꯛ ꯃꯣꯏꯁꯦ ꯃꯌꯥꯏꯗꯅꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯀꯣꯏꯁꯜꯂꯦꯕꯁꯦ ꯃꯣꯏ ꯈꯪꯗꯦꯕ ꯃꯅꯨꯡꯂꯣꯝꯗꯩꯁꯨ ꯏꯝꯐꯥꯜꯅ ꯃꯣꯏꯁꯦ ꯀꯣꯏꯁꯜꯂꯛꯑꯅꯤ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯁꯨ ꯕꯣꯔꯥꯛ ꯚꯦꯂꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝꯁꯤꯅ ꯀꯣꯏꯁꯜꯂꯛꯀꯅꯤ ꯍꯥꯏꯅ ꯃꯣꯏ ꯈꯪꯗꯦꯕ ꯑꯁꯥꯝ ꯂꯣꯝꯗ ꯇꯥꯔꯤꯕ ꯃꯤꯇꯩꯁꯦ ꯌꯥꯝꯃꯟꯈꯤꯗꯅꯅꯦ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯕꯣꯔꯥꯛ ꯚꯦꯂꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏꯅꯦ ꯃꯣꯏ ꯈꯪꯗꯦꯕ ꯔꯤꯐ꯭ꯌꯨꯖꯤ ꯃꯣꯏꯅ ꯀꯩꯅꯣ ꯈꯪꯗꯣꯏꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯣꯕꯥꯏꯜꯁꯤꯒ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯅ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯁꯦ ꯉꯥꯡꯉꯤꯕ ꯑꯩꯈꯣꯏꯅ ꯊꯣꯛꯏꯕ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯔ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯀꯨꯀꯤ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯡꯍꯟꯕꯅꯤ ꯍꯥꯏꯍꯟꯕꯅꯦꯕ ꯃꯤ ꯆꯥꯝꯃ ꯂꯩ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯏꯃꯥ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯂꯣꯡ ꯂꯥꯏꯐ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯇꯣꯝꯕꯤꯅ ꯃꯤꯔꯛꯄ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯍꯣꯏ ꯁꯣꯏꯗꯅ ꯎꯅꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯄꯥꯔꯤꯃꯣꯛꯁꯨ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯏꯕꯦꯝꯃꯟ ꯗꯦꯕꯤ ꯇꯣꯝꯕꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯅꯥꯏꯠ ꯊꯥꯖ ꯕ꯭ꯂꯣꯛ ꯍꯥꯏꯅꯦꯅꯦ ꯍꯦꯜꯂꯣ ꯊꯥꯖ ꯀꯨꯏꯔꯦꯍꯦ ꯊꯥꯖ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏ ꯊꯥꯖꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ
다저 ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ 이제 이비만 굿나잇 이제 포타로 아두가 이제 톰비수 포타로 ꯍꯣꯏ ꯃꯤꯅꯤꯠ 5-10 ꯂꯩꯔꯒ ꯊꯥꯖꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯡꯉꯥꯏꯔꯤꯅꯦꯅꯦ ꯀꯨꯏꯔꯦ ꯎꯗꯕ ꯊꯥꯖ 올라가고 사글라고 ꯑꯩ ꯀꯩꯅꯣ ꯅꯥꯟꯅꯔꯦ 고민하고 호이호이 타가체리 호이호이 이따 타가체리 스마 마시니 나 타ገብ로 나 사이네니 오오오오오 오오오 하우라니 나서 너 올라 서또 보는 소니 거기서도 어? 이제 포타로 이제 loisilla 좀 타다 뭐 아고 책사르시 라무 틀라시 प्रेमराज थाजा प्रेमराज का कनेक्ट लेब्रा प्रेमराज का कनेक्ट तो सलू थाजा अनौबो इचिनावसिं हजिक लाकपा यावब्रो अखोयबो नुसिबे यावरबदि चैनल सिबु सब्सक्राइब तौबिरमु थाजा केनो तो सलू कनेक्ट तो सलू प्रेमराज तो मागिसु केनो लेबिनी प्रेमराज का कनेक्ट लेब्रो थाजा ना इचे बेमनगा इचे तोम्बिगा पथारो अखोयगा इचिना अखोयगिदु प्रेमराज हाइबा इनावजिसु माइसु यूट्यूब चैनल अमा पाइ अदुगा अखोय मतेंग तौमिनबसे लोय तौमिनसी प्रेमराज इनावजु अखोयगा हौमिनरकपनी याम नुसिबा याम फबा इनावने तौतबी इनावसे को मितेगी असेंबा मिते हमगी साजे चप चाना चटपनी सावरागा मफम मरांग खंगदबा हाइनी हाइरोय खंगदबा अखोया सकसावरसि मोदुम लोइसलानि चप चाना केनो तौबनी थाजल लेरिबा कमेंट तौबिरो सिला सिगे जियो सिला mo men hairamo saksaru gige hadi ku gi ndani jang doje kana ponte प्रेमराज लेरिबा जेमोने ता हाइरंगे थाजल लेरिबा मैम to mi na mera kon kang lebak na yai phari pari momsu yai phari याय फरे इचे मंगाम चाक चानबा तौरगे को इचे प्रेमराज थाजगा वoi सानारमो अदो ai ngatang leira loisalage प्रेमराज लेरिबो प्रेमराज लेतरदि लोइसंद्रोबनी इचे इबेम हन बुसु इचे तोबी बुसु हाइनिङाइ ता थागतचरी लाइफ से लोइबाव याबी बगी तमक्ता अदो इचिनाव मयाम असुम ngatang channel ba bi chinaw mayam ngatang wai sanahange moi support tawnabagi wai ngatang sanahange iche tumbiga iche nangwai kainoga iche bimanga common punsiba good night mang pharasi the premras ai mta chak chana ba tawrugi thenge ko mta lebira ba premras chalam dai da comment tawbiro nang chatpaga ai kano se live se loisandro bani do lumna leiba kuki engi hujik thokla ani aba प्रेमराज से कमेंट लाको जो मान ली तदी ले समरो के नो था था नगे लाइफ से ये ना भाई दमी सिंह के अंदर मेरी मामा का वो ये संबंधी सोलो के अंदर है
你要说过吧？ 你看看这个他这里，那两个 어, 다리 가로게 알아가 공갈래니. 손 들어게. 손 들어게. 아? 라또 들어. Tao bảo tao luôn. Không có cái nào phải được. 아? Bảo tao luôn, bảo tao phải như thế.
ini belum ini sudah satu orang setiap orang sudah mata orang di sini ini apa nih memang tuh ya itu apa mungkin sih calon di media lah masa naik itu sih nih itu aku bilang sih mulai nih nih juga dalam motor yang berbeda ini juga ada ada mulai kayak aja aja ya pun itu mau dia mau itu itu oh ini dulu kalau mana apa nggak ada nggak ada tak tahu benda dia asal mencari ini saya tak tahu bercari ini cari saya tak tahu mana jadi bazar ini pasar itu tadi bazar ini saya ada tahu itu gimana apa putih sana belum jangan sana putih sana apa putih sana nanti sih itu apa ini ini berapa Iswas kan Iswas ini mbak lo ini kita ada Bunu, bunu, nama zat mengenal salah, sampai wajib dulu kami kita yang dah.
ꯑꯩꯁꯨ ꯑꯩꯉꯣꯟꯗꯗꯤ ꯋꯥꯈꯜ ꯑꯃ ꯌꯥꯝ ꯈꯜꯂꯤ ꯃꯊꯟꯇ ꯂꯩꯕꯅꯗꯤ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯑꯗꯨ ꯅꯪꯅ ꯍꯥꯏꯗꯣ ꯈꯟꯅ ꯂꯩꯒꯅꯨ ꯑꯩꯗꯣ ꯍꯥꯏꯔꯁꯤꯅꯦ ꯈꯟꯅ ꯂꯩꯒꯅꯨ ꯑꯉꯥꯡ ꯌꯥꯝ ꯈꯟꯕꯩ ꯑꯩꯅ ꯈꯟꯕ ꯁꯤꯟꯅꯔꯛꯄꯅꯦ 맞아. 이제 내 못하는 거 같아.
ꯂꯥꯛꯑꯦ ꯃꯤ ꯀꯌꯥꯅꯣ 195 ꯋꯥ exam mi leibiramba 195 mi leibiramba premas leirba Naka yujenge Hello Chaudhary ji namaste lady घोष Premas leirba minit manga lay loisangada ba minit manga nitara minit tara lay loisalani dugiri गुड नाइट सभी को सभी दोस्तों 10 मिनट के बाद ऑफ कर देगा कहीं मैं है ना मितई है से सीसे अच्छा नंगना हारिसे कुकी कुकी नसों हाइरे कुकी नसों हाइरो नाइन हाइसे कुकी नजांग कुकी नसू चुमरा कुकी नसू कमीना कौन है बोलने से कुकी को कमीना कहा जाता है उन लोगों को खाने पीने का नहीं मिला तो हम मिते लोगों ने उन लोगों को खाने पीने दिया रहने के लिए जगह दिया अभी वो लोग इंडिया को तोड़ना चाहता है मणिपुर को तोड़ना चाहता है कल ही क्या हुआ हमारे मितई एक ही घर के पिता पुत्र और बगल के एक भाई वो 4 जन लकड़ी चुनने के लिए गया लकड़ी काटने के लिए गया तो कुकी लोगों ने हमला करके उन सभी को बेरहमी से मार दिया कुकी मिन्ना इन्होंने लुम्बल लेगा कुकी मिन्ना इन्होंने हेलो हेलो अरे अमाना कयो हाइनो ममिंग से खो आई पाबा ngamdre ko mitay ni kanom singha hai netrajit singha hai mare ko कुकी मनी कुकी लवाई मसा है कुकी दी कुकी लवाई मसा मतनी कुकी लवाई मसा मतनी चुमी शुद्रा कुकी कुकी नसांग Ay, siya loidra. Ipo. Kano haji khangde. Loisandro mi ko ngatang leraga. Mite ichinaw mayam na ina haji gadabadi kuki da yari makai thi nangang biu kuki da yari makai pen na chai biu kuki da thi nangang da di moi chak cha ba chang de kuki haiba kuki si di thi nangang dar ba kuki haiba kuki si di moi gi horapam haidra di moi chak cha ba chang de moi gi horapam haibadi कुकी मिनाई नी मैं होरफम हाइरदी Barta adur mitar tengah. संदर में को मिनी तरह मतुंग लो सल लगे सिनो में हम क्या नो Ni 78 ये क्या वाले 93. मिनी मंगा तरह तंग आए फमिते सिनो में हम कंगले पांगना याई फेरो याई फेरे बिरो कुकी मिनाई होई सिंसु कंगले पांगना याई फेरे इरो कुकी मिनाई नोई में हम लोइना कंगले पांगना याई फेरे इरो कौन कौन है गुड नाइट लिखिए सब लोग अभी 5 मिनट के बाद लाइव स्ट्रीम को समाप्त करूंगी आज के लिए फिर मिलेंगे कना ले मितई अम्मा कना से मितई अम्मा कना में ऊपर मंदे Mamay yang mapan ladi yung chap mana na tado ini cookie sing se. Mamay pandra su chap manay ne
kuki yong do moi gi mapa ni ne moi kuki nupi sing di mafam marang khang da banin ne ko yong na kai mi na kai kari na kai chala chala ga mafam marang khang da na toy do AR game da ga mi gi khongai pa khongrao pa da za la kapi ba mi ma khong pa da ga ya la kapi ba minit manga tang le lo shala si koi china me am baro ta do re baro ta ba ga lo shala ge kuki mi nai noi sum si lam si ga lo kuki noi heng di ai lak tu di kuki noi khanga da baba ai lak tu di ko ai lak tu di 피 셰페 미만 레와니 고이시에 chumi mi su ma ni ne moi se karai mi ma le no yong ga masak chap mana bani karai de mi man ba kya le yan 46 masita thamasi ko ai chenau me am mi te chenau me am lo shala si thamasi edi dile ya mi te chenau me am pun mong lo shala si hayeng no ma yara di hayeng se lak na isino ba me am satto do jawdi satto Ko. biramo hayeng lak na ba ho na ge subscribe to do isino mi jawdi e eh video chenau ko na ai nung si be chenau me am di sun sang ko sum subscribe to bi bani ko sat to bi bani ko nung si be chenau me am hayeng simaga ay lak pang number ho na ge lo shala si dare ko mi te chenau me am kalai pak na ya pare lo shala si mang kran farsi che mang farasi kuman punsi ba mang farasi kuki pa na loi na sige ba oira sanu kuman punsi ba mang farasi lo loi now nang na lo si hai pa gai lo si am tai biro hare nami lo ko mathat lagi sige hado kuki na tan kuki no din na lo di si ho lam si ho ro